ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯕꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯂꯚ ꯌꯥꯇ꯭ꯔꯤ ꯑꯦ ꯖꯔꯅꯤ ꯑꯣꯐ ꯂꯚ ꯐꯤꯂꯝ ꯑꯁꯤ ꯔꯣꯃꯥꯟꯁ ꯑꯃꯁꯨꯡ ꯀꯣꯃꯦꯗꯤꯗ ꯕꯦꯁ ꯇꯧꯕ ꯕꯣꯂꯤꯋꯨꯗꯀꯤ ꯐꯤꯂꯝ ꯑꯃꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯈꯪꯃꯤꯟꯅꯔꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯗꯣꯔꯛꯄ ꯁꯤꯟꯗ ꯑꯩꯈꯣꯏꯗ ꯕꯗꯣꯗꯔꯥ ꯍꯥꯏꯕ ꯒꯨꯖꯔꯥꯠꯀꯤ ꯁꯍꯔ ꯑꯃꯕꯨ ꯑꯩꯈꯣꯏꯗ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯎꯍꯜꯂꯤꯕ ꯁꯤꯟ ꯑꯁꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯍꯟ ꯅꯨꯄꯥ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯇꯔꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯁꯤꯟꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯍꯟ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯍꯔꯤ ꯀꯧꯏ ꯍꯔꯤꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯗꯤꯅꯨ ꯀꯧꯕ ꯅꯨꯄꯥ ꯑꯃꯅꯁꯨ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯔꯤꯅ ꯗꯤꯅꯨꯗ ꯀꯃꯥꯏ ꯇꯧꯔꯒꯦ ꯗꯤꯅꯨ ꯅꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯤ ꯀꯔꯤꯝꯇ ꯇꯧꯗꯕ꯭ꯔꯥ ꯗꯤꯅꯨꯅ ꯀꯔꯤꯝꯇ ꯇꯧꯗꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯣꯏꯅ ꯂꯩꯔꯤ ꯃꯗꯨꯒꯤ ꯍꯔꯤ ꯑꯗꯨ ꯃꯈꯨꯠ ꯆꯥꯝꯕ ꯂꯣꯏꯔꯒ ꯗꯤꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯐꯝꯃꯒ ꯗꯤꯅꯨ ꯀꯔꯤ ꯂꯩꯔꯕꯒꯦ ꯅꯍꯥꯛꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯏꯕ ꯑꯁꯤꯕꯨ ꯗꯤꯅꯨꯅ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯁꯨꯁꯨꯒꯤ ꯇꯨꯏꯁꯟ ꯐꯤꯒꯤ ꯃꯇꯥꯡꯗꯅꯤ ꯃꯗꯨꯒꯤ ꯍꯔꯤꯒꯤ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯑꯩꯅꯣ ꯅꯨꯄꯥ ꯅꯍꯥꯛꯄꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡꯒꯤ ꯇꯨꯏꯁꯟꯒꯤ ꯐꯤ ꯄꯤꯗ꯭ꯔꯤꯕꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯣꯖꯥ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯒ ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯦ ꯑꯩꯅꯗꯤ ꯐꯖꯅ ꯍꯥꯏꯔꯕꯅꯤ ꯌꯦꯡꯉꯣ ꯅꯨꯄꯥ ꯗꯤꯅꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯁꯨꯁꯨꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯇꯨꯏꯁꯟ ꯐꯤ ꯑꯗꯨ ꯄꯤꯗꯦ ꯍꯥꯏꯕ ꯑꯗꯨ ꯌꯨꯝꯊꯪꯅꯕꯁꯤꯡꯅ ꯈꯪꯉꯒ ꯀꯔꯤꯅꯣ ꯈꯟꯒꯗꯧꯔꯤꯕ ꯑꯁꯤꯕꯣ ꯑꯁꯨꯝꯅ ꯍꯔꯤꯒꯤ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯏꯁꯧ ꯌꯥꯝꯅ ꯀꯟꯅ ꯂꯪꯁꯤꯜꯂꯝꯃꯤ ꯍꯔꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯑꯁ ꯅꯪꯕꯨ ꯑꯃꯨꯛꯇ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯋꯥ ꯉꯥꯡꯉꯤꯕꯗꯣ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯣ ꯇꯨꯏꯁꯟ ꯐꯤꯗꯣ ꯑꯩꯅ ꯇꯨꯏꯁꯟꯐꯧ ꯇꯧꯗ꯭ꯔꯤꯀꯥꯟꯗꯒꯤ ꯂꯣꯏꯅ ꯄꯤꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯑꯣꯖꯥ ꯗꯤꯅꯨ ꯑꯗꯨꯅꯁꯨ ꯍꯔꯤꯒꯤ ꯅꯨꯄꯤꯗꯨꯗ ꯑꯣꯖꯥꯅꯗꯤ ꯑꯩꯒꯤ ꯇꯨꯏꯁꯟ ꯐꯤ ꯑꯗꯣ ꯍꯥꯟꯅꯅ ꯄꯤꯈ꯭ꯔꯦ ꯑꯗꯨꯒꯤ ꯍꯔꯤꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯣꯖꯥ ꯗꯤꯅꯨꯗ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥꯅ ꯑꯃꯨꯛ ꯇꯨꯏꯁꯟ ꯐꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯂꯤꯕꯅꯦ ꯍꯥꯏꯔꯤꯕꯗꯣ ꯃꯁꯤꯗꯒꯤ ꯑꯣꯖꯥ ꯗꯤꯅꯨ ꯑꯗꯨꯅ ꯑꯃꯨꯛ ꯁꯤꯃꯥ ꯕꯥꯕꯤ ꯑꯩꯍꯥꯛ ꯇꯨꯏꯁꯟꯒꯤ ꯄꯩꯁꯥ ꯂꯧꯕ ꯂꯥꯛꯄ ꯅꯠꯇꯤꯌꯦ ꯑꯩꯉꯣꯟꯗ ꯍꯥꯟꯅꯅ ꯄꯤꯔꯝꯃꯕ ꯇꯨꯏꯁꯟꯒꯤ ꯄꯩꯁꯥ ꯑꯗꯣ ꯍꯟꯇꯣꯛꯄ ꯂꯥꯛꯂꯤꯕꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯨꯔꯤꯀꯥꯎꯗꯒꯤ ꯄꯩꯁꯥꯗꯨ ꯂꯧꯊꯣꯛꯑꯒ ꯇꯦꯕꯜꯗ ꯊꯝꯃꯝꯃꯤ ꯃꯗꯨꯗꯒꯤ ꯍꯔꯤꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥ ꯑꯁꯤꯅ ꯇꯨꯏꯁꯟ ꯐꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯕ ꯂꯥꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯏꯉꯛꯉꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯣꯖꯥ ꯗꯤꯅꯨꯗꯨꯅ ꯑꯃꯨꯛ ꯑꯩ ꯉꯁꯤꯗꯒꯤꯅ ꯀꯣꯂꯦꯖ ꯑꯁꯤꯗ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯂꯛꯂꯤꯕ ꯑꯁꯤ ꯆꯍꯤ 12ꯃꯨꯛ ꯁꯨꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯐꯥꯎꯗ ꯂꯥꯏꯔꯤꯛ ꯇꯥꯛꯂꯛꯄ ꯃꯇꯝꯗ ꯁꯨꯁꯨꯒꯨꯝꯅ ꯃꯁꯥꯒꯤ ꯄꯥꯟꯗꯝ ꯂꯩꯇꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯃꯗꯨꯗꯒꯤ ꯑꯣꯖꯥꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯅ ꯇꯥꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯁꯨꯁꯨꯒꯤ ꯆꯍꯤꯒꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯥꯏꯟꯇꯤꯁ ꯑꯜꯕꯔꯠ ꯑꯥꯏꯟꯁꯇꯥꯏꯟꯁꯨ ꯃꯁꯥꯒꯤ ꯄꯥꯟꯗꯝ ꯀꯔꯤꯅꯣ ꯈꯪꯖꯗꯦ ꯍꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯔꯤꯗꯨ ꯅꯣꯛꯂꯛꯑꯝꯃꯤ ꯑꯗꯨꯗꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯑꯃꯨꯛ ꯑꯔꯦ ꯚꯥꯏ ꯑꯥꯏꯟꯁꯇꯥꯏꯟꯅꯗꯤ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯜ ꯂꯩꯇ꯭ꯔꯕ ꯈꯨꯗꯣꯜ ꯊꯤꯑꯣꯔꯤ ꯑꯣꯐ ꯔꯤꯂꯦꯇꯤꯚꯤꯇꯤꯕꯨ ꯄꯤꯔꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯁꯨꯁꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡꯗ ꯑꯗꯨꯝ ꯒꯔꯕꯥ ꯇꯥꯛꯇꯨꯅ ꯂꯩꯔꯦ ꯒꯔꯕꯥ ꯍꯥꯏꯔꯤꯕ ꯑꯁꯤ ꯒꯨꯖꯔꯥꯇꯤꯒꯤ ꯆꯠꯅꯕꯤꯒꯤ ꯑꯣꯏꯕ ꯖꯒꯣꯏ ꯃꯈꯜ ꯑꯃꯅꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯅ ꯍꯔꯤꯗ ꯌꯦꯡꯉꯣꯗꯅ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯦ ꯅꯪꯒꯤ ꯃꯔꯝꯅꯅꯤ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯗꯁꯨ ꯑꯗꯨꯝ ꯅꯆꯥꯅꯨꯄꯥꯗ ꯋꯥꯆꯦꯞꯀꯤ ꯖꯣꯛ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯔꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯑꯩꯅ ꯋꯥꯆꯦꯞꯀꯤ ꯖꯣꯛ ꯇꯧꯕꯒ ꯃꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥꯗꯣ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯦ ꯃꯥꯡꯍꯟꯕꯅꯤ ꯍꯔꯤꯒꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯃꯈꯨꯠꯀ ꯊꯥꯡꯒꯠꯂꯒ ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯅꯨꯄꯥ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯃꯥꯡꯍꯟꯕꯗꯤ ꯅꯠꯇꯦ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥꯕꯨꯗꯤ ꯆꯤꯡꯁꯤꯜꯂꯛꯀꯅꯨ ꯅꯪꯅ ꯅꯆꯥꯅꯨꯄꯥꯗꯨꯗ ꯐꯖꯅ ꯍꯥꯏꯒꯗꯕꯅꯤ ꯍꯔꯤꯅ ꯑꯩ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯁꯨꯁꯨ ꯀꯗꯥꯏꯗ ꯂꯩ ꯍꯧꯖꯤꯛ ꯀꯧꯔꯛꯑꯣ ꯑꯣꯖꯥ ꯑꯗꯨꯅ ꯀꯣꯂꯦꯖꯇ ꯂꯩꯍꯧꯋꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯣꯂꯦꯖꯇ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯅꯕꯔꯥꯇꯤ ꯀꯨꯝꯍꯩꯒꯤ ꯅꯃꯥꯗ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯖꯒꯣꯏ ꯇꯥꯛꯇꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯑꯩꯈꯣꯏꯗ ꯁꯨꯁꯨ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯑꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯕ ꯃꯇꯨꯡꯗ ꯗ꯭ꯔꯦꯁ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯔꯣꯀꯦꯠ ꯑꯃꯗꯤ ꯅꯦꯒꯦꯇꯤꯚ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯏ ꯁꯨꯁꯨ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤꯗꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔꯅꯤ ꯃꯁꯤꯗꯒꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯖꯒꯣꯏ ꯁꯥꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯕꯨ ꯁꯨꯁꯨꯅ ꯌꯥꯎꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯦꯛꯇꯤꯚꯥ ꯑꯃꯗ ꯅꯝꯁꯤꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯁꯨꯁꯨꯁꯨ ꯃꯌꯨꯝ ꯃꯄꯥ ꯌꯧꯕꯗꯒꯤ ꯑꯦꯛꯇꯤꯚꯥ ꯑꯁꯤꯗꯒꯤ ꯀꯨꯝꯊꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯅꯦꯒꯦꯇꯤꯚꯅ ꯁꯨꯁꯨꯒꯤ ꯌꯨꯝ ꯃꯄꯥ ꯑꯁꯤ ꯌꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯡꯗꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯅꯦꯒꯦꯇꯤꯚꯇ ꯍꯥꯏꯔꯝꯃꯤ ꯃꯩꯗꯒꯤ ꯁꯨꯁꯨꯅꯁꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯌꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯁꯣꯛꯅꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯨꯁꯨꯒꯤ ꯃꯄꯥ ꯍꯔꯤ ꯑꯗꯨ ꯊꯣꯛꯂꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯔꯣꯀꯦꯠꯅꯁꯨ ꯍꯔꯤꯒꯤ ꯃꯄꯥ ꯑꯗꯨ ꯎꯕ ꯃꯇꯝꯗꯨꯗ ꯍꯦ ꯅꯦꯒꯦꯇꯤꯚ ꯍꯔꯤꯒꯤ ꯕꯕꯥ ꯊꯣꯛꯂꯛꯑꯦ ꯇꯨ ꯍꯥꯏꯔꯒ ꯑꯩꯒꯤ ꯃꯄꯥ ꯑꯗꯨꯗ ꯑꯪꯀꯜ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯔꯤꯒꯤ ꯃꯄꯥ ꯑꯁꯤꯗꯤ ꯋꯥ ꯑꯃꯇ ꯉꯥꯡꯗꯕꯤ ꯑꯁꯥꯎꯕꯒꯤ ꯁꯛꯇꯝꯗ ꯊꯣꯛꯂꯛꯂꯤꯕꯅꯤ ꯃꯗꯨꯗꯒꯤ ꯅꯦꯒꯦꯇꯤꯚꯅ ꯌꯥꯔꯦ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯨꯅ ꯆꯠꯍꯧꯔꯁꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯣꯀꯦꯠꯁꯨ ꯍꯔꯤꯒꯤ ꯃꯄꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯈꯪꯕꯗꯒꯤ ꯁꯨꯁꯨꯗ ꯐꯖꯅ ꯂꯩꯍꯧꯔꯣꯀꯣ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯥ ꯑꯗꯨ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯨꯁꯨ ꯑꯗꯨ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯛꯑꯝꯃꯤ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯍꯔꯤꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁꯨꯁꯨ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯀꯤ ꯅꯃꯥꯟꯅꯕ ꯔꯣꯀꯦꯠꯀ ꯅꯦꯒꯦꯇꯤꯚꯀꯅ ꯑꯩꯕꯨ ꯍꯦꯛ ꯎꯕꯒ ꯇꯨꯃꯤꯟꯅ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯤꯕ ꯑꯁꯦ ꯁꯨꯁꯨꯅ ꯑꯩꯁꯨ ꯈꯪꯗꯦ ꯕꯕꯥ ꯃꯈꯣꯏ ꯊꯦꯡꯕꯒꯤ ꯆꯠꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯔꯤꯅꯁꯨ ꯊꯦꯡꯕꯒꯤꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛꯄꯨ ꯀꯅꯥꯅ ꯊꯦꯡꯉꯦ ꯍꯥꯏꯔꯒꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯥꯔꯤꯗ ꯌꯦꯡꯉꯒ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12 ꯂꯥꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 12:30 ꯇꯥꯔꯦ ꯀꯩꯅꯣ ꯆꯠꯂꯣ ꯍꯧꯖꯤꯛ ꯑꯌꯨꯛ ꯑꯣꯏꯔꯦ ꯅꯃꯥꯟꯅꯕꯁꯤꯡꯗꯣ ꯑꯃꯨꯛ ꯀꯧꯔꯒ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯒꯥꯔꯤꯗꯣ ꯀꯣꯏꯊꯧ ꯊꯧꯔꯨꯔꯣ ꯌꯨꯝꯒꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯅꯦ ꯅꯍꯥꯛ ꯍꯟꯖꯅꯤꯡꯕ ꯃꯇꯝꯗ ꯍꯟꯖꯜꯂꯛꯎ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ
Susuna babana hainingba adubu karino aina thengibase college garba gi program laibagini harina kari haiba garba gi program laibagini ba ichanupa nangi nako sida garba nataba topadi karimatadi haitrabra Susuna kari gi haitani baba ado baba ngasi gi oinadi ai matakta dress amta loisaluge aduga tumurage chale baba good night haramaga mahadu tumina kakirami mapa asisu karimta khumba ngamdabi tumina lepaga yengduna lehorami Maudagi mahaki nupi duna kari daure hujikti tumina leptona lehorabadi haiduna sign toroklami harina su mahaki nupi duda ai tauruge yengu haraga mukakatkirami aduga harina masanupa aduda isanupa aina ngasage sariba wari ase adugi matangda natiye aina ngasage sariba ase nahaki future gi matangdani nangbu nangi future gi matangda karibu khalibage nahak future da kari tauraga hinge haiduna khalibanoba harina Papa nahaksu aigi future gi dream khangiba natra ai garba academy ma hangaga mioi kya amabu garba takpa pami haiba ase harina kari haiba garba academy haiba chanupa nahakna mi kya ama garba takpi babudi yai adubu maduna nahaki punchigi pandam oibadi karisu yaroi sumna harakpa sida susuna papa harina mu yengoi chanupa ai nangonda polum myam ama thangatpasu pamde adubu nangna khangadawadi garba gi jagoi sidi sahi amagi manungda amuktang lakba navarati hariba kumhai aduda numit mapani khaktangni madugi jagoi adu sagadoriba adu maramaduna nahakna sahi amagi lemhauriba numit chahumga yankhai taru adugi di nahak garba nataba toba thabak kharadi toksanba fai susuna mu yengo baba aigi theory ama lei garba hariba asi sangsarasta lariba jagoi makhan myam sing asigi jagoi mako asidi garba asini atoba dance khudingma garba dagi loina lakpa ngaktani khudam oina harabada baba nangna nupi magi makut paiba matamda nupi duda garba tawsalu asumna haraga garba gi phone gi dance kharabu mapa duda tawsalami modagi mapa duna su macha gi mo duda macha dubu inthora ami susuna amu nahakna garba dance tawri kanda yelakpa taraga di hojikti break dance tare haiduna mahakna amu mapa dugi mamangda break dance amu torami asumna haraga mapa duda makuting thoktuna mapa dugi mamangda leptuna lemi mapa duna amu machanupa gi khuba duda thaduna wak furami Maudagi susuna mu nangna aina break dance tawri kanda khubak phurapka taragadi mathangi dance asidi masini yengo haraga DIS disco 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 haiduna dance tawduna lerami asigumba machanupa gi angawbagi mood asida mapa asisu yawsalami madagi ngasage babana thengnagiba nupi duna mahaki makhong adu thangkalaga khadang adu khitang nongkhalaga masada angawba machu ngaktagi fijol sechalaga tapna yamna ingna yamna nungsiba music ki tanthada maikai khudingdagi yengba masak phajakraba nupi duna mahaki masadu pangkha ama dongna ungdona jagoi saraklabadi madugi jagoi ado violate kawe asumna masana haiba sida mapa adudi sabjungna leptuna mayaga kathoga sundrang amada lerami modigi susuna khubak phurokpadagi mapa ado mu gyan taraklami aduga mahangna sumna haraga violate ki jagoi masa ado mu saraklami mata asida susuna mapada uningiba asi sangsara sida leiriba jagoi makhan myam sing asibu saba matamda garba asi changi maram aduna jagoi myam sing asigi mama asi garbani hainingibani asumne hek haibaga film asigi heroine Michelle na violate ki jagoi saba adu boikhoidamu uhali masdagi ngasaigai machabu semtokni haiduna changkhiba hari adu machanupa gi mawong aduda mahak oina ngauduna lerami maram asinani mahaki nupi nasu mahaki nupada machanupa na mangiba asi nahakna soibadagine haiduna ngasai ojagi mamangda hairiba adu Mastagi moi khoida graduate ki college amudamu uhali mafam asida lariba oja asina satra sing aduda makhogi graduate loibagi certificate pu yenthokuna lemi oja aduna Michelle na yamna fajana tawkhre na college asigi yamna fawa satra ma oire haiduna mahaki certificate adu pirami aduga aikoina certificate asida uwa matamdagi aikoina khange madudi Michelle na graduate toriba asi business ki subject orami aduga mahaki subject sing haibadi financial management economics strategic management business entrepreneurship hariba subject sing asida grade A+ loina fangami maram aduna Michelle su yamna haraujaba haibadu oirami mastagi Michelle na phone metuna tholokpa matamda mahaki mapa aduna mahakpu ngaiduna lermi Michelle na mapa he ubaga dad haiduna mapa gi manakta chensan kolami mapa na su Michelle my love haiduna machanupi du konselami Michelle na mapa da baba ai nangonda message tharami bani aikogi reason ado haidoe Michelle gi mapa na su aiju khange nang grade A fangduna first class ta faure natra madugini ayakna nahaki prokleba gift ase yengu haiduna machanupi duda nahak pambra haiduna hangami Michelle na su yamna pamme baba mapa aduna su aiju khange nahakna pamamgani haiba ase Michelle na adubu baba nahakna matau karamna khanglibano mapa na aina matau karamna khangino haibabu karino Michelle na aigi result mapa aduna aina kari tawagi khangoidribano nangdi nasana nasagi future gi em khangjabi aigi chanupini aina su khangi maram aduna nahakna asum college asida top taramgani haiba ase Michelle na nahak siamna ngaki baba hairga mapa aduda mu nungsina konjarami
ꯃꯗꯒꯤ ꯃꯤꯁꯥꯜꯅ ꯃꯄꯥꯗ ꯑꯃꯨꯛ ꯕꯕꯥ ꯅꯍꯥꯛꯅ ꯃꯁꯤꯒꯤ ꯒꯤꯞ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯗꯅ ꯑꯗꯣ ꯑꯩ ꯑꯇꯣꯞꯄ ꯒꯤꯞ ꯑꯃꯁꯨ ꯑꯃꯨꯛ ꯄꯥꯝꯃꯦ ꯃꯄꯥꯗꯨꯅꯁꯨ ꯀꯔꯤꯒꯤ ꯄꯤꯔꯣꯏ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯒꯤꯞ ꯈꯨꯗꯤꯡꯃꯛ ꯕꯕꯥꯅ ꯂꯣꯏꯅ ꯄꯤꯒꯅꯤ ꯃꯤꯁꯦꯜꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯄꯥꯗ ꯕꯕꯥ ꯑꯩꯅ ꯍꯥꯏꯔꯤꯕ ꯒꯤꯞ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯆꯠꯄꯒꯤ ꯇ꯭ꯔꯤꯞꯅꯤ ꯃꯗꯒꯤ ꯃꯄꯥ ꯑꯗꯨ ꯏꯟꯗꯤꯌꯥ ꯄꯜꯂꯛꯄ ꯑꯁꯤꯗ ꯏꯟꯗꯤꯌꯥꯗ ꯆꯠꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯃꯤꯁꯦꯜ ꯏꯟꯗꯤꯌꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯤꯁꯦꯜꯅ ꯃꯄꯥꯗ ꯕꯕꯥ ꯅꯍꯥꯛꯅ ꯍꯧꯖꯤꯛꯇ ꯄ꯭ꯔꯣꯃꯤꯁ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯄꯥꯗꯨꯅꯁꯨ ꯍꯣꯏ ꯑꯩ ꯄ꯭ꯔꯣꯃꯤꯁ ꯇꯧꯈꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅꯁꯨ ꯈꯪꯉꯤꯕꯗꯨꯅꯤ ꯅꯪꯅ ꯃꯁꯤꯒꯤ ꯕꯤꯖꯤꯅꯦꯁ ꯁ꯭ꯀꯨꯜꯁꯤꯒꯤꯗꯃꯛꯇ ꯀꯌꯥꯗ ꯀꯨꯏꯅ ꯍꯣꯠꯅꯖꯔꯛꯄ ꯑꯩꯅ ꯈꯟꯕꯗ ꯍꯧꯖꯤꯛ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯆꯠꯄꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ ꯅꯍꯥꯛꯀꯤ ꯇꯧꯒꯗꯕ ꯅꯊꯧ ꯀꯌꯥ ꯑꯃ ꯋꯥꯠꯂꯤ ꯏꯟꯗꯤꯌꯥꯗꯨ ꯃꯊꯪ ꯆꯍꯤꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯌꯥꯔꯦꯀꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯁꯨ ꯌꯥꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯒꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯗ ꯑꯗꯨꯗꯤ ꯅꯍꯥꯛ ꯍꯧꯖꯤꯛ ꯂꯟꯆ ꯇꯧꯅꯤꯡꯕ꯭ꯔꯥ ꯃꯤꯁꯦꯜꯅꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯤ ꯃꯄꯥꯗꯨꯅ ꯆꯠꯂꯣ ꯃꯗꯨꯗꯤ ꯀꯥꯔ ꯑꯁꯤ ꯄꯨꯔꯒ ꯂꯟꯆ ꯑꯗꯨ ꯇꯧꯊꯣꯛꯎꯔꯣ ꯍꯥꯏꯔꯝꯃꯤ ꯃꯗꯒꯤ ꯃꯤꯁꯦꯜꯁꯨ ꯍꯔꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯁꯦꯜꯒꯤ ꯃꯄꯥꯗ ꯀꯣꯜ ꯑꯃ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯇꯧꯔꯛꯂꯤꯕ ꯀꯣꯜ ꯑꯁꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯣꯏꯔꯝꯃꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯁꯤ ꯍꯦꯛ ꯑꯣꯈꯠꯄꯒ ꯐꯦꯃꯤꯂꯤ ꯑꯃꯅ ꯁꯃꯤꯔ ꯚꯥꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡꯗ ꯀꯧꯔꯛꯑꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯃꯤꯁꯦꯜꯒꯤ ꯃꯄꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯁꯃꯤꯔ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯎꯔꯤꯕ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯐꯦꯃꯤꯂꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯏꯟꯗꯤꯌꯥꯗ ꯂꯩꯍꯧꯕ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨꯕꯨꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯁꯤꯗ ꯁꯃꯤꯔ ꯚꯩꯌꯥ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯔꯝꯃꯤ ꯁꯃꯤꯔꯅꯁꯨ ꯉꯥꯏꯈꯣ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀꯣꯜ ꯑꯗꯨꯗ ꯑꯪꯀꯜ ꯅꯥꯇꯨ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯄꯗ ꯌꯥꯎꯔꯤꯕ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯀꯞꯄꯛꯑꯝꯃꯤ ꯃꯗꯒꯤ ꯁꯃꯤꯔꯅꯁꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯩꯒꯤ ꯏꯅꯥꯎꯄꯥꯗꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁꯃꯤꯔꯕꯨ ꯏꯟꯗꯤꯌꯥꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯣ ꯃꯈꯣꯏ ꯍꯥꯟꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯅꯥꯇꯨ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯃꯒꯦ ꯃꯊꯪꯒꯤ ꯅꯦꯛꯁ ꯐ꯭ꯂꯥꯏꯠꯇ ꯁꯣꯏꯗꯕꯤ ꯂꯥꯛꯑꯣꯀꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯁꯃꯤꯔꯅꯁꯨ ꯅꯣꯏꯅ ꯍꯥꯏꯔꯤꯕꯗ ꯌꯥꯔꯣꯏ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯂꯥꯛꯄ ꯌꯥꯔꯣꯏ ꯑꯩꯍꯥꯛꯀꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨꯅ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯅꯝ ꯍꯥꯏꯖꯜꯂꯛꯇꯨꯅ ꯁꯃꯤꯔꯅ ꯉꯥꯡꯉꯤꯕ ꯋꯥꯒꯗꯣ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯀꯛꯈꯤꯔꯝꯃꯤ ꯃꯗꯒꯤ ꯁꯃꯤꯔꯅ ꯍꯥꯏꯅꯤꯡꯉꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯔꯤꯝꯇ ꯍꯥꯏꯕ ꯅꯪꯍꯧꯗꯦ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯕꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯍꯔꯤꯗ ꯎꯍꯜꯂꯤ ꯍꯔꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯄꯨꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯄꯨꯡ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ 9 ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ CD ꯑꯃ ꯂꯧꯊꯣꯛꯑꯒ ꯁ꯭ꯄꯤꯀꯔꯗ ꯏꯁꯩ ꯌꯥꯝꯅ ꯍꯧꯅ ꯊꯥꯒꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯅꯥꯀꯣꯡꯕꯨ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯗ ꯏꯪꯀꯤꯠ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯀꯨꯞꯅꯕ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯂꯧꯊꯣꯛꯑꯒ ꯁꯥꯎꯟ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯧꯔꯝꯃꯤ ꯍꯔꯤ ꯑꯗꯨ ꯃꯅꯥꯀꯣꯡꯐꯥꯎ ꯌꯩꯈꯠꯀꯦ ꯇꯧꯔꯝꯃꯤ ꯑꯁꯦꯡꯕꯒꯤꯗꯤ ꯍꯔꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯕ ꯑꯁꯤꯐꯥꯎ ꯑꯉꯥꯡ ꯃꯌꯥꯝꯒ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕ ꯑꯁꯤꯕꯨ ꯇꯣꯛꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯣꯝꯗꯗꯤ ꯃꯈꯣꯏꯅ ꯊꯥꯔꯤꯕ ꯏꯁꯩ ꯑꯁꯤꯒꯤ ꯇꯥꯟꯊꯥꯗ ꯑꯣꯏꯅ ꯍꯔꯤ ꯑꯗꯨ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒ ꯄꯨꯟꯁꯜꯂꯒ ꯒꯔꯕꯥꯒꯤ ꯖꯒꯣꯏꯕꯨ ꯇꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯝꯗꯦ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯁꯨꯁꯨ ꯑꯗꯨ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯔꯣꯀꯦꯠ ꯑꯃꯗꯤ ꯅꯦꯒꯦꯇꯤꯚ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯦꯛꯇꯤꯚꯥ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ ꯔꯣꯀꯦꯠꯅ ꯁꯨꯁꯨꯒꯤ ꯃꯃꯤꯡꯕꯨ ꯀꯧꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯊꯦꯡꯉꯅꯤ ꯁꯨꯁꯨ ꯅꯍꯥꯛ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯒꯤ ꯁꯨꯁꯨꯁꯨ ꯔꯣꯀꯦꯠꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯕꯗꯒꯤ ꯑꯉꯥꯡ ꯃꯔꯛ ꯑꯗꯨꯗꯒꯤ ꯆꯥꯍꯤꯜ ꯀꯧꯕ ꯑꯉꯥꯡ ꯑꯃꯗ ꯖꯒꯣꯏ ꯑꯗꯨꯕꯨ ꯁꯤꯟꯅꯔꯝꯃꯒ ꯃꯈꯣꯏꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯥꯃ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯌꯧꯕꯒ ꯁꯨꯁꯨꯅ ꯃꯥꯃ ꯅꯕꯔꯇꯤꯒꯤ ꯃꯇꯝ ꯌꯧꯔꯛꯇꯣꯔꯦ ꯑꯩꯈꯣꯏ ꯅꯕꯔꯇꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯟꯅꯁꯤ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯥꯃ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯔꯥꯁꯤꯛ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯁꯨꯁꯨꯒꯤꯗꯤ ꯃꯥꯃꯅꯤ ꯍꯥꯏꯕꯗꯤ ꯁꯨꯁꯨꯒꯤ ꯃꯃꯥꯒꯤ ꯃꯧꯄ꯭ꯋꯥꯅꯨꯄꯥꯅꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯃꯥꯃ ꯔꯥꯁꯤꯛꯅꯁꯨ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯁꯥꯏꯟ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯥꯃ ꯔꯥꯁꯤꯛꯀꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯁꯥꯔꯤ ꯂꯩꯕ ꯂꯥꯛꯄ ꯅꯨꯄꯤ ꯑꯃ ꯁꯥꯔꯤ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯑꯝꯃꯤ ꯃꯥꯃ ꯔꯥꯁꯤꯛꯅꯁꯨ ꯁꯥꯔꯤ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯏꯕ ꯅꯨꯄꯤ ꯑꯗꯨꯗ ꯏꯁꯩ ꯑꯣꯏꯅ ꯁꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯁꯩꯊꯥꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯥꯃꯒꯤ ꯃꯑꯣꯡ ꯑꯁꯤꯕꯨ ꯔꯣꯀꯦꯠ ꯁꯨꯁꯨ ꯑꯃꯗꯤ ꯅꯦꯒꯦꯇꯤꯚ ꯃꯈꯣꯏ ꯑꯍꯨꯝꯅꯁꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ ꯃꯗꯒꯤ ꯁꯥꯔꯤ ꯁꯦꯠꯂꯤꯕ ꯅꯨꯄꯤꯗꯨꯅ ꯔꯥꯁꯤꯛꯇ ꯑꯣꯟꯁꯜꯂꯛꯑꯒ ꯃꯁꯤꯒꯤ ꯁꯥꯔꯤ ꯑꯁꯤ ꯃꯉꯣꯟꯗ ꯄꯛꯆꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯔꯥꯁꯤꯛ ꯃꯥꯃꯅꯁꯨ ꯏꯇꯩꯃ ꯌꯥꯝꯅꯗꯤ ꯐꯖꯩꯌꯦ ꯃꯁꯤꯒꯤ ꯁꯥꯔꯤꯁꯦ ꯏꯇꯩꯃꯗ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯁꯥꯔꯤ ꯑꯁꯤ ꯂꯩꯔꯨꯔꯅꯨ ꯅꯨꯄꯤꯗꯨꯅ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯔꯥꯁꯤꯛ ꯃꯥꯃꯅ ꯏꯇꯩꯃꯅ ꯃꯁꯤꯒꯤ ꯁꯥꯔꯤ ꯑꯁꯤꯕꯨ ꯁꯦꯠꯂꯒ ꯅꯕꯔꯇꯤ ꯀꯨꯝꯍꯩꯗ ꯌꯥꯎꯗꯨꯅ ꯒꯔꯕ ꯖꯒꯣꯏꯕꯨ ꯁꯥꯕ ꯇꯥꯔꯒꯗꯤ ꯑꯩꯍꯥꯛꯅ ꯊꯥꯖꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯇꯩꯃꯒꯤ ꯐꯖꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯗ꯭ꯔꯖꯟ ꯈꯔ ꯑꯃꯗꯤ ꯁꯤꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯦꯝꯕꯨꯂꯦꯟꯁ ꯐꯥꯎ ꯀꯧꯅꯕ ꯌꯥꯏ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯕꯔꯇꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯏꯕ ꯃꯐꯝ ꯑꯗꯨꯗ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯤ ꯊꯣꯛꯑꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯔꯥꯎꯗꯨꯅ ꯅꯣꯛꯑꯝꯃꯤ ꯃꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯣꯏꯁꯦ ꯊꯣꯛꯅꯤꯡꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯑꯁꯅꯨ ꯑꯗꯨ ꯅꯍꯥꯛ ꯂꯥꯛꯑꯣ ꯌꯥꯔꯦ ꯑꯩ ꯁꯥꯔꯤ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯤ ꯄꯤꯔꯝꯃꯒꯦ ꯃꯃꯜ ꯀꯌꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯒꯤ ꯔꯥꯁꯤꯛ ꯃꯥꯃ ꯑꯗꯨꯅ ꯑꯗꯣ ꯏꯇꯩꯃꯅ ꯃꯁꯤꯒꯤ ꯁꯥꯔꯤ ꯑꯁꯤ ꯂꯩꯔꯤꯕ ꯑꯁꯦ ꯃꯁꯤꯒ 3 ꯁꯨꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯥꯔꯤ 3 ꯑꯃꯒ ꯂꯩꯕꯤꯔꯣ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯔꯤ 3 ꯑꯃꯗꯨꯗꯤ ꯀꯩꯗꯧꯕꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯔꯥꯁꯤꯛ ꯃꯥꯃꯅ ꯑꯃꯨꯛ ꯅꯕꯔꯇꯤꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯅꯨꯃꯤꯠ 4ꯅꯤ ꯏꯇꯩꯃꯅ ꯍꯧꯖꯤꯛ ꯁꯥꯔꯤ 3 ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯨꯃꯤꯠ 4ꯅꯤ ꯑꯁꯤꯗ ꯁꯥꯔꯤ 3 ꯑꯗꯨ ꯍꯟꯖꯤꯟ ꯁꯦꯠꯀꯗꯧꯔꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯇꯩꯃꯅ ꯁꯥꯔꯤ ꯑꯁꯤ ꯍꯟꯖꯤꯟ ꯁꯦꯠꯄꯅ ꯃꯐꯝ ꯑꯗꯨꯗ ꯅꯕꯔꯇꯤ ꯀꯨꯝꯍꯩꯕꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯏꯇꯩꯃꯅ ꯗ꯭ꯔꯦꯁ ꯑꯁꯤ ꯍꯟꯖꯤꯟ ꯁꯦꯠꯂꯦ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯈꯪꯉꯅꯤ ꯑꯗꯨꯝꯅ ꯃꯤꯌꯥꯝꯅ ꯈꯪꯕ ꯑꯗꯨꯕꯨ ꯏꯇꯩꯃꯕꯨ ꯄꯥꯝꯕ꯭ꯔꯅꯦ
ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯗꯨꯗꯤ ꯄꯥꯝꯗꯦ ꯍꯥꯏꯔꯝꯃꯤ ꯔꯁꯤꯛ ꯃꯥꯃꯅ ꯑꯃꯨꯛ ꯑꯗꯨꯅꯦ ꯏꯇꯩꯃ ꯑꯩꯁꯨ ꯑꯗꯨꯝꯅ ꯏꯇꯩꯃꯗ ꯇꯧꯕ ꯑꯗꯨ ꯄꯥꯝꯗꯦꯕ ꯑꯗꯨꯅ ꯏꯇꯩꯃ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯁꯥꯔꯤ ꯇꯔꯨꯛ ꯑꯃꯕꯨꯁꯨ ꯈꯟꯕꯤꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯌꯥꯎꯔꯤꯕ ꯂꯩꯂꯤꯌꯥ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯏꯇꯩꯃꯒꯤ ꯐꯖꯕ ꯁꯥꯔꯤ ꯇꯔꯨꯛ ꯑꯃꯒ ꯈꯜꯍꯟꯈꯣ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯅ ꯔꯁꯤꯛ ꯑꯪꯀꯜꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤꯕꯨ ꯄꯨꯡꯍꯣꯡ ꯍꯣꯡꯍꯜꯂꯝꯃꯤ ꯑꯁꯤꯒꯨꯝꯕ ꯔꯁꯤꯛ ꯃꯥꯃꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯔꯣꯀꯦꯠ ꯁꯨꯁꯨ ꯑꯃꯗꯤ ꯅꯦꯒꯦꯇꯤꯚ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯇꯦꯔꯦꯁꯇ ꯑꯩꯈꯣꯏꯅ ꯅꯦꯒꯦꯇꯤꯚꯅ ꯔꯁꯤꯛ ꯑꯪꯀꯜꯗ ꯑꯪꯀꯜ ꯅꯍꯥꯛꯁꯤ ꯑꯉꯛꯄꯅꯤꯀꯣ ꯄꯨꯔꯥ ꯑꯉꯛꯄꯅꯤ ꯃꯥꯃꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯄꯥꯝꯕ ꯄꯣꯠ ꯃꯁꯤꯡꯕꯨ ꯑꯗꯨꯝ ꯌꯣꯟꯁꯤꯟꯕ ꯉꯝꯃꯤ ꯔꯁꯤꯛ ꯃꯥꯃꯅ ꯑꯩꯁꯦ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯅꯤꯅꯦ ꯑꯗꯨꯁꯨ ꯅꯨꯄꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯅꯤ ꯔꯣꯀꯦꯠ ꯅꯨꯄꯤꯒꯤ ꯊꯃꯣꯏꯅ ꯀꯔꯤ ꯄꯥꯝꯃꯦ ꯍꯥꯏꯕꯁꯦ ꯑꯩꯍꯥꯛ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯔꯣꯀꯦꯠ ꯅꯦꯒꯦꯇꯤꯚꯅ ꯃꯥꯃ ꯔꯁꯤꯛꯇ ꯑꯃꯨꯛ ꯔꯁꯤꯛ ꯃꯥꯃꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯀꯔꯤꯝꯇ ꯆꯥꯟꯅꯗ꯭ꯔꯦ ꯃꯥꯃꯅ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯅꯨꯄꯤꯗꯨꯗ ꯏꯔꯥꯡ ꯇꯧꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯤ ꯅꯕꯔꯇꯤ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯂꯣꯏꯈꯤꯕ ꯇꯥꯔꯒꯗꯤ ꯃꯥꯃꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯇꯧꯕ ꯌꯥꯈꯤꯗ꯭ꯔꯣ ꯔꯁꯤꯛ ꯃꯥꯃꯅ ꯑꯁ ꯅꯦꯒꯦꯇꯤꯚ ꯅꯍꯥꯛ ꯑꯁꯤꯗꯤ ꯀꯃꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯦ ꯅꯍꯥꯛꯀꯤ ꯅꯀꯣ ꯑꯁꯤꯗ ꯑꯐꯕ ꯑꯃꯠꯇ ꯈꯟꯕ ꯉꯝꯗꯕꯁꯦ ꯅꯍꯥꯛ ꯑꯁꯤ ꯑꯗꯨꯝ ꯅꯦꯒꯦꯇꯤꯚꯀꯤ ꯋꯥꯈꯟꯗ ꯑꯗꯨꯝ ꯂꯩꯕ ꯑꯁꯤꯅꯤ ꯅꯦꯒꯦꯇꯤꯚꯅ ꯃꯥꯃꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯤ ꯀꯩꯒꯤꯅꯣ ꯔꯁꯤꯛ ꯃꯥꯃꯅ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯃꯥꯃ ꯑꯁꯦ ꯁꯍꯔꯁꯤꯗ ꯒꯔꯕꯥꯒꯤ ꯏꯁꯩ ꯁꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯥꯎꯕ ꯁꯤꯡꯒꯔ ꯃꯥꯂ ꯅꯠꯇꯕ꯭ꯔꯥ ꯅꯦꯒꯦꯇꯤꯚꯅꯁꯨ ꯃꯥꯅꯦ ꯍꯥꯏꯔꯝꯃꯤ ꯔꯁꯤꯛ ꯑꯪꯀꯜꯅ ꯑꯃꯨꯛ ꯑꯩꯅ ꯁꯍꯔ ꯑꯁꯤꯗ ꯒꯔꯕꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯥꯎꯕ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯔꯤꯕ ꯃꯈꯩ ꯅꯈꯣꯏꯅ ꯒꯔꯕꯥ ꯀꯨꯝꯍꯩꯕꯨ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯇꯤꯀꯦꯠꯀꯤ ꯋꯥꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯕ ꯑꯁꯤ ꯀꯩꯅꯣ ꯅꯦꯒꯦꯇꯤꯚ ꯁꯦ ꯃꯁꯤꯗ ꯂꯩꯔꯦ ꯅꯍꯥꯛ ꯇꯤꯀꯦꯠ ꯑꯁꯤ ꯄꯨꯔꯒ ꯆꯠꯂꯣ ꯅꯦꯒꯦꯇꯤꯚꯅ ꯇꯤꯀꯦꯠ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯤ ꯀꯩꯗꯧꯗꯨꯅꯣ ꯃꯥꯃ ꯇꯤꯀꯦꯠ ꯑꯅꯤꯗꯪ ꯄꯤꯔꯣ ꯃꯗꯨꯅ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯔꯣꯀꯦꯠꯅꯁꯨ ꯇꯤꯀꯦꯠ ꯑꯅꯤ ꯂꯧꯔꯒ ꯅꯦꯒꯦꯇꯤꯚ ꯃꯈꯣꯏ ꯑꯅꯤꯒꯤꯗꯤ ꯌꯥꯔꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯨꯁꯨꯗꯤ ꯃꯄꯥꯟꯗ ꯊꯅꯝꯃꯁꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯨꯁꯨꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗ ꯅꯈꯣꯏ ꯑꯅꯤꯅ ꯉꯥꯡꯉꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯃꯥꯃꯅ ꯑꯩꯒꯤ ꯇꯤꯀꯦꯠꯇꯤ ꯑꯗꯨꯝ ꯀꯛꯑꯝꯃꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯣꯀꯦꯠꯅ ꯁꯨꯁꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯅꯍꯥꯛꯇꯤ ꯆꯠꯂꯨꯔꯅꯨ ꯒꯔꯕꯥ ꯌꯥꯎꯕ ꯑꯗꯨ ꯒꯔꯕꯥ ꯌꯥꯎꯕ ꯍꯥꯏꯕ ꯑꯁꯦ ꯃꯇꯝ ꯃꯥꯡꯍꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯗꯨꯗꯒꯤ ꯔꯣꯀꯦꯠꯅ ꯑꯃꯨꯛ ꯔꯁꯤꯛ ꯃꯥꯃꯗ ꯃꯥꯃ ꯍꯟꯗꯛꯀꯤ ꯅꯕꯔꯇꯤꯒꯤ ꯀꯨꯝꯍꯩ ꯑꯁꯤꯗꯁꯨ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯌꯥꯎꯕ ꯂꯥꯛꯀꯗꯧꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯁꯨꯁꯨ ꯑꯉꯥꯎꯕ ꯑꯁꯤꯗꯤ ꯂꯥꯛꯏꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯑꯃꯠꯇꯁꯨ ꯌꯥꯎꯔꯣꯏ ꯃꯗꯨꯗꯒꯤ ꯔꯣꯀꯦꯠꯅ ꯑꯃꯨꯛ ꯏꯅꯣꯛ ꯅꯣꯛꯅꯤꯡꯅ ꯃꯥꯃ ꯑꯩꯍꯥꯛꯇꯤ ꯃꯃꯥꯡꯒꯤ ꯅꯕꯔꯇꯤꯒꯤ ꯀꯨꯝꯍꯩꯗꯁꯨ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯃꯗꯨꯗ ꯑꯩꯍꯥꯛꯅ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯄꯥꯝꯈꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯅꯗꯤ ꯑꯩꯕꯨ ꯑꯃꯠꯇ ꯄꯥꯝꯕꯤꯗꯕꯅꯤꯅ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯀꯥꯏꯈꯤ ꯃꯗꯨꯗꯒꯤ ꯁꯨꯁꯨꯅ ꯌꯦꯡꯉꯣ ꯅꯈꯣꯏ ꯑꯩꯗꯤꯅꯦ ꯒꯔꯕꯥꯒꯤ ꯖꯒꯣꯏꯗꯣ ꯈꯛꯇꯪ ꯄꯥꯝꯕꯒꯤ ꯆꯠꯄꯅꯤ ꯃꯗꯨꯗꯒꯤ ꯅꯦꯒꯦꯇꯤꯚꯅ ꯔꯁꯤꯛ ꯃꯥꯃꯅ ꯑꯃꯨꯛꯇꯪ ꯁꯨꯁꯨꯁꯤ ꯂꯥꯌꯦꯡꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯕꯅꯣ ꯈꯪꯗꯦ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯔꯁꯤꯛ ꯑꯪꯀꯜꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯁꯣꯏꯕ ꯅꯠꯇꯦꯅꯦ ꯅꯍꯥꯛꯅ ꯑꯗꯨꯝ ꯅꯃꯥꯟꯅꯕ ꯑꯁꯤꯗ ꯉꯥꯡꯁꯜꯂꯤꯕ ꯑꯗꯣ ꯃꯗꯨꯅꯤ ꯌꯥꯝꯅ ꯁꯣꯏꯔꯤꯕꯁꯦ ꯅꯦꯒꯦꯇꯤꯚ ꯅꯪ ꯌꯦꯡꯉꯨ ꯍꯟꯗꯛꯀꯤ ꯅꯕꯔꯇꯤꯒꯤ ꯀꯨꯝꯍꯩ ꯑꯁꯤꯗ ꯁꯨꯁꯨꯒꯤꯁꯨ ꯁꯣꯏꯗꯅ ꯂꯛꯀꯤ ꯑꯣꯏꯕ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯗꯧꯕꯅꯤ ꯁꯨꯁꯨꯅ ꯃꯥꯃꯅ ꯍꯥꯏꯅꯤꯡꯉꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯃꯍꯥꯛꯀ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯇꯧ ꯀꯔꯝꯅ ꯈꯪꯒꯗꯧꯔꯤꯕꯅꯣ ꯃꯥꯃ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥ ꯉꯥꯡꯒꯅꯨꯗ ꯃꯥꯃ ꯔꯁꯤꯛ ꯃꯥꯃꯅ ꯑꯃꯨꯛ ꯁꯨꯁꯨ ꯅꯪꯅ ꯏꯍꯥꯟ ꯍꯥꯟꯅ ꯅꯨꯄꯤꯗꯨꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯅꯃꯤꯠꯇ ꯁꯤꯒꯅꯦꯜ ꯑꯃ ꯐꯥꯎꯔꯛꯀꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯁꯥꯗꯁꯨ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯂꯩꯔꯤꯕ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕꯁꯤꯡ ꯑꯁꯤ ꯆꯞ ꯂꯥꯎꯅ ꯂꯦꯞꯈꯤꯕ ꯑꯣꯏꯅ ꯈꯜꯂꯛꯀꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯃꯄꯥꯗ ꯈꯛꯇꯪ ꯅꯣꯡ ꯆꯨꯔꯛꯀꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯕ꯭ꯂꯦꯛ ꯋꯥꯏꯠꯇ ꯂꯣꯏꯅ ꯎꯔꯛꯀꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛ ꯈꯛꯇꯪꯗꯤ ꯅꯨꯄꯤꯗꯣ ꯈꯛꯇꯪꯗꯤ ꯅꯍꯥꯛꯅ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯐꯖꯅ ꯀꯂꯔꯐꯨꯜ ꯑꯣꯏꯅ ꯂꯪꯅ ꯎꯒꯅꯤ ꯑꯁꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯥꯃꯒꯤ ꯋꯥ ꯑꯁꯤꯗ ꯁꯨꯁꯨ ꯑꯃꯗꯤ ꯔꯣꯀꯦꯠ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯌꯥ ꯀꯥꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯦꯒꯦꯇꯤꯚꯇꯤ ꯀꯔꯤꯅꯣ ꯃꯥꯃ ꯔꯁꯤꯛꯅ ꯇꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯀꯔꯤꯝꯇ ꯊꯋꯥ ꯁꯥꯗꯕꯤ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯁꯤꯛ ꯃꯥꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯁꯨꯁꯨꯗ ꯍꯥꯏꯔꯛꯑꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯤꯍꯨꯟ ꯆꯣꯡꯕ ꯍꯧꯔꯛꯑꯅꯤ ꯑꯗꯨꯒ ꯅꯁꯥ ꯑꯗꯨ ꯁꯪꯁꯥꯔꯁꯤꯗ ꯂꯩꯇꯕ ꯑꯣꯏꯅꯁꯨ ꯐꯥꯎꯔꯛꯀꯅꯤ ꯅꯍꯥꯛ ꯅꯁꯥ ꯑꯁꯤ ꯑꯦꯟꯖꯦꯜ ꯑꯃꯗꯧꯅ ꯋꯥꯈꯟꯗ ꯈꯜꯂꯛꯑꯅꯤ ꯃꯗꯨꯗꯒꯤꯗꯤ ꯅꯍꯥꯛꯀꯤ ꯐꯖꯔꯕ ꯅꯁꯥ ꯑꯅꯤ ꯄꯥꯜꯂꯛꯀꯅꯤ ꯃꯗꯨꯗꯒꯤꯗꯤ ꯅꯍꯥꯛ ꯃꯈꯥꯗ ꯅꯈꯣꯡꯅ ꯆꯠꯂꯒ ꯂꯩꯔꯔꯣꯏ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯑꯇꯤꯌꯥ ꯇꯞꯅ ꯄꯥꯏꯈꯠꯂꯛꯀꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯁꯥꯗ ꯃꯇꯝ ꯑꯗꯨꯗ ꯃꯪꯒ ꯇꯥꯏꯕꯪꯒ ꯁꯝꯅꯕ ꯑꯣꯏꯅꯁꯨ ꯈꯟꯒꯅꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯅꯉꯣꯟꯗ ꯃꯦꯖꯤꯛ ꯇꯧꯅ ꯂꯣꯏꯅ ꯎꯒꯅꯤ ꯑꯁꯨꯝꯅ ꯔꯁꯤꯛ ꯃꯥꯃꯅ ꯐꯖꯔꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯁꯨꯁꯨ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯃꯊꯛꯇ ꯌꯦꯡꯒ ꯂꯩꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯁꯤꯛ ꯃꯥꯃꯅ ꯑꯃꯨꯛ ꯔꯣꯀꯦꯠ ꯑꯃꯗꯤ ꯅꯦꯒꯦꯇꯤꯚꯇ ꯑꯣꯟꯁꯤꯜꯂꯛꯑꯒ ꯑꯃꯨꯛ ꯌꯦꯡꯉꯨ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕ ꯑꯁꯤ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯒ ꯃꯤꯅꯤꯠ ꯑꯃꯅꯤꯒꯤ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯋꯥꯈꯜ ꯃꯥꯡꯕꯗꯧꯅ ꯇꯔꯪ ꯃꯔꯪ ꯑꯃꯗ ꯇꯥꯎꯔꯒ ꯂꯩꯔꯤꯁꯤ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯁꯤꯛ ꯃꯥꯃꯅ ꯁꯨꯁꯨꯗ ꯊꯦꯡꯕ ꯃꯇꯝꯗ ꯁꯨꯁꯨ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯔꯣꯀꯦꯠꯅ ꯔꯁꯤꯛ ꯃꯥꯃꯗ ꯃꯥꯃꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯦ ꯅꯍꯥꯟꯒꯩ ꯅꯨꯄꯤ ꯀꯣꯏꯌꯨ ꯌꯥꯗ꯭ꯔꯤꯕ ꯑꯁꯤꯗꯤ ꯅꯦꯒꯦꯇꯤꯚꯅ ꯍꯥꯏꯖꯟꯕꯒꯤ ꯑꯣꯏꯔꯝꯃꯦ ꯃꯥꯃꯅ ꯂꯥꯌꯦꯡꯕꯗꯒꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯔꯣꯀꯦꯠꯅꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯗ ꯃꯤꯁꯦꯜ ꯑꯃꯗꯤ ꯁꯃꯤꯔ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯂꯥꯛꯄ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯁꯃꯤꯔꯅ ꯂꯥꯛꯄꯒ ꯃꯍꯥꯛꯀꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯆꯪꯁꯤꯜꯂꯛꯑꯒ ꯁꯃꯤꯔ ꯕꯥꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯃꯤꯔꯕꯨ ꯂꯥꯛꯄ ꯃꯇꯝꯗ ꯀꯣꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯁꯃꯤꯔꯗ ꯀꯣꯟꯕ ꯃꯇꯝꯗ ꯃꯈꯣꯏ ꯀꯛꯐꯐꯧ ꯂꯣꯏꯗ꯭ꯔꯤꯕ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯑꯒ ꯀꯣꯟꯁꯤꯜꯂꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯁꯃꯤꯔꯒꯤ ꯃꯃꯥꯏꯗꯁꯨ ꯀꯨꯡꯒꯣꯜ ꯀꯌꯥ ꯑꯃ ꯅꯞꯇꯨꯅ ꯂꯩꯔꯝꯃꯤ ꯁꯃꯤꯔꯅꯁꯨ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯏꯟꯊꯣꯛꯑꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯃꯤꯔ ꯑꯃꯗꯤ ꯃꯤꯁꯦꯜ ꯃꯈꯣꯏ ꯑꯅꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯤꯁꯦꯜꯗꯤ ꯌꯥꯝꯅ ꯆꯥꯎꯔꯝꯃꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡꯅꯁꯨ ꯃꯤꯁꯦꯜꯕꯨ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ
ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯄꯥ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯃꯤꯔꯅ ꯍꯪꯉꯝꯃꯤ꯫ ꯀꯥꯗ ꯂꯩꯈꯤꯕꯅꯤ ꯍꯥꯏꯕꯗꯒꯤ ꯁꯃꯤꯔ ꯑꯗꯨ ꯀꯥꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯗꯣꯔꯦ ꯍꯥꯏꯔꯤꯕ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗꯤ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯁꯃꯤꯔ ꯑꯗꯨꯗꯤ ꯄꯨꯡꯉꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯃꯤꯔꯅ ꯀꯔꯤꯗꯧꯔꯦ ꯅꯍꯥꯛꯇꯤ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯔꯒ ꯃꯁꯤꯗ ꯑꯣꯏꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤꯕ ꯑꯁꯤꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅꯁꯨ ꯀꯔꯤꯅꯣ ꯁꯃꯤꯔ ꯚꯌꯥ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯇꯥꯔꯒ ꯂꯩꯕ ꯑꯗꯨꯔꯣ ꯏꯌꯥꯝꯕꯅ ꯄꯥꯝꯃꯤꯕ ꯑꯁꯦ? ꯁꯃꯤꯔꯅ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯗꯣꯔꯦ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣꯅꯦ? ꯁꯃꯤꯔꯅ ꯀꯣꯜ ꯇꯧꯔꯛꯄꯗ ꯍꯥꯏꯔꯛꯈꯤꯗꯨꯗꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯄ ꯑꯗꯨꯗ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯗꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯗꯧꯕ ꯑꯣꯏꯔꯝꯗ꯭ꯔꯦ, ꯄꯨꯛ ꯅꯨꯡꯁꯤꯠ ꯀꯥꯕꯒꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯣꯏꯔꯝꯃꯦ, ꯒꯨꯂꯤ ꯑꯃ ꯆꯥꯕꯗꯒꯤ ꯃꯤꯅꯤꯠ 3ꯗ ꯁꯠ ꯂꯥꯎꯅ ꯐꯈ꯭ꯔꯦ꯫ ꯁꯃꯤꯔꯅ ꯑꯩꯅꯗꯤ ꯁꯣꯝꯗ ꯑꯩꯒꯤ ꯂꯣꯟꯗ꯭ꯔꯤꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯊꯥꯗꯣꯛꯑꯒ ꯏꯆꯥꯅꯨꯄꯤꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯑꯦꯛꯖꯥꯝ ꯐꯥꯎꯕ ꯂꯪꯊꯣꯛꯑꯝꯃꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯔꯝꯃꯤꯕ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯅ ꯀꯣꯜ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯅꯨꯡꯗ ꯇꯣꯡꯈꯤꯕꯩꯔꯥ ꯀꯩꯅꯣ ꯐꯣꯟ ꯑꯗꯨ ꯆꯠꯈꯤꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯃꯤꯔꯅ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯕ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯗꯨꯗ ꯑꯩꯒ ꯃꯤꯁꯦꯜꯒꯒꯤ ꯂꯟꯗꯟꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯄꯒꯤ ꯇꯤꯀꯦꯠ 2 ꯕꯨꯛ ꯇꯧꯔꯨꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯇꯤꯀꯦꯠ ꯑꯗꯨ ꯕꯨꯛ ꯇꯧꯔꯨꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯍꯟꯒꯗꯣꯔꯤꯕꯅꯣ ꯑꯁꯨꯛ ꯋꯥꯅ ꯂꯥꯛꯑꯒ? ꯍꯌꯦꯡꯗꯒꯤ ꯅꯕꯔꯥꯇꯤꯒꯤ ꯀꯨꯝꯍꯩ ꯍꯧꯔꯅꯤ, ꯅꯨꯃꯤꯠ 4ꯅꯤ ꯈꯛꯇꯅꯤ, ꯃꯁꯤ ꯌꯥꯎꯔꯒ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯃꯤꯔꯅ ꯑꯃꯨꯛ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯤꯕ ꯑꯁꯦ ꯇꯤꯀꯦꯠ ꯑꯗꯨ ꯕꯨꯛ ꯇꯧꯔꯨꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥꯅ ꯑꯃꯨꯛ ꯅꯍꯥꯛ ꯆꯠꯅꯤꯡꯉꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯇꯤꯀꯦꯠꯇꯣ ꯅꯍꯥꯛ ꯅꯊꯟꯗꯒꯤ ꯑꯣꯏꯅ ꯕꯨꯛ ꯇꯧꯔꯣ ꯌꯥꯔꯦ, ꯃꯅꯤꯁꯥꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯜꯍꯧꯔꯅꯤ, ꯃꯍꯥꯛ ꯅꯕꯔꯥꯇꯤ ꯂꯣꯏꯔꯒ ꯊꯥꯔꯛꯑꯅꯤ꯫ ꯃꯁꯤꯗ ꯅꯍꯥꯛꯅ ꯄꯥꯝꯃꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯣ, ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯨ ꯍꯥꯏꯔꯣ ꯏꯌꯥꯝꯕ꯫ ꯃꯅꯥꯎꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯏꯌꯥꯝꯕ ꯅꯍꯥꯛ ꯅꯆꯥꯅꯨꯄꯤꯁꯤꯅ ꯈꯜꯂꯤꯕ ꯑꯁꯤ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯥ? ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅꯁꯨ ꯁꯃꯤꯔ ꯚꯌꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯍꯥꯏꯔꯣꯗꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯖꯤꯜꯂꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯃꯤꯔꯅ ꯌꯥꯔꯦ ꯑꯃꯨꯛꯇ ꯂꯦꯞꯄꯣ, ꯌꯥꯔꯦꯅꯦ ꯑꯩꯒꯤ ꯇꯤꯀꯦꯠ ꯑꯗꯨ ꯕꯨꯛ ꯇꯧꯔꯨꯔꯣ, ꯑꯗꯨꯕꯨ ꯑꯩꯅ ꯇꯤꯀꯦꯠ 2 ꯕꯨꯛ ꯇꯧ ꯍꯥꯏꯈꯤꯕꯅꯤꯅ ꯇꯤꯀꯦꯠ 2ꯗꯤ ꯕꯨꯛ ꯇꯧꯒꯗꯧꯕꯅꯤ, ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤ ꯑꯗꯨꯒ ꯑꯃꯅ ꯗꯨꯁꯦꯔꯥꯒꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯉꯒ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯍꯔꯥꯎꯅꯔꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯕꯔꯥꯇꯤꯒꯤ ꯀꯨꯝꯍꯩ ꯌꯧꯔꯛꯄꯒꯤ ꯃꯤꯁꯦꯜ ꯍꯣꯏꯁꯨ ꯁꯦꯠꯅꯕ ꯗ꯭ꯔꯦꯁ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯁꯨꯁꯨ, ꯔꯣꯀꯦꯠ ꯑꯃꯗꯤ ꯅꯦꯒꯦꯇꯤꯞ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯁꯨꯁꯨꯒꯤ ꯃꯥꯃꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯅꯕꯔꯥꯇꯤ ꯀꯨꯝꯍꯩꯕꯨ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯗ꯭ꯔꯦꯁ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯅꯕꯔꯥꯇꯤꯒꯤ ꯀꯨꯝꯍꯩꯕꯨ ꯄꯥꯡꯊꯣꯛꯏꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯁꯤꯛ ꯃꯥꯃꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯂꯥꯎꯊꯣꯔꯛꯑꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯇꯤꯟꯕꯤꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯕꯨ ꯑꯩꯍꯥꯛꯅ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯝꯕꯕꯨ ꯅꯕꯔꯥꯇꯤ ꯀꯨꯝꯍꯩ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯒꯔꯕꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯇꯧꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯌꯦꯡꯕ ꯂꯥꯛꯏꯕ ꯃꯤ ꯃꯌꯥꯝ ꯑꯃꯗꯤ ꯅꯕꯔꯥꯇꯤ ꯀꯨꯝꯍꯩ ꯑꯁꯤꯒꯤꯗꯃꯛꯇ ꯒꯔꯕꯥꯒꯤ ꯖꯒꯣꯏꯕꯨ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯔꯣꯀꯦꯠ, ꯅꯦꯒꯦꯇꯤꯞ ꯑꯃꯗꯤ ꯁꯨꯁꯨ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯝꯄꯥꯛ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯅꯕꯔꯥꯇꯤ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯌꯥꯎꯗꯨꯅ ꯒꯔꯕꯥ ꯖꯒꯣꯏ ꯑꯗꯨꯕꯨ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯁꯨꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯖꯒꯣꯏ ꯁꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯖꯒꯣꯏ ꯁꯥꯕ ꯑꯗꯨ ꯂꯦꯞꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯒ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯐꯖꯕ ꯃꯁꯛ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯁꯨꯁꯨꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯁꯨꯁꯨꯗ ꯌꯦꯡꯉꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯨꯁꯨꯁꯨ ꯃꯍꯥꯛꯀꯤ ꯔꯁꯤꯛ ꯃꯥꯃꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ, ꯅꯪꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇ ꯅꯍꯥꯛꯀꯤ ꯃꯤꯠꯇ ꯁꯤꯒꯅꯦꯜ ꯑꯃ ꯐꯪꯉꯛꯀꯅꯤ, ꯍꯥꯏꯕꯗꯤ ꯅꯍꯥꯛꯀ ꯅꯨꯄꯤ ꯑꯗꯨꯒ ꯃꯤꯠꯆꯥꯟꯅꯒꯅꯤ꯫ ꯃꯗꯨꯗꯒꯤ ꯅꯍꯥꯛꯀꯤ ꯋꯥꯈꯜꯗ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯄꯨꯝꯕ ꯑꯁꯤ ꯆꯞ ꯂꯥꯎꯅ ꯂꯦꯞꯈꯤꯕ ꯑꯣꯏꯅ ꯎꯒꯅꯤ, ꯑꯗꯨꯒ ꯅꯉꯣꯟꯗ ꯈꯛꯇꯪ ꯅꯣꯡ ꯆꯨꯔꯛꯄ ꯑꯣꯏꯅ ꯅꯁꯥꯗꯁꯨ ꯐꯥꯎꯒꯅꯤ꯫ ꯁꯨꯝꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯈꯛꯇꯪ ꯅꯣꯡ ꯆꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯕ꯭ꯂꯦꯛ ꯋꯥꯏꯠꯇ ꯎꯔꯛꯑꯅꯤ꯫ ꯁꯨꯝꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯁꯨꯁꯨꯒꯤ ꯃꯃꯤꯠꯇ ꯕ꯭ꯂꯦꯛ ꯋꯥꯏꯠꯇ ꯂꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯈꯛꯇꯪ ꯌꯥꯝꯅ ꯐꯖꯅ ꯂꯪꯅ ꯉꯥꯜꯂꯒ ꯂꯩꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯤꯍꯨꯟ ꯆꯣꯡꯕ ꯍꯧꯔꯛꯑꯅꯤ꯫ ꯅꯍꯥꯛ ꯅꯁꯥ ꯑꯁꯤ ꯍꯧꯖꯤꯛ ꯑꯁꯦꯡꯕ ꯁꯪꯁꯥꯔꯁꯤꯗ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯥꯎꯔꯛꯀꯅꯤ꯫ ꯃꯗꯨꯗꯒꯤ ꯅꯍꯥꯛ ꯑꯁꯤ ꯂꯥꯏꯔꯦꯟꯕ ꯑꯃꯒꯨꯝꯅ ꯃꯁꯥ ꯄꯥꯜꯂꯛꯀꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯇꯤꯌꯥ ꯇꯝꯅ ꯄꯥꯏꯈꯠꯈꯤꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯅꯉꯣꯟꯗ ꯃꯦꯖꯤꯛ ꯑꯃꯒꯨꯝꯅ ꯂꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯨꯁꯨꯁꯨ ꯃꯍꯥꯛꯀꯤ ꯃꯥꯃꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯐꯖꯅ ꯇꯥꯎꯗꯨꯅ ꯂꯩꯈꯤꯕꯅ ꯅꯨꯄꯤꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯥꯃꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯉꯣꯟꯗ ꯊꯣꯛꯄꯒꯨꯝꯅ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯨꯁꯨ ꯑꯗꯨ ꯃꯊꯛꯇ ꯄꯥꯏꯈꯠꯂꯒ ꯂꯩꯕꯒꯤ ꯋꯥꯈꯜꯗ ꯈꯜꯂꯒ ꯃꯤꯁꯦꯜꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯗꯨ ꯃꯈꯥꯗ ꯇꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯣꯀꯦꯠꯀ ꯅꯦꯒꯦꯇꯤꯞꯅꯁꯨ ꯁꯨꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯁꯨꯁꯨ ꯀꯔꯤꯗꯧꯔꯦ ꯅꯍꯥꯛꯅ ꯇꯨꯁꯜꯂꯤꯕ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯁꯨꯁꯨꯅ ꯃꯈꯣꯏꯅ ꯍꯥꯏꯅꯈꯤꯕꯁꯤꯡ ꯑꯗꯣ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯑꯦ ꯍꯥꯏꯔꯝꯃꯤ꯫ ꯔꯣꯀꯦꯠꯅ ꯀꯔꯤ ꯍꯥꯏꯕ? ꯁꯨꯁꯨꯅ ꯔꯣꯀꯦꯠꯇ ꯑꯪꯀꯜ ꯔꯥꯁꯤꯛꯅ ꯑꯩꯉꯣꯟꯗ ꯊꯤꯕ ꯁꯩꯔꯦꯡ ꯑꯗꯣ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯑꯦ ꯑꯩꯉꯣꯟꯗ, ꯃꯗꯨ ꯌꯥꯝꯅ ꯆꯨꯝꯃꯦ꯫ ꯑꯩꯒꯤ ꯃꯤꯠꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁ꯭ꯂꯣ ꯃꯣꯁꯟꯗ ꯎꯏ, ꯑꯗꯨꯒ ꯉꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯕ꯭ꯂꯦꯛ ꯋꯥꯏꯠ ꯀꯂꯔꯗ ꯂꯣꯏꯅ ꯎꯈ꯭ꯔꯦ, ꯑꯗꯨꯒ ꯃꯍꯥꯛ ꯈꯛꯇꯪꯅꯤ ꯂꯪꯅ ꯐꯖꯅ ꯎꯔꯤꯕ ꯑꯁꯤ, ꯑꯗꯨꯒ ꯉꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩ ꯑꯁꯤ ꯃꯁꯥ ꯄꯥꯜꯂꯛꯑꯒ ꯃꯊꯛꯇ ꯄꯥꯏꯈꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯁꯤ ꯇꯥꯕꯗꯒꯤ ꯅꯦꯒꯦꯇꯤꯞꯅ ꯑꯁ ꯌꯥꯔꯦ ꯇꯥꯅꯤꯡꯗꯕ ꯋꯥ ꯑꯗꯨ ꯉꯥꯡꯉꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯦꯒꯦꯇꯤꯞ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯅꯦꯒꯦꯇꯤꯞ ꯊꯣꯟꯕꯗꯧꯅ ꯃꯍꯥꯛ ꯑꯁꯤ ꯅꯦꯒꯦꯇꯤꯞꯇ ꯂꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯁꯨꯁꯨꯅ ꯅꯦꯒꯦꯇꯤꯞ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯠꯇꯦ, ꯑꯁꯦꯡꯕꯃꯛꯀꯤ ꯇꯧꯔꯤꯕꯅꯤ, ꯑꯩ ꯃꯊꯛꯇ ꯄꯥꯏꯈꯠꯂꯝꯃꯤꯕꯅꯤ ꯐꯤꯠ 12-13 ꯃꯨꯛ ꯋꯥꯡꯅ꯫ ꯅꯦꯒꯦꯇꯤꯞꯅ
ꯑꯁ ꯅꯨꯡꯉꯥꯏꯔꯤꯅꯦ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯅꯪꯒꯤ ꯅꯁꯥꯗ ꯑꯋꯥꯡꯕ ꯑꯣꯟꯅꯕ ꯈꯨꯠꯂꯥꯏ ꯌꯥꯎꯕ꯭ꯔꯣ ꯁꯨꯁꯨꯅ ꯑꯗꯨꯒ ꯑꯩ ꯑꯁꯤ ꯑꯃꯨꯛ ꯃꯈꯥꯗ ꯇꯥꯔꯛꯇꯨꯅ ꯇꯨꯔꯒ ꯂꯩꯔꯝꯃꯤꯕ ꯑꯁꯤꯅꯤ ꯃꯗꯨꯗꯒꯤ ꯔꯣꯀꯦꯠꯅ ꯑꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯅꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯦ ꯅꯠꯇ꯭ꯔꯥ ꯅꯪꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯗꯨ ꯐꯪꯉꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯨꯁꯨ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯟꯗꯨꯅ ꯅꯣꯛꯑꯒ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯅꯦꯒꯦꯇꯤꯞꯁꯨ ꯍꯔꯥꯎꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗꯒꯤ ꯁꯨꯁꯨꯅ ꯃꯈꯨꯠ ꯊꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯤꯁꯦꯜ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯅꯦꯒꯦꯇꯤꯞꯅ ꯅꯍꯥꯛ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕ꯭ꯔꯥ ꯅꯪ ꯃꯥꯒꯤ ꯐꯣꯇꯣꯒꯨꯝꯕꯒꯗꯤ ꯂꯧꯍꯧꯕ꯭ꯔꯣ ꯔꯣꯀꯦꯠꯅ ꯑꯃꯨꯛ ꯀꯔꯝꯕ ꯒ꯭ꯔꯨꯞꯀꯤ ꯅꯨꯄꯤꯅꯣ ꯅꯍꯥꯛ ꯃꯃꯤꯡꯗꯤ ꯈꯪꯍꯧꯔꯕ꯭ꯔꯥ ꯃꯗꯨꯗꯒꯤ ꯅꯦꯒꯦꯇꯤꯞꯅ ꯐꯖꯅꯁꯨ ꯈꯪꯗ꯭ꯔꯤꯀꯥꯟꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤꯅꯨ ꯔꯣꯀꯦꯠꯅ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯦꯒꯦꯇꯤꯞ ꯅꯍꯥꯛꯀꯤ ꯑꯗꯨꯝ ꯅꯦꯒꯦꯇꯤꯞ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯈꯟꯗꯨꯅ ꯂꯩꯔꯅꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯅ ꯊꯤꯔꯨꯁꯤ ꯌꯥꯔꯕ꯭ꯔꯥ ꯅꯦꯒꯦꯇꯤꯞ ꯍꯥꯏꯗꯨꯅ ꯔꯣꯀꯦꯠꯅ ꯅꯦꯒꯦꯇꯤꯞ ꯅꯍꯥꯛꯅ ꯑꯣꯏꯔꯣꯝꯗ ꯆꯠꯂꯒ ꯊꯤꯔꯣ ꯁꯨꯁꯨꯅ ꯃꯌꯥꯏ ꯑꯁꯤꯗ ꯆꯠꯂꯁꯅꯨ ꯑꯗꯨꯒ ꯑꯩꯅ ꯑꯣꯏ ꯊꯪꯕ ꯑꯁꯤꯗ ꯆꯠꯂꯒ ꯊꯤꯔꯛꯑꯒꯦ ꯃꯗꯨꯗꯒꯤ ꯁꯨꯁꯨꯅꯁꯨ ꯌꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯅꯦꯒꯦꯇꯤꯞꯅ ꯉꯥꯏꯈꯣꯅꯦ ꯃꯤꯅꯤꯠ ꯑꯃꯇ ꯉꯥꯏꯈꯣꯅꯦ ꯅꯨꯄꯤꯗꯨꯗꯤ ꯁꯨꯁꯨꯅ ꯈꯛꯇꯪ ꯎꯍꯧꯔꯒ ꯑꯩꯈꯣꯏꯅꯤꯅ ꯀꯃꯥꯏꯅ ꯊꯤꯕ ꯈꯪꯒꯗ꯭ꯔꯤꯕꯅꯣ ꯁꯨꯁꯨꯅꯁꯨ ꯔꯣꯀꯦꯠꯇ ꯑꯣꯟꯁꯤꯜꯂꯒ ꯆꯨꯝꯃꯦ ꯅꯦꯒꯦꯇꯤꯞꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯃꯗꯨꯗꯒꯤ ꯔꯣꯀꯦꯠꯅ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯄꯨꯜꯂꯒ ꯑꯣꯏꯅ ꯊꯤꯔꯁꯤ ꯃꯗꯨꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯅꯤ ꯅꯦꯒꯦꯇꯤꯞꯅ ꯑꯁ ꯅꯈꯣꯏꯅꯤꯗꯤ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯦ ꯑꯁꯨꯛ ꯌꯧꯅ ꯆꯥꯎꯈ꯭ꯔꯕ ꯒ꯭ꯔꯥꯎꯟ ꯃꯤ ꯌꯥꯝꯅ ꯀꯨꯡꯈ꯭ꯔꯕ ꯃꯔꯛ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯈꯛꯇꯪꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯊꯤꯕ ꯐꯪꯒꯗ꯭ꯔꯤꯕꯅꯣ ꯁꯨꯁꯨꯅ ꯅꯦꯒꯦꯇꯤꯞ ꯑꯗꯨꯝꯅ ꯊꯥꯖꯗꯕ ꯊꯝꯒꯅꯨ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃꯕꯨ ꯍꯦꯛ ꯆꯪꯁꯤꯟꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯏꯁꯣꯔꯅ ꯄꯤꯕꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯁꯨꯅ ꯔꯣꯀꯦꯠꯇ ꯆꯠꯂꯣ ꯏꯕꯥꯅꯤ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯁꯦꯜꯕꯨ ꯌꯦꯡꯕ ꯆꯦꯟꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯦꯒꯦꯇꯤꯞ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯄꯒ ꯑꯁ ꯅꯈꯣꯏꯁꯤꯗꯤ ꯌꯥꯏꯍꯦ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯑꯁꯤꯗꯗꯤꯅꯦ ꯅꯨꯄꯤꯗꯨ ꯊꯤꯗꯧꯕꯒꯤ ꯃꯍꯨꯠꯇ ꯂꯥꯏ ꯊꯤꯕ ꯆꯠꯄꯅ ꯍꯦꯟꯅ ꯐꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯁꯨꯁꯨꯍꯣꯏꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯒ꯭ꯔꯥꯎꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯤꯁꯦꯜꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯁꯨꯁꯨꯅ ꯃꯤꯁꯦꯜꯕꯨꯗꯤ ꯎꯕ ꯐꯪꯉꯝꯗꯦ ꯑꯗꯨꯕꯨ ꯑꯀꯣꯟꯕꯗ ꯃꯤꯁꯦꯜ ꯑꯗꯨ ꯅꯨꯄꯤ ꯈꯔꯒꯤ ꯃꯔꯛꯇ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯨꯁꯨꯅ ꯔꯣꯀꯦꯠ ꯑꯃꯗꯤ ꯅꯦꯒꯦꯇꯤꯞꯇ ꯇꯨ ꯑꯥꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯈꯨꯠꯅ ꯊꯤꯟꯗꯨꯅ ꯇꯥꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯔꯣꯀꯦꯠꯅ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯁꯨꯁꯨꯗ ꯅꯨꯄꯤꯗꯨ ꯐꯪꯉꯦꯗꯅ ꯍꯥꯏꯗꯨꯅ ꯁꯨꯁꯨꯗ ꯆꯣꯡꯈꯠꯂꯒ ꯀꯣꯟꯁꯤꯜꯂꯝꯃꯤ ꯁꯨꯁꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯔꯥꯎꯔꯒ ꯂꯩꯊꯣꯛꯄꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯗꯨꯒ ꯔꯣꯀꯦꯠꯇ ꯆꯠꯂꯣ ꯅꯍꯥꯛ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯅꯨꯄꯤꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯍꯪꯇꯣꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯅꯦꯒꯦꯇꯤꯞꯅ ꯑꯃꯨꯛ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯧꯒꯗ꯭ꯔꯤꯕꯅꯣ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯑꯈꯪꯕ ꯃꯤ ꯑꯃꯠꯇꯁꯨ ꯌꯥꯎꯗꯅ ꯑꯁꯨꯝꯅ ꯅꯦꯒꯦꯇꯤꯞ ꯑꯁꯤꯗꯤ ꯑꯗꯨꯝ ꯃꯈꯣꯏꯅ ꯇꯧꯔꯛꯄ ꯊꯕꯛ ꯑꯁꯤꯗ ꯑꯗꯨꯝ ꯑꯌꯦꯠ ꯑꯄꯟꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯅꯦꯒꯦꯇꯤꯞꯀꯤ ꯋꯥ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯔꯣꯀꯦꯠꯅ ꯑꯃꯨꯛ ꯑꯁ ꯌꯥꯔꯦ ꯔꯣꯀꯦꯠ ꯅꯍꯥꯛ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯁꯤ ꯑꯃꯨꯛꯇꯪ ꯐꯖꯅ ꯌꯦꯡꯈꯤꯁꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯈꯨꯁꯕꯨ ꯀꯧꯕ ꯃꯈꯣꯏꯒ ꯈꯪꯅꯕ ꯅꯨꯄꯤ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟꯗ ꯔꯣꯀꯦꯠꯅ ꯍꯧꯖꯤꯛꯀꯤ ꯈꯨꯁꯕꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯨꯕ ꯃꯇꯝꯗ ꯈꯨꯄꯥꯛ ꯆꯥꯈꯤꯕꯒꯤ ꯁꯤꯟ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯔꯣꯀꯦꯠ ꯑꯗꯨ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯇꯧꯅꯨꯀꯣ ꯑꯩꯍꯥꯛ ꯈꯨꯁꯕꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯑꯃꯨꯛ ꯍꯟꯅ ꯑꯃꯨꯛ ꯈꯨꯄꯥꯛ ꯆꯥꯕ ꯑꯗꯨꯗꯤ ꯉꯝꯃꯔꯣꯏ ꯅꯦꯒꯦꯇꯤꯞꯅ ꯑꯃꯨꯛ ꯔꯣꯀꯦꯠꯇ ꯅꯪꯗꯤ ꯍꯥꯟꯅꯁꯨ ꯈꯨꯄꯥꯛ ꯑꯃ ꯆꯥꯈ꯭ꯔꯗꯨꯗꯤ ꯑꯗꯨꯅ ꯆꯠꯂꯣ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯇꯤꯝꯒꯤ ꯈꯜꯂꯒ ꯅꯉꯣꯟꯗ ꯈꯨꯄꯥꯛ ꯑꯃꯗꯤ ꯆꯥꯍꯜꯂꯣ ꯃꯗꯨꯗꯒꯤ ꯔꯣꯀꯦꯠ ꯑꯗꯨ ꯍꯣꯏ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯗꯨ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯀꯔꯤ ꯍꯥꯏꯕ ꯃꯗꯨꯗꯒꯤ ꯁꯨꯁꯨꯅ ꯑꯃꯨꯛ ꯔꯣꯀꯦꯠꯇ ꯑꯣꯟꯁꯤꯜꯂꯒ ꯀꯩꯅꯣ ꯔꯣꯀꯦꯠ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯣ ꯃꯤ ꯃꯃꯥꯟꯅꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯃꯥꯟꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯃꯩ ꯃꯔꯨ ꯐꯥꯎꯕ ꯆꯥꯕ ꯉꯝꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯈꯨꯄꯥꯛ ꯑꯃ ꯐꯥꯎꯕ ꯆꯥꯕ ꯉꯝꯃꯣꯏꯗꯧꯕ ꯅꯪ ꯅꯃꯥꯟꯅꯕꯒꯤꯗꯃꯛꯇ ꯃꯁꯤ ꯐꯥꯎꯕ ꯇꯧꯕ ꯉꯝꯃꯣꯏꯗꯕ꯭ꯔꯥ ꯁꯨꯝꯅ ꯍꯥꯏꯔꯒ ꯔꯣꯀꯦꯠ ꯑꯁꯤꯕꯨ ꯅꯝꯗꯨꯅ ꯈꯨꯁꯕꯨꯒꯤ ꯃꯅꯥꯛꯇ ꯊꯥꯖꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯨꯝꯅ ꯔꯣꯀꯦꯠꯅ ꯈꯨꯁꯕꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯪꯈꯤꯕꯒ ꯁꯨꯁꯨꯅ ꯅꯦꯒꯦꯇꯤꯞꯇ ꯃꯍꯥꯛ ꯑꯃꯨꯛꯀꯁꯨ ꯈꯨꯄꯥꯛ ꯁꯣꯏꯗꯅ ꯆꯥꯔꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯔꯣꯀꯦꯠ ꯑꯗꯨ ꯈꯨꯁꯕꯨꯅ ꯏꯁꯤꯡ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛ ꯈꯨꯁꯕꯨꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯇꯨꯅ ꯈꯨꯁꯕꯨꯕꯨ ꯀꯧꯕ ꯉꯝꯃꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯨꯁꯕꯨ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯈꯨꯁꯕꯨꯁꯨ ꯔꯣꯀꯦꯠꯇꯨ ꯍꯦꯛ ꯎꯕꯒ ꯅꯍꯥꯛ ꯑꯣꯏꯔꯦ ꯔꯣꯀꯦꯠꯅꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯥꯅꯦ ꯈꯨꯁꯕꯨ ꯑꯩꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ ꯈꯨꯁꯕꯨꯅ ꯉꯁꯤꯗꯤ ꯅꯍꯥꯛ ꯑꯩꯅ ꯗꯥꯟꯗꯤꯌꯥꯒꯤ ꯆꯩꯁꯤꯟ ꯑꯣꯏꯅ ꯅꯃꯥꯏꯗ ꯀꯟꯒꯅꯤ ꯈꯪꯉꯨ ꯔꯣꯀꯦꯠꯅ ꯑꯩ ꯅꯉꯣꯟꯗ ꯉꯁꯤꯗꯤ ꯄ꯭ꯔꯄꯣꯁ ꯇꯧꯕ ꯂꯥꯛꯄ ꯅꯠꯇꯦꯌꯦ ꯈꯨꯁꯕꯨꯅ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯔꯣꯀꯦꯠꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯛꯇꯪ ꯈꯪꯅꯤꯡꯕꯒꯤ ꯂꯥꯛꯄꯅꯦ ꯈꯨꯁꯕꯨꯅ ꯀꯔꯤꯒꯤ ꯃꯇꯥꯡꯗꯅꯣ ꯅꯍꯥꯛꯅ ꯈꯪꯅꯤꯡꯉꯤꯕꯁꯦ ꯔꯣꯀꯦꯠꯅ ꯃꯈꯨꯠꯅ ꯊꯤꯜꯂꯒ ꯇꯨ ꯑꯥꯗꯒꯤꯁꯦ ꯀꯅꯥꯅꯣ ꯈꯨꯁꯕꯨꯅ ꯅꯥꯇꯨ ꯀꯀꯥꯁꯤꯔꯥ ꯔꯣꯀꯦꯠꯅ ꯅꯠꯇꯦ ꯇꯨ ꯃꯍꯥꯛꯀ ꯊꯪꯅꯔꯤꯕ ꯅꯨꯄꯤꯁꯦ ꯈꯨꯁꯕꯨꯅ ꯑꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯑꯣꯏꯔꯦ ꯅꯍꯥꯛꯅ ꯉꯁꯥꯏꯒꯤ ꯍꯪꯉꯤꯕꯁꯦ ꯅꯪ ꯅꯁꯛꯀꯗꯣ ꯃꯤꯡꯖꯦꯟꯗ ꯁꯨꯡꯌꯦꯡ ꯌꯦꯡꯗ꯭ꯔꯕ꯭ꯔꯣ ꯔꯣꯀꯦꯠꯅ ꯑꯩꯒꯤ ꯅꯠꯇꯤꯌꯦ ꯍꯪꯉꯤꯁꯦ ꯑꯉꯥꯎꯕꯤ ꯑꯩꯒꯤꯗꯤ ꯅꯪ ꯑꯗꯨꯝ ꯂꯦꯡꯗꯕꯤ ꯂꯩꯔꯕ ꯑꯁꯤꯕꯨ ꯈꯨꯁꯕꯨꯅ ꯀꯔꯤ ꯍꯥꯏꯕ ꯔꯣꯀꯦꯠꯅ ꯁꯣꯔꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒꯤ ꯍꯪꯕꯤꯕ ꯂꯥꯛꯄꯅꯦ ꯍꯥꯏꯔꯝꯃꯤ ꯈꯨꯁꯕꯨꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯤ ꯀꯅꯥꯅꯣ ꯔꯣꯀꯦꯠꯅ ꯁꯨꯁꯨꯒꯤꯅꯦ ꯈꯨꯁꯕꯨꯅ ꯁꯨꯁꯨ ꯑꯗꯨꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯆꯠꯂꯣ ꯃꯉꯣꯟꯗ ꯇꯝꯃꯨꯆꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤꯅꯦ ꯃꯍꯥꯛꯀꯤ ꯊꯥꯛꯀꯤ ꯅꯨꯄꯤ ꯅꯠꯇꯦ ꯔꯣꯀꯦꯠꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗꯗꯤ ꯍꯥꯏꯕ ꯌꯥꯏꯗꯅ ꯈꯨꯁꯕꯨ ꯑꯗꯨꯗꯒꯤ ꯈꯨꯁꯕꯨꯅ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯦ ꯃꯤꯁꯦꯜ ꯀꯧꯕꯅꯦ ꯔꯣꯀꯦꯠꯅꯁꯨ ꯃꯤꯁꯦꯜ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯔꯥꯁꯤꯛ ꯃꯥꯃꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯅꯦꯒꯦꯇꯤꯞꯅ ꯃꯤꯁꯦꯜ ꯍꯥꯏꯕꯗꯤ ꯑꯣꯕꯥꯃꯥꯒꯤ ꯅꯨꯄꯤꯔꯥ ꯃꯇꯥꯡ ꯑꯁꯤꯗ ꯅꯦꯒꯦꯇꯤꯞꯅ ꯑꯣꯕꯥꯃꯥ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯗꯨꯕꯨꯅꯤ ꯑꯁꯦꯡꯕꯒꯤꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯕꯥꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯤꯁꯦꯜ ꯑꯣꯕꯥꯃꯥ ꯀꯧꯏ ꯃꯔꯝ ꯑꯁꯤꯅ ꯅꯦꯒꯦꯇꯤꯞꯅ ꯍꯪꯉꯤꯕꯅꯤ ꯁꯨꯁꯨꯅ ꯃꯗꯨꯗꯤ ꯃꯍꯥꯛ ꯈ꯭ꯔꯤꯁꯇꯦꯟꯂꯥ ꯔꯣꯀꯦꯠꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯁꯦꯝ ꯀꯧꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯃꯤꯁꯦꯜ ꯀꯧꯔꯦ ꯅꯦꯒꯦꯇꯤꯞꯅ ꯑꯃꯨꯛ ꯁꯨꯁꯨꯗ ꯑꯣꯟꯁꯤꯜꯂꯒ
ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯙꯔꯃꯁꯨ ꯑꯣꯟꯕ ꯇꯥꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯁꯨꯁꯨꯗ ꯅꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯔꯁꯤꯛ ꯃꯥꯝꯃꯅ ꯍꯦ ꯉꯁꯥꯏꯒꯤ ꯅꯈꯣꯏꯍꯨꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯕꯨ ꯀꯔꯤ ꯋꯥꯔꯤꯅꯣ? ꯃꯤ ꯑꯌꯥꯝꯕꯅ UKꯗꯕꯨ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯑꯗꯣ ꯍꯣꯡꯕꯅꯤ꯫ ꯁꯨꯁꯨꯅ ꯔꯁꯤꯛ ꯃꯥꯝꯃꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯨꯝꯃꯦ꯫ ꯔꯣꯀꯦꯠꯅ ꯀꯔꯤ ꯍꯥꯏꯕ? ꯁꯨꯝꯅ ꯍꯥꯏꯔꯒ ꯔꯁꯤꯛ ꯃꯥꯝꯃꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯃꯥꯝꯃꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯑꯗꯨꯕꯨ? ꯔꯁꯤꯛ ꯃꯥꯝꯃꯅ ꯃꯁꯤꯅꯤ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯇꯧꯅꯔꯤꯕ ꯑꯁꯦ꯫ ꯏꯟꯗꯤꯌꯥꯗꯒꯤ ꯇ꯭ꯔꯤꯂꯣꯛꯁ ꯀꯧꯔꯒ ꯆꯠꯈꯤꯕ ꯃꯤꯗꯨꯅ ꯇꯣꯝ ꯀꯧꯔꯦ, ꯖꯤꯒꯅꯦꯁ ꯀꯧꯕ ꯃꯤꯗꯨꯅ UK ꯌꯧꯕ ꯃꯇꯝꯗ ꯖꯣꯟ ꯑꯣꯟꯈ꯭ꯔꯦ꯫ ꯅꯪ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯁꯥꯖꯜꯂꯛꯏꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯔꯣꯀꯦꯠꯅ ꯑꯃꯨꯛ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤ ꯑꯗꯣ ꯁ꯭ꯀꯣꯂꯔ ꯑꯃꯅꯤ, ꯂꯟꯗꯟꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯁꯨ ꯃꯍꯥꯛꯅ ꯇꯣꯞ ꯇꯥꯔꯤꯕꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯣ ꯄꯩꯁꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯏ꯫ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯅꯕꯔꯥꯇꯤ ꯀꯨꯝꯍꯩꯒꯤ ꯈꯛꯇꯪ ꯂꯥꯛꯄꯅꯤ, ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯨꯝ ꯃꯈꯣꯏ ꯂꯟꯗꯟꯗ ꯍꯟꯈ꯭ꯔꯅꯤ꯫ ꯔꯣꯀꯦꯠꯅ ꯑꯃꯨꯛ ꯁꯨꯁꯨꯗ ꯈꯪꯉꯕ꯭ꯔꯥ ꯁꯨꯁꯨ, ꯅꯪ ꯃꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯕ ꯁ꯭ꯇꯣꯔꯤ ꯑꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯣ, ꯀꯔꯤꯝꯇ ꯑꯣꯏꯔꯣꯏ ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯑꯗꯣ꯫ ꯋꯥ ꯑꯗꯨꯗ ꯔꯁꯤꯛ ꯃꯥꯝꯃꯅ ꯀꯔꯤꯒꯤ ꯑꯣꯏꯔꯣꯏꯗꯣꯏꯕ? ꯅꯦꯒꯦꯇꯤꯚꯅ ꯔꯁꯤꯛ ꯃꯥꯝꯃꯗ ꯑꯃꯨꯛ ꯃꯥꯝꯃꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗꯣ ꯎꯗ꯭ꯔꯤꯕꯅꯅꯤ꯫ ꯅꯕꯔꯥꯇꯤ ꯀꯨꯝꯍꯩꯕꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯃꯤ 84,997ꯒꯤ ꯃꯔꯛ ꯑꯗꯨꯗ ꯃꯤ 85,000 ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯕꯗ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯔꯤꯕꯅꯤ꯫ ꯅꯨꯄꯤꯗꯣ ꯃꯁꯛ ꯈꯨꯐꯖ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯐꯦꯁꯕꯨꯛꯀ ꯍꯥꯡꯉꯒ ꯐꯦꯁꯕꯨꯛꯇ ꯐꯣꯇꯣ ꯑꯃꯒ ꯊꯥꯒꯠꯂꯨꯔꯕꯗꯤ ꯐꯦꯁꯕꯨꯛꯀꯤ ꯁꯔꯚꯔꯒ ꯂꯣꯏꯅ ꯀ꯭ꯔꯥꯁ ꯑꯣꯏꯗꯨꯅ ꯁꯔꯚꯔ ꯗꯥꯎꯟ ꯆꯠꯇꯣꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯑꯗꯨ NRI ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ NRI ꯑꯣꯏ ꯍꯥꯏꯕꯁꯤ ꯈꯪꯕꯗꯅꯤ ꯃꯥꯝꯃ ꯅꯨꯄꯥ ꯃꯌꯥꯝꯅ ꯂꯣꯏꯅ ꯉꯥꯎꯅꯔꯤꯕ ꯑꯁꯦ꯫ ꯃꯍꯥꯛ ꯑꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯤꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯄꯩꯁꯥ ꯑꯁꯤ ꯄꯥꯎꯟꯗꯅꯤ ꯇꯥꯜꯂꯤꯕ ꯑꯁꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯁꯤꯗꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯆꯥ ꯒ꯭ꯂꯥꯁ ꯑꯃꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯌꯦꯟꯅꯔꯒ ꯊꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯂꯟꯗꯟꯒꯤ ꯀꯣꯂꯦꯖꯀꯤ ꯇꯣꯞꯄꯔꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤꯅ ꯌꯦꯡꯉꯨꯅꯦ, ꯆꯪꯒꯜꯕꯥꯏ ꯒꯣꯀꯨꯜꯗꯥꯁ ꯑꯥꯔꯠ ꯀꯣꯂꯦꯖꯇꯅ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯆꯥꯅꯔꯤꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ, ꯆꯥꯅꯔꯤꯕ꯭ꯔꯥ ꯍꯥꯏꯔꯛꯎꯅꯦ ꯔꯣꯀꯦꯠꯅꯁꯨ ꯍꯣꯏ ꯅꯦꯒꯦꯇꯤꯚ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯆꯨꯝꯃꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯣꯀꯦꯠꯅ ꯁꯨꯁꯨꯗ ꯑꯃꯨꯛ ꯁꯨꯁꯨ ꯅꯍꯥꯛ ꯅꯨꯄꯤ ꯑꯗꯨꯒ ꯆꯥꯅꯗ꯭ꯔꯦ꯫ ꯅꯦꯒꯦꯇꯤꯚꯅ ꯑꯃꯨꯛ ꯍꯣꯏ ꯐꯔꯦ, ꯑꯗꯨꯕꯨ ꯁꯨꯁꯨ ꯅꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯤ ꯇꯧꯅꯨ, ꯑꯁ꯭ꯋꯥꯏꯗꯒꯤ ꯅꯍꯥꯛꯀꯤ ꯆꯥꯅꯒꯗꯕ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯂꯣꯏꯔꯦ꯫ ꯔꯣꯀꯦꯠꯀꯤ ꯋꯥꯁꯤꯗ ꯔꯁꯤꯛ ꯃꯥꯝꯃꯅ ꯀꯩꯗꯧꯕꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯒꯗꯣꯔꯤꯕꯅꯣ? ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯁꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯒ ꯁꯨꯁꯨ ꯅꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯝꯇ ꯇꯧꯒꯅꯨ꯫ ꯅꯦꯒꯦꯇꯤꯚꯅ ꯑꯃꯨꯛ ꯁꯨꯁꯨꯗ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯍꯥꯛ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏ꯫ ꯔꯣꯀꯦꯠꯅ ꯑꯃꯨꯛ ꯔꯁꯤꯛ ꯃꯥꯝꯃꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯃꯥꯝꯃ ꯁꯨꯁꯨꯒꯤ ꯊꯃꯣꯏ ꯀꯥꯏꯅꯕ ꯇꯧꯕꯤꯔꯅꯨ, ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤꯅꯦ ꯁꯨꯁꯨꯒ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯑꯔꯣꯏ꯫ ꯔꯁꯤꯛ ꯃꯥꯝꯃꯅ ꯑꯁ ꯅꯦꯒꯦꯇꯤꯚ ꯅꯍꯥꯛ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯅꯍꯥꯛ ꯅꯆꯤꯟ ꯑꯗꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯌꯨ꯫ ꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯁꯨꯁꯨ ꯅꯍꯥꯛ ꯁꯤꯗ ꯂꯥꯎ, ꯅꯪꯅꯦ ꯅꯦꯒꯦꯇꯤꯚꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯦ ꯀꯔꯤꯝꯇ ꯇꯥꯔꯨꯅꯨ, ꯃꯁꯤꯗꯤ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯗꯅꯤꯅꯦ꯫ ꯅꯨꯡꯁꯤꯕꯗ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ, ꯊꯕꯛ ꯇꯧꯕ ꯇꯧꯗꯕ ꯀꯔꯤꯝꯇ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯁꯤꯝ ꯀꯥꯔꯗꯀ ꯆꯞ ꯃꯥꯟꯅꯩ꯫ ꯌꯦꯡꯉꯨ, ꯁꯤꯝ ꯀꯥꯔꯗ ꯑꯁꯤ ꯑꯄꯤꯛꯄ ꯑꯣꯏꯒꯦꯔꯥ ꯑꯆꯧꯕ ꯑꯣꯏꯒꯦꯔꯥ ꯐꯣꯟ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯍꯥꯞꯄ ꯌꯥꯏ꯫ ꯑꯗꯨꯒ ꯅꯈꯣꯏ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯀꯥꯎꯕ ꯑꯃꯁꯨ ꯂꯩꯔꯦ꯫ ꯅꯨꯄꯤ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯅꯨꯃꯤꯠ 9ꯅꯤ ꯂꯩꯔꯝꯃꯒ ꯆꯠꯈꯤꯗꯣꯔꯤꯕ ꯑꯁꯦ꯫ ꯃꯁꯤꯒꯤ ꯅꯨꯃꯤꯠ 9ꯅꯤ, ꯅꯨꯡꯗꯥꯡ 9ꯅꯤ ꯑꯁꯦ ꯅꯪꯉꯣꯟꯗꯒꯤ ꯀꯅꯥꯃꯠꯇꯅ ꯃꯨꯜꯂꯒ ꯆꯠꯈꯤꯕ ꯉꯝꯃꯣꯏ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯧꯔꯤꯕ ꯑꯁꯦ ꯅꯍꯥꯛ ꯃꯨꯟꯅ ꯅꯤꯡꯁꯤꯡꯉꯨ, ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯅꯕꯔꯥꯇꯤ ꯑꯁꯦ ꯅꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯏꯁꯣꯔꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯗꯣ ꯐꯪꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯛꯂꯕꯅꯤ꯫ ꯁꯨꯝꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯋꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯁꯨꯁꯨꯁꯨ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯁꯤꯛ ꯃꯥꯝꯃꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯃꯁꯤꯒꯤ ꯅꯨꯃꯤꯠ 9ꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕꯁꯨ, ꯑꯥꯔꯀ꯭ꯋꯦꯛ ꯊꯣꯛꯂꯕꯁꯨ, ꯁꯨꯅꯥꯃꯤ ꯂꯥꯛꯂꯕꯁꯨ ꯅꯪꯅ ꯀꯥꯎꯔꯣꯏꯗꯕꯁꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯁꯣꯏꯗꯅ ꯈꯨꯗꯨꯝ ꯆꯟꯒꯗꯕꯅꯤ꯫ ꯅꯨꯃꯤꯠ 9ꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯂꯣꯏꯅ ꯑꯣꯏꯊꯣꯛꯍꯟꯕ ꯌꯥꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯥꯝꯃꯒꯤ ꯊꯧꯅꯥ ꯂꯩꯔꯕ ꯋꯥꯍꯩ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯨꯔꯕ ꯁꯨꯁꯨꯒꯤ ꯄꯨꯛꯅꯤꯡꯗꯁꯨ ꯃꯉꯥꯜ ꯑꯃ ꯊꯣꯛꯂꯛꯄꯗꯧꯅ ꯐꯥꯎꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯇꯦꯕꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯔꯥꯎꯟ ꯀꯣꯏꯁꯟꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯑꯗꯨꯒ ꯇꯦꯕꯜ ꯑꯁꯤꯒꯤ ꯃꯊꯛꯇꯁꯨ ꯅꯨꯄꯤꯒꯤ ꯏꯟꯅꯕ ꯐꯤ ꯑꯃꯕꯨ ꯔꯥꯎꯟ ꯀꯣꯏꯁꯟꯗꯨꯅ ꯊꯝꯃꯒ ꯂꯩꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯁꯨꯁꯨꯅ ꯃꯥꯝꯃ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯀꯔꯤꯅꯣ? ꯔꯁꯤꯛ ꯃꯥꯝꯃꯅ ꯐꯔꯦ ꯌꯦꯡꯉꯣ ꯁꯨꯁꯨ, ꯃꯁꯤ ꯒꯔꯕꯥꯒꯤ ꯒ꯭ꯔꯥꯎꯟꯅꯦ ꯍꯥꯏꯗꯨꯅ ꯈꯜꯂꯣ꯫ ꯁꯨꯝꯅ ꯍꯥꯏꯔꯒ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯄꯤꯒꯤ ꯏꯟꯅꯕ ꯐꯤ ꯑꯃ ꯀꯣꯏꯁꯜꯂꯒ ꯊꯝꯃꯤꯕ ꯑꯗꯨꯗ ꯊꯤꯜꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯣꯀꯦꯠꯅ ꯐꯔꯛ ꯏꯇꯥ ꯇꯥꯅ ꯃꯁꯤꯗꯤ ꯅꯨꯄꯤꯒꯤ ꯏꯟꯅꯕ ꯐꯤ ꯑꯁꯤꯕꯨ? ꯔꯁꯤꯛ ꯃꯥꯝꯃꯅ ꯍꯣꯏ ꯈꯪꯉꯤꯅꯦ ꯔꯣꯀꯦꯠ, ꯑꯩꯁꯨ ꯃꯁꯤ ꯅꯨꯄꯤꯒꯤ ꯏꯟꯅꯕ ꯐꯤꯅꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯤꯒꯤ ꯒꯔꯕꯥꯒꯤ ꯂꯝꯄꯥꯛꯅꯦ ꯍꯥꯏꯗꯨꯅ ꯈꯟꯕꯗꯤ ꯌꯥꯗꯕ꯭ꯔꯥ? ꯔꯣꯀꯦꯠꯅꯁꯨ ꯍꯣꯏ ꯌꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯔꯁꯤꯛ ꯃꯥꯝꯃꯅꯁꯨ ꯑꯗꯨꯗꯤ ꯑꯩ ꯋꯥꯔꯤ ꯃꯈꯥ ꯇꯥꯕ ꯌꯥꯔꯕ꯭ꯔꯥ? ꯔꯣꯀꯦꯠꯅ ꯌꯥꯔꯦ ꯃꯥꯝꯃ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯔꯁꯤꯛ ꯃꯥꯝꯃꯅ ꯃꯁꯤ ꯒꯔꯕꯥ ꯇꯧꯐꯝꯒꯤ ꯒ꯭ꯔꯥꯎꯟ ꯑꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯑꯁꯦꯡꯕ ꯒꯔꯕꯥ ꯒ꯭ꯔꯥꯎꯟ ꯑꯗꯨꯕꯨ ꯎꯠꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯒꯣꯏ ꯁꯥꯔꯤꯕ ꯑꯁꯤꯒꯤ ꯃꯔꯛꯇ ꯁꯨꯁꯨ, ꯔꯣꯀꯦꯠ, ꯅꯦꯒꯦꯇꯤꯚ ꯑꯃꯗꯤ ꯃꯤꯁꯦꯜ, ꯈꯨꯁꯕꯨ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯨ ꯂꯣꯏꯅ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯒꯣꯏ ꯑꯁꯤ ꯑꯁꯨꯝ ꯁꯥꯕ ꯃꯇꯝꯗ ꯔꯁꯤꯛ ꯃꯥꯝꯃꯅꯁꯨ ꯁꯨꯁꯨꯗ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯁꯦꯜꯅ ꯁꯨꯁꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯁꯨꯁꯨꯅ ꯃꯤꯁꯦꯜꯅ ꯆꯩ ꯍꯥꯏꯔꯛꯂꯤꯕ ꯃꯄꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯆꯪꯁꯟꯗꯨꯅ ꯆꯩ ꯑꯗꯨꯅ ꯊꯣꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯁꯨ ꯑꯗꯨ ꯆꯩ ꯑꯗꯨꯅ ꯊꯣꯝꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯊꯣꯛꯇꯨꯅ ꯇꯨꯁꯟꯅꯔꯝꯃꯤ꯫
ꯃꯗꯨꯗꯒꯤ ꯔꯣꯀꯦꯠ ꯑꯃꯗꯤ ꯅꯦꯒꯦꯇꯤꯚ ꯃꯈꯣꯏꯅꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯨꯁꯨꯗ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡꯗ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯤꯁꯦꯜꯁꯨ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁꯨꯁꯨꯅ ꯃꯤꯁꯦꯜꯗ ꯑꯣꯟꯈꯠꯂꯒ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯔꯣꯀꯦꯠꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯁꯤ ꯁꯣꯛꯑꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯩꯁꯜꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯨꯁꯨ ꯑꯁꯤ ꯃꯃꯤꯠ ꯑꯁꯤ ꯁꯣꯛꯑꯦ ꯃꯍꯥꯛ ꯑꯁꯤ ꯃꯃꯤꯠ ꯇꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯤꯁꯦꯜꯗ ꯄꯥꯈꯠꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯔꯣꯀꯦꯠ ꯑꯃꯗꯤ ꯅꯦꯒꯦꯇꯤꯚ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯁꯨ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯨꯅ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯗꯨ ꯁꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯗꯤ ꯈꯣꯡꯗ ꯁꯣꯛꯑꯦ ꯍꯥꯏꯒꯗꯧꯕꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯃꯤꯠꯇ ꯁꯣꯛꯑꯦ ꯍꯥꯏꯖꯤꯜꯂꯛꯏꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯑꯟꯅ ꯐꯥꯎꯕ ꯌꯦꯡꯉꯝꯗꯕꯤ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯁꯦꯜꯁꯨ ꯀꯔꯤꯝꯇ ꯍꯥꯏꯕ ꯅꯪꯗꯕꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯉꯒ ꯂꯩꯍꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯈꯨꯁꯕꯨ ꯂꯥꯛꯇꯨꯅ ꯃꯤꯁꯦꯜꯕꯨ ꯑꯃꯨꯛ ꯖꯒꯣꯏ ꯁꯥꯐꯝ ꯑꯗꯨꯗ ꯄꯨꯁꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯔꯁꯤꯛ ꯃꯥꯝꯃꯅꯁꯨ ꯂꯣꯏꯅ ꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯁꯤꯛ ꯃꯥꯝꯃꯅ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯃꯍꯥꯛ ꯂꯥꯜꯂꯦ ꯍꯥꯏꯖꯕꯒꯤ ꯁꯨꯁꯨꯗ ꯀꯣꯜ ꯁꯣꯏꯗꯅ ꯇꯧꯔꯛꯑꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯤꯁꯦꯜꯅ ꯀꯣꯜ ꯇꯧꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯦꯕꯜ ꯑꯃꯗ ꯐꯝꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯥꯡꯇꯣꯛꯇꯨꯅ ꯀꯣꯜ ꯇꯧꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯅꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯜꯗꯤ ꯁꯨꯡꯇꯧ ꯇꯧꯔꯛꯑꯝꯗꯦ ꯑꯗꯨꯗꯒꯤ ꯁꯨꯁꯨꯅ ꯀꯔꯤꯅꯣ ꯃꯥꯝꯃ ꯐꯣꯟ ꯁꯨꯡꯇꯧ ꯇꯧꯔꯛꯇ꯭ꯔꯤꯕ ꯑꯁꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯐꯣꯟꯗ ꯔꯤꯡ ꯂꯥꯛꯑꯝꯃꯤ ꯁꯨꯁꯨꯅꯁꯨ ꯀꯣꯜ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯑꯣꯈꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯐꯣꯟ ꯑꯁꯤꯕꯨ ꯍꯦꯛ ꯑꯣꯈꯠꯀꯦ ꯍꯥꯏꯗꯨꯅ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯔꯣꯀꯦꯠꯀꯤ ꯃꯃꯤꯡ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯔꯣꯀꯦꯠ ꯑꯗꯨ ꯃꯌꯥꯒ ꯈꯤꯒꯠꯂꯒ ꯁꯨꯁꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯁꯨꯅ ꯁꯥꯎꯗꯨꯅ ꯌꯥꯔꯦ ꯐꯣꯟ ꯑꯗꯨ ꯑꯃꯨꯛꯇ ꯀꯛꯎ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯔꯣꯀꯦꯠ ꯑꯁꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯥꯔꯟ ꯇꯥꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯔꯣꯀꯦꯠꯅ ꯑꯩꯒꯤꯁꯦ ꯁꯨꯝ ꯍꯥꯟꯅ ꯆꯦꯛ ꯇꯧꯊꯣꯛꯄꯅꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯁꯤꯛ ꯃꯥꯝꯃꯅ ꯁꯨꯁꯨꯗ ꯌꯦꯡꯉꯨ ꯁꯨꯁꯨ ꯃꯍꯥꯛ ꯀꯣꯜ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯗꯣꯏ ꯇꯧꯔꯝꯈꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯑꯁꯣꯝꯗꯁꯨ ꯃꯤꯁꯦꯜ ꯑꯁꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯔꯁꯤꯛ ꯃꯥꯝꯃꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯃꯍꯥꯛ ꯅꯉꯣꯟꯗ ꯀꯣꯜ ꯇꯧꯅꯕ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯑꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯑꯁꯣꯝꯗꯁꯨ ꯃꯤꯁꯦꯜ ꯑꯗꯨ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯔꯁꯤꯛ ꯃꯥꯝꯃꯅ ꯑꯃꯨꯛ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯔꯛꯑꯅꯤ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯃꯤꯁꯦꯜꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗꯒꯤ ꯁꯨꯁꯨꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯣꯝꯗꯗꯤ ꯁꯨꯁꯨꯒꯤ ꯐꯣꯟꯗ ꯔꯤꯡꯗꯤ ꯂꯥꯛꯑꯝꯗꯦ ꯃꯗꯨꯗꯒꯤ ꯁꯨꯁꯨꯅ ꯀꯩꯅꯣ ꯃꯥꯝꯃ ꯀꯣꯜꯗꯤ ꯂꯥꯛꯁꯨ ꯂꯥꯛꯇꯅ ꯔꯁꯤꯛ ꯃꯥꯝꯃꯅ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯀꯛꯈꯤꯕꯒꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯑꯁꯣꯝꯗꯁꯨ ꯃꯤꯁꯦꯜ ꯑꯗꯨ ꯃꯍꯥꯛꯅ ꯀꯣꯜ ꯇꯧꯔꯝꯃꯤꯕ ꯑꯗꯨ ꯀꯛꯊꯠꯂꯝꯃꯤ ꯅꯦꯒꯦꯇꯤꯚꯅ ꯑꯩꯅ ꯈꯪꯉꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯅꯤ ꯍꯥꯏꯕ ꯑꯁꯦ ꯑꯁꯨꯝꯅ ꯅꯦꯒꯦꯇꯤꯚ ꯑꯁꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯋꯥ ꯑꯗꯨ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯔꯁꯤꯛ ꯃꯥꯝꯃꯅ ꯑꯃꯨꯛ ꯍꯦ ꯅꯦꯒꯦꯇꯤꯚ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯅꯨꯄꯤ ꯑꯗꯨ ꯍꯧꯖꯤꯛ ꯃꯍꯥꯛ ꯋꯥꯈꯜ ꯆꯔꯥꯡꯅꯗꯨꯅ ꯀꯣꯜ ꯑꯗꯨ ꯀꯛꯈ꯭ꯔꯤꯕꯅꯤ ꯅꯍꯥꯛꯀꯤ ꯅꯝꯕꯔꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯑꯅꯤ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯑꯁꯣꯝꯗꯁꯨ ꯑꯃꯨꯛ ꯃꯤꯁꯦꯜ ꯑꯗꯨ ꯁꯨꯁꯨꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯔꯁꯤꯛ ꯃꯥꯝꯃꯅ ꯁꯨꯁꯨꯒꯤ ꯐꯣꯟ ꯃꯄꯥꯗꯨꯗ ꯈꯨꯀꯥꯞꯄꯤ ꯀꯥꯞꯄꯗ ꯔꯤꯡ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅꯗꯨꯅ ꯀꯣꯜ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯎꯈꯠꯅꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯨꯁꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯀꯣꯜ ꯑꯗꯨ ꯑꯣꯈꯠꯀꯦ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝꯅꯁꯨ ꯁꯨꯁꯨꯗ ꯑꯣꯜ ꯗ ꯕꯦꯁ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯨꯁꯨꯅ ꯀꯣꯜ ꯑꯗꯨ ꯑꯣꯈꯠꯂꯒ ꯅꯥꯀꯟꯗ ꯂꯩꯊꯣꯛꯑꯒ ꯃꯤꯁꯦꯜꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯈꯤꯔꯝꯃꯤ ꯃꯤꯁꯦꯜꯅ ꯍꯥꯏ ꯁꯨꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯨꯁꯨꯅ ꯈꯪꯗꯕ ꯁꯥꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯅꯨꯄꯤꯗꯨꯅ ꯑꯩ ꯃꯤꯁꯦꯜꯅꯦ ꯉꯔꯥꯡꯒꯤ ꯅꯨꯡꯗꯥꯡꯗ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯥꯏꯗ ꯑꯩꯅ ꯗꯟꯗꯤꯌꯥꯒꯤ ꯆꯩꯗꯨꯅ ꯀꯟꯈ꯭ꯔꯦ ꯅꯍꯥꯛ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯁꯨꯁꯨꯅ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤꯗ ꯃꯤꯁꯦꯜꯅ ꯑꯩ ꯅꯪꯉꯣꯟꯗ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕ ꯄꯥꯝꯃꯤ ꯁꯨꯁꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯈ꯭ꯔꯤꯕ ꯑꯗꯣ ꯅꯍꯥꯛꯅ ꯇꯧꯒꯦ ꯌꯥꯎꯗꯨꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯁꯣꯏꯗꯨꯅ ꯇꯧꯈ꯭ꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯁꯨꯁꯨꯒꯤ ꯋꯥ ꯑꯁꯤꯗ ꯃꯤꯁꯦꯜꯁꯨ ꯅꯣꯛꯇꯨꯅ ꯑꯗꯣ ꯅꯍꯥꯛ ꯑꯁꯣꯛꯄꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯁꯨꯁꯨꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯀꯔꯤꯝꯇꯗꯤ ꯇꯧꯗꯔꯤ ꯗꯣꯛꯇꯔꯅ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯗ ꯕꯦꯟꯗꯦꯖ ꯌꯦꯜꯂꯛꯑꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯅ ꯅꯍꯥꯛꯄꯨ ꯎꯕ ꯐꯪꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯗ꯭ꯔꯦꯁꯤꯡ ꯇꯧꯔꯁꯤ ꯍꯥꯏ ꯗ꯭ꯔꯦꯁꯤꯡ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯃꯤꯠ ꯑꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯁꯣꯛꯏꯅꯣ ꯁꯣꯛꯇ꯭ꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯈꯪꯉꯅꯤ ꯃꯤꯁꯦꯜꯅꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯑꯩꯍꯥꯛ ꯊꯝꯃꯒꯦ ꯍꯥꯏꯔꯝꯃꯤ ꯁꯨꯁꯨꯅꯁꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯀꯣꯜ ꯑꯗꯨ ꯀꯛꯅꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯨꯁꯨ ꯑꯗꯨ ꯃꯤꯁꯦꯜꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯥꯝꯃꯗ ꯃꯥꯝꯃ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯨꯁꯨꯒꯤ ꯋꯥ ꯑꯁꯤꯗ ꯔꯁꯤꯛ ꯃꯥꯝꯃꯅ ꯍꯧꯖꯤꯛꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯇꯥꯡ ꯑꯗꯨ ꯌꯧꯔꯛꯂꯦ ꯁꯨꯝꯅ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡ ꯑꯁꯤꯗ ꯑꯗꯨꯕꯨ ꯁꯨꯁꯨꯅ ꯃꯍꯥꯛꯀꯤ ꯃꯥꯝꯃ ꯑꯁꯤꯅ ꯋꯥ ꯉꯥꯡꯕ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡ ꯑꯁꯤ ꯍꯥꯏꯕ ꯃꯥꯝꯃ ꯑꯩꯍꯥꯛꯇꯤ ꯒꯔꯕꯒꯤ ꯒ꯭ꯔꯥꯎꯟ ꯑꯗꯨꯗ ꯆꯠꯅꯤꯡꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯔꯁꯤꯛ ꯃꯥꯝꯃꯅ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡ ꯑꯁꯤꯗꯤ ꯒꯔꯕꯒꯤ ꯒ꯭ꯔꯥꯎꯟ ꯑꯗꯨꯗ ꯆꯠꯄ ꯌꯥꯔꯔꯣꯏ ꯃꯗꯨꯗꯒꯤ ꯁꯨꯁꯨ ꯑꯗꯨ ꯀꯩꯅꯣ ꯃꯥꯝꯃ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯁꯥꯎꯒꯠꯂꯛꯀꯦ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯣꯀꯦꯠ ꯅꯦꯒꯦꯇꯤꯚ ꯁꯤꯛ ꯃꯥꯝꯃ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯁꯨꯁꯨ ꯑꯗꯨꯕꯨ ꯐꯥꯔꯒ ꯊꯥꯡꯖꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯤꯁꯦꯜ ꯑꯗꯨ ꯒꯔꯕꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯨꯁꯨꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯨꯛꯁꯨ ꯌꯦꯡꯉꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯁꯨ ꯂꯥꯛꯄꯗꯤ ꯎꯔꯝꯗꯦ ꯑꯁꯤꯒꯨꯝꯕ ꯃꯤꯁꯦꯜꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯔꯁꯤꯛ ꯃꯥꯝꯃꯅꯁꯨ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨꯗꯒꯤ ꯃꯤꯁꯦꯜꯁꯨ ꯁꯨꯁꯨ ꯂꯥꯛꯇꯕꯗꯒꯤ ꯈꯨꯁꯕꯨꯗ ꯃꯍꯥꯛ ꯃꯄꯥꯟ ꯐꯥꯎꯗ ꯊꯣꯛꯎꯒꯦ ꯌꯥꯝꯅ ꯊꯨꯅ ꯍꯜꯂꯛꯀꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯁꯨꯁꯨꯕꯨ ꯊꯤꯕ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗ ꯅꯦꯒꯦꯇꯤꯚꯁꯨ ꯐꯣꯟ ꯑꯃꯗ ꯍꯜꯂꯣ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯦꯒꯦꯇꯤꯚꯅ ꯀꯔꯤꯅꯣ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕꯁꯦ
ꯑꯩꯗꯤ ꯁꯣꯝꯗ ꯒꯔꯕꯥꯒꯤ ꯖꯒꯣꯏ ꯁꯥꯕ ꯂꯥꯛꯑꯒ ꯅꯈꯣꯏꯅ ꯑꯩꯕꯨ ꯂꯥꯛꯁꯨ ꯂꯥꯛꯑꯣꯏꯗꯕ ꯅꯨꯄꯤꯁꯤꯕꯨ ꯌꯦꯡꯍꯜꯂꯒ ꯊꯝꯕ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯗ꯭ꯔꯣ ꯅꯨꯄꯤꯗꯨ ꯂꯥꯛꯑꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯅꯦꯒꯦꯇꯤꯚꯅ ꯃꯤꯁꯦꯜꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯉꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯃꯤꯁꯦꯜ ꯑꯗꯨ ꯎꯕꯗꯒꯤ ꯉꯥꯏꯈꯣ ꯃꯤꯁꯦꯜ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯃꯤꯁꯦꯜꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯨꯝꯅ ꯃꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯁꯨꯁꯨꯒ ꯑꯣꯏꯔꯝꯃꯤ ꯁꯨꯁꯨꯁꯨ ꯃꯤꯁꯦꯜ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯁꯨꯁꯨ ꯑꯁꯤ ꯍꯧꯖꯤꯛ ꯒꯔꯕꯥꯒꯤ ꯖꯒꯣꯏ ꯑꯁꯤ ꯌꯥꯎꯍꯟꯗꯕꯤꯗ ꯃꯍꯥꯛꯇꯤ ꯌꯨꯝꯗ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯃꯤꯁꯦꯜꯗ ꯎꯠꯂꯛꯏ ꯃꯤꯁꯦꯜꯁꯤ ꯒꯔꯕꯥꯒꯤ ꯖꯒꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯁꯨꯁꯨꯕꯨ ꯊꯤꯔꯤ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯅꯦꯒꯦꯇꯤꯚꯅ ꯃꯤꯁꯦꯜꯁꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯤ ꯑꯃ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯀꯣꯏꯊꯤ ꯊꯤꯔꯤ ꯍꯥꯏꯗꯨꯅ ꯁꯨꯁꯨꯗ ꯄꯥꯎ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯤꯁꯦꯜꯒꯤ ꯃꯑꯣꯡ ꯑꯁꯤꯕꯨ ꯔꯁꯤꯛ ꯃꯥꯝꯃꯅꯁꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯦꯒꯦꯇꯤꯚꯅ ꯃꯥꯒꯤꯁꯤꯗꯤ ꯅꯪ ꯊꯤꯕ ꯃꯥꯜꯂꯤꯅꯦ ꯁꯨꯁꯨ ꯃꯔꯝ ꯑꯗꯨꯅ ꯑꯁꯣꯝꯗ ꯁꯨꯁꯨꯁꯨ ꯃꯁꯥ ꯑꯗꯨ ꯂꯣꯏꯅ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯁꯨꯁꯨꯅ ꯏꯔꯨ ꯂꯨꯖꯔꯤꯀꯥꯟꯗ ꯃꯤꯁꯦꯜꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯁꯨꯁꯨꯅ ꯏꯔꯨ ꯂꯨꯖꯔꯒ ꯂꯩꯕꯅ ꯀꯣꯜ ꯑꯗꯨ ꯄꯥꯏꯕ ꯅꯪꯍꯧꯔꯝꯗꯦ ꯃꯗꯨꯗꯒꯤ ꯁꯨꯁꯨꯅ ꯊꯣꯛꯂꯛꯑꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯤꯁꯦꯜꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄꯒꯤ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯀꯣꯜ ꯕꯦꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯐꯣꯟ ꯑꯗꯨ ꯅꯣꯠ ꯔꯤꯁꯤꯚꯔ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯤꯁꯦꯜꯅ ꯁꯨꯁꯨꯅ ꯐꯣꯟ ꯑꯗꯨ ꯑꯣꯜꯂꯛꯇꯕꯗꯒꯤ ꯃꯌꯨꯝꯒꯤ ꯅꯝꯕꯔꯗ ꯑꯣꯏꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯑꯝꯃꯤ ꯀꯣꯜ ꯑꯁꯤꯕꯨ ꯁꯨꯁꯨꯒꯤ ꯃꯄꯥꯅ ꯄꯥꯏꯈꯠꯈꯤꯔꯝꯃꯤ ꯁꯨꯁꯨꯅꯁꯨ ꯃꯄꯥꯅ ꯄꯥꯏꯈꯠꯈꯤꯕ ꯑꯁꯤꯗ ꯃꯍꯥꯛꯅ ꯎꯍꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅꯁꯨ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯀꯨꯝꯊꯈꯤꯔꯝꯃꯤ ꯃꯤꯁꯦꯜꯅ ꯐꯣꯟꯗ ꯍꯜꯂꯣ ꯍꯥꯏꯔꯛꯂꯝꯃꯤ ꯁꯨꯁꯨꯒꯤ ꯃꯄꯥ ꯍꯔꯤꯅꯁꯨ ꯍꯜꯂꯣ ꯀꯅꯥꯅ ꯐꯣꯟ ꯇꯧꯔꯛꯏꯕꯁꯤꯕꯨ ꯃꯤꯁꯦꯜꯅ ꯑꯩ ꯃꯤꯁꯦꯜ ꯁꯨꯁꯨꯒꯤ ꯐ꯭ꯔꯦꯟꯅꯦ ꯁꯨꯁꯨꯗ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯕꯤꯕ꯭ꯔꯣ ꯍꯔꯤꯅ ꯃꯍꯥꯛ ꯌꯨꯝꯗ ꯂꯩꯌꯦ ꯑꯗꯣ ꯃꯍꯥꯛ ꯃꯊꯛꯇ ꯏꯔꯨ ꯂꯨꯖꯔꯤ ꯍꯧꯖꯤꯛꯄꯨꯗꯤ ꯃꯤꯁꯦꯜꯅ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯣ ꯃꯥꯒꯤ ꯃꯤꯠꯇꯨꯕꯨ ꯀꯝꯗꯧꯔꯒꯦ ꯍꯔꯤꯅ ꯀꯔꯤ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯣ ꯀꯝꯗꯧꯒꯦꯕ ꯏꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯠꯇꯤ ꯕ꯭ꯔꯥꯎꯟ ꯃꯆꯨ ꯑꯣꯏꯌꯦ ꯑꯗꯣ ꯑꯩꯁꯨ ꯐꯖꯅꯗꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯤꯁꯦꯜꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯤꯌꯦ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯣ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯍꯪꯕꯅꯤ ꯍꯔꯤꯅ ꯍꯣꯏ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯁꯦ ꯈꯔꯕꯨꯗꯤ ꯅꯨꯡꯉꯥꯏꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯣ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯦꯗ ꯃꯤꯁꯦꯜꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯣ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯁꯦꯡꯅ ꯎꯔꯕ꯭ꯔꯥ ꯍꯪꯕꯅꯤ ꯍꯔꯤꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯒꯦ ꯌꯥꯕ꯭ꯔꯥ ꯏꯆꯥꯅꯨꯄꯤ ꯃꯍꯥꯛ ꯑꯁꯦ ꯂꯣꯏꯅ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯁꯤꯅ ꯐꯖꯅ ꯁꯦꯡꯅ ꯎꯕ ꯐꯪꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯗ꯭ꯔꯤꯕ ꯑꯁꯦ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯐ꯭ꯌꯨꯆꯔ ꯑꯁꯤ ꯈꯛꯇꯪꯅꯤ ꯃꯤꯁꯦꯜꯅ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯇꯣ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯁꯣꯛꯈꯤꯕꯅꯤ ꯍꯔꯤꯅ ꯃꯃꯤꯠꯇ ꯁꯣꯛꯈꯤ ꯍꯥꯏꯕ ꯃꯇꯥꯡ ꯑꯁꯤꯗ ꯁꯨꯁꯨꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯗꯒꯤ ꯐꯣꯟ ꯑꯗꯨ ꯃꯤꯅꯤꯠ ꯑꯃꯠꯇ ꯍꯥꯏꯔꯒ ꯃꯨꯜꯂꯝꯃꯤ ꯑꯗꯨꯒ ꯃꯄꯥꯅ ꯁꯨꯁꯨꯗ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯅꯃꯤꯠꯇ ꯁꯣꯛꯈꯤꯒꯦꯅ ꯍꯥꯏꯗꯨꯅ ꯍꯪꯉꯛꯑꯝꯃꯤ ꯑꯗꯨꯗꯒꯤ ꯁꯨꯁꯨꯅ ꯍꯥꯏ ꯁꯣꯔꯤ ꯅꯪꯗꯤ ꯉꯁꯥꯏꯒꯩ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯕ ꯃꯥꯜꯂꯦ ꯑꯩ ꯃꯊꯛꯇ ꯏꯔꯨ ꯂꯨꯖꯔꯨꯕꯅꯤ ꯃꯤꯁꯦꯜꯅ ꯅꯪ ꯑꯣꯞꯊꯣꯜꯃꯣꯂꯣꯖꯤꯁꯇꯨꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯕꯨ ꯁꯨꯁꯨꯗꯤ ꯈꯪꯗꯕꯅꯤꯅ ꯀꯅꯥꯅꯣ ꯑꯣꯞꯊꯣꯜꯃꯣꯂꯣꯖꯤꯁ ꯑꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯞꯊꯣꯜꯃꯣꯂꯣꯖꯤꯁ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯤꯠꯀꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠꯀꯤ ꯗꯣꯛꯇꯔ ꯑꯗꯨꯕꯨꯅꯤ ꯑꯗꯨꯕꯨ ꯁꯨꯁꯨꯗꯤ ꯈꯪꯗꯕꯅꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤꯕꯅꯤ ꯃꯤꯁꯦꯜꯅ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯃꯤꯠꯀꯤ ꯗꯣꯛꯇꯔ ꯍꯥꯏꯕꯅꯦ ꯁꯨꯁꯨꯅ ꯃꯤꯠꯀꯤ ꯗꯣꯛꯇꯔ ꯍꯥꯏꯕ ꯑꯣꯏꯔꯦ ꯗꯣꯛꯇꯔꯅ ꯀꯔꯤꯁꯨ ꯍꯧꯖꯤꯛꯇꯤ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯒꯤ ꯃꯤꯠꯇ ꯕꯦꯟꯗꯦꯖ ꯑꯃꯕꯨꯗꯤ ꯌꯦꯜꯂꯛꯑꯦ ꯃꯤꯁꯦꯜꯅ ꯑꯗꯨꯗꯤ ꯐꯔꯦ ꯅꯪ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡꯗꯤ ꯒꯔꯕꯥ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯎꯕ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯁꯨꯁꯨꯅ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩ ꯒꯔꯕꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯕꯨꯗꯤ ꯌꯥꯎꯔꯣꯏ ꯒꯔꯕꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯎꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯦ ꯃꯤꯁꯦꯜꯅ ꯀꯅꯥꯅ ꯁꯨꯁꯨꯅ ꯑꯩꯒꯤ ꯃꯥꯝꯃꯅ ꯃꯤꯁꯦꯜꯅ ꯀꯅꯥ ꯃꯥꯝ ꯍꯥꯏꯕ ꯁꯨꯁꯨꯅ ꯑꯩꯒꯤ ꯃꯥꯝꯃꯗꯣ ꯃꯤꯠꯀꯤ ꯗꯣꯛꯇꯔꯒꯤ ꯃꯥꯝꯃꯗꯣ ꯃꯥꯅ ꯅꯃꯤꯠꯇꯣ ꯁꯣꯏꯕꯅꯤꯅ ꯒꯔꯕꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯗꯤ ꯌꯥꯎꯈꯤꯅꯨ ꯍꯥꯏ ꯃꯤꯁꯦꯜꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯣꯀꯦ ꯁꯨꯁꯨꯅ ꯑꯗꯨꯕꯨ ꯑꯩ ꯅꯪ ꯌꯦꯡꯕꯗꯤ ꯂꯥꯛꯀꯅꯤꯌꯦ ꯃꯤꯁꯦꯜꯅ ꯑꯣꯀꯦ ꯒ꯭ꯔꯦꯠ ꯁꯤ ꯌꯨ ꯗꯤꯌꯔ ꯕꯥꯏ ꯁꯨꯁꯨꯁꯨ ꯕꯥꯏ ꯍꯥꯏꯔꯒ ꯊꯝꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯦꯛꯁ ꯁꯤꯟꯗ ꯔꯁꯤꯛ ꯃꯥꯝꯃ ꯔꯣꯀꯦꯠ ꯑꯃꯗꯤ ꯅꯦꯒꯦꯇꯤꯚ ꯃꯈꯣꯏ ꯑꯍꯨꯝꯅ ꯕꯦꯟꯗꯦꯖ ꯕꯦꯅꯦꯠ ꯑꯁꯤꯡ ꯕꯦꯇꯥꯗꯤꯟꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯁꯨꯁꯨꯗ ꯅꯞꯁꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯨꯁꯨ ꯎꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯅꯞꯄꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯄꯤꯛꯄ ꯕꯦꯅꯦꯠ ꯃꯆꯥ ꯑꯃ ꯅꯞꯄꯒꯤ ꯑꯣꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡꯗ ꯒꯔꯕꯥꯒꯤ ꯒ꯭ꯔꯥꯎꯟꯗ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯁꯦꯜ ꯑꯗꯨ ꯒꯔꯕꯥꯒꯤ ꯖꯒꯣꯏꯕꯨ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯁꯨꯁꯨꯁꯨ ꯃꯤꯁꯦꯜꯕꯨ ꯌꯦꯡꯕ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯝꯄꯥꯛ ꯑꯁꯤꯗ ꯀꯨꯌꯦꯡ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯤꯁꯦꯜꯅ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯤꯁꯦꯜꯅꯁꯨ ꯁꯨꯁꯨꯕꯨ ꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯤꯁꯦꯜ ꯑꯗꯨ ꯁꯨꯁꯨ ꯂꯥꯛꯄ ꯎꯕꯗꯒꯤ ꯈꯨꯁꯕꯨꯗ ꯃꯍꯥꯛ ꯃꯄꯥꯟꯕꯨꯛꯇ ꯊꯣꯛꯑꯒꯦ ꯍꯥꯏꯔꯒ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯣꯛꯈꯤꯕ ꯑꯁꯤꯕꯨ ꯔꯣꯀꯦꯠ ꯅꯦꯒꯦꯇꯤꯚ ꯑꯃꯗꯤ ꯔꯁꯤꯛ ꯃꯥꯝꯃꯅꯁꯨ ꯎꯍꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯁꯨꯁꯨ ꯑꯃꯗꯤ ꯃꯤꯁꯦꯜ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯒꯔꯕꯥ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯕꯦꯟꯆ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯁꯦꯜꯅ ꯅꯪ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯁꯨꯁꯨꯅ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯦ ꯃꯤꯁꯦꯜꯅ ꯑꯗꯣ ꯅꯪꯒꯤ ꯑꯁ꯭ꯋꯥꯏꯁꯤꯕꯨ ꯅꯥꯔꯤꯕ꯭ꯔꯣ ꯁꯨꯁꯨꯅ ꯈꯖꯤꯛꯇꯤ ꯅꯥꯔꯤ ꯃꯤꯁꯦꯜꯅ ꯑꯩ ꯅꯉꯣꯟꯗ ꯅꯨꯃꯤꯠ ꯑꯗꯣ ꯇꯁꯦꯡꯅ ꯁꯣꯏꯈ꯭ꯔꯦ ꯁꯨꯁꯨꯅ ꯌꯥꯔꯦꯗ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯅꯪꯅ ꯇꯧꯒꯤ ꯌꯥꯎꯅ ꯇꯧꯈꯤꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯃꯤꯁꯦꯜꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤ ꯁꯨꯁꯨꯅ ꯑꯩ ꯃꯤꯇꯥꯡꯕ ꯑꯣꯏꯗ꯭ꯔꯤꯀꯣ ꯃꯤꯁꯦꯜꯁꯨ ꯅꯣꯛꯑꯝꯃꯤ ꯑꯗꯨꯒ ꯁꯨꯁꯨꯅ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯤꯟꯗꯤꯁꯤ ꯐꯖꯅ ꯉꯥꯡꯕ ꯉꯝꯃꯤꯕ ꯃꯤꯁꯦꯜꯅ ꯑꯩꯗꯤ ꯐꯣꯔꯦꯅꯔꯁꯨ ꯅꯠꯇꯅ ꯑꯩꯅ ꯈꯟꯕꯗ ꯅꯪꯁꯨ ꯒꯨꯖꯔꯥꯇꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯟꯗꯟꯗ ꯍꯣꯡꯈꯤꯕꯅꯤ ꯁꯨꯁꯨꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯣ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯈ꯭ꯔꯕꯁꯨ ꯅꯍꯥꯛꯅ ꯑꯁꯨꯛ ꯌꯧꯅ ꯉꯧꯔꯤꯕ ꯑꯁꯤꯕꯨ ꯂꯟꯗꯟꯗ ꯂꯩꯔꯨꯕꯒꯤ ꯑꯣꯏꯔꯤꯖꯥꯠꯂꯣ ꯁꯨꯁꯨꯒꯤ ꯋꯥ ꯑꯁꯤꯗ ꯃꯤꯁꯦꯜꯁꯨ ꯅꯣꯛꯑꯝꯃꯤ
Michelna masina masi oikrabasu nangi ming susu haina thonkhriba ase asigi wari amadi soidana leremgani matau karamna thonkribano susuna susrut Michelna susrut susuna susrut Michelna adune in hojita haikribado susrut susuna nang ai kok ngau no tawranu nangi nasindagi susu haina korokpa ase yamna faje asigumba susugi mong asida Michel su nomi aduga Michelna nangi mingse adudi khara mayamga manadaba mathong chadabugumna tawdro susuna masi khajitanga mathong chadaba nati mayam ama mathong chadabani aigi mingse yamna loksing leiba mi amagi mamingni Michelna adui chu karimta kaideda nangidi nasagi asengba mingbu adum nasana bu kaujari adubo aidi aigi asengba mingdo ai isada buk thonjadre aikoi gi yum London de he hongkhibedagidi papa na aigi mingsi Manisa dagi Michel on khrabani aduga papa na kari maramgino haragadi India gi mingse London da pokpa mi manaba hongine haye nangna sukhangi duni mi khudingma macha masagi thabakta loina chinariba ngaktani maram aduna aisu London da leiba matamda ai isai tonda thabak chimnanbana mafam aduda aidi Eleni kaina isai tonda phaujarapga yawi susuna Elen nangna hainingi si jaduga manabra Michelna jadu susuna jadu khangdro koi mil gya di yawbudu nang India gi film gi yengdabro Michelna chumme adugi jadu duga chamane modagi Michel adu jagoi chariba domdu da yenga tumina laikirami modagi susuna hogalaga Michelda nangna mafam asida laiba siamna fare masigi nabarati siti pura magic ni aduna nahaksu jagoi si sabata argadi nasada Elen haibagi wakana du kaukhrani asom naharaga mahakna mokhuting doktuna Michelda jagoi sarusi haiduna Michel bu nabarati gi garba toriba lampa adu da pusan khirami asomna numit asisu makoi ani si yamna harauna jagoi saba du yawina khirami aduga numit asigi nungdangda susuna Michelda message thajalami aduga susuna Michelda makhogi sahar Badodara asibu atau karamna tauba du utpige harami Michelna su yai haiduna message adu tharami asomna makoi ani si ahoba message thanabu oibana makoi ni gi maithongda yamna haraugi maithong adu bokhine uwa fangi masigi next day da susuga Michel ga du activa amada tongduna koiba chaminarami susuna Michelda naha karigino helmet uptribadi haiduna hangami susuna Baroda da helmet upayadiye aina fagi tawani haiduna Michel da harami aduga hauji Michel asibu rocket amadi negative manakta puraktuna koi mari du famina duna lerami matamaduda susuna rocket michi khasanduna yengodana mahakti nupi ma pore haibagi mongda inkit taromi odagi susuna Michel da yengo mahak ase aigi manabane mahaki maming negative adubu negative na Michel da ikaraduna aigi ming Nagendra hairami asengbagi su mahaki ming asi Nagendra kauribani mahak asi thabak tawu matamda migi wakhan sonthanabada ngangaga lei mahaki makok asi negative ngakta khalle haiduna negative haiduna kauribani aduga susuna amu magina Rakesh hairami adubu rocketi aigi ming rocket hairaga Michel ga handshake taromi aduga makhoi mayam asumna sakamai khangnaba asi nungai haiduna su Michel na phongtomi modagi rocket na mafam aduda puthoriba cha adubu negative amadi susuda pirami aduga susuna cha adu Michel da pige haiduna taromi matam aduda rocket na ngaiko madugi cha adu piganu Michel gidi yamna special oiba kapta tongana nana cha adu semau haiduna chayoliba nupa du da harami modagi Michel na yani sembironu asumna hairaga aikoina Rome da leiba taragadi Rome da leiba mina tawwa dumana chamanana tawgadabani somna haraga susudagi cha glass adu laukirami modagi susuna mu Michel da Rome da leiba mi gaisu aikoi India ge sugumna glass macha sida cha thakpra haidun hangami aduga somna haraga negative tamu onsalami negative na madi khangde aidi Rome di lairi Rajkot tagi hena bulana satri harami Rajkot haribasi Gujarat ta leiba shahar amani masina haningebedi rocket asi mahaki pongnafam lamdam Gujarat hariba state asidagi atopa state tapok chatri haribani susuna su adudi aiga chamane harami asomna haraga makoi masen adu yengnarga noknarami modagi Michel na aina haningebedi adu natie karigumba aikoina cha asi thakpa taragadi mafam adudagi chapmanaba cha thakminagadawne haibani harami aduga asengbagidi nakoina karigumba khangdaba ma leire aisu nakoiga chapmanai aisu Barodian amani kaino modagi rocket namu Michel da ado nahak masigi cha che nahaksu aikoiga pulap thakminare haiduna nahak asi Barodian amadi oiba yaroida Michel na o asengbagiro ado eba taragadi ahaksi matau karamna Barodian ama oigani rocket na nangna Barodian na sida koiraga Barodian gi mahaw asi lawba taragdi nahak Barodian ama oigadribani Michel na kari haiba Baroda da koiraga Baroda gi mahaw lawba haiba modagi Michel na su susuda onjalaga rocket na hainingiba si karino haiduna inkitarami susuna rocket amadi negative ta nakoini na muktang sugaina haikrodana hairami modagi rocket amadi negative makoini na sinaduna mafong kya amagi asapot maming mathang hairami Mahakali gi sep usal Pandinolot Yarilan ki kachori मनमोहन की समोसा रजू की ऑमलेट विशाल की सैंडविच लालजीबाई की भुजिया पानीपुरी राजकतनी की कुल्फी मारुतिंदन की सोदा और मिशेल सु अचापोट ममिंग मैम सिंह असि ताबदा टेस्ट तौनिंगमी मरम अदुना महाकना चचे हाइबगी मोंगदा सुसुदा ओंजलक्तुना इनकिट तौरामी सुसुनासु मदुदि चलसिरा हाइरमी असुमना मखोयनी सि ngasai मखोयना हाइखिबा अचापोट मैम की चाफम अदुदा लामी
ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯊꯝꯃꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨꯕꯨ ꯆꯥꯕ ꯍꯧꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯁꯦꯜꯅ ꯁꯨꯁꯨꯗ ꯃꯁꯤꯒꯤ ꯑꯆꯥꯄꯣꯠ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯆꯥꯒꯗꯧꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯁꯨꯁꯨꯅꯁꯨ ꯑꯁꯨꯝꯅ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯒ ꯆꯤꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯦꯛꯁꯟꯒ ꯇꯧꯗꯨꯅ ꯇꯥꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯁꯦꯜꯁꯨ ꯊꯥꯡꯒꯠꯂꯒ ꯑꯆꯥꯄꯣꯠ ꯑꯗꯨꯕꯨ ꯆꯤꯛꯑꯝꯃꯤ ꯑꯗꯨꯒ ꯁꯨꯁꯨꯅ ꯃꯍꯥꯎ ꯀꯝꯗꯧꯒꯦ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯃꯤꯁꯦꯜꯅꯁꯨ ꯌꯥꯝꯅ ꯍꯥꯎꯋꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯁꯥꯏꯟ ꯇꯧꯔꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯊꯣꯔꯛꯏꯕ ꯑꯆꯥꯄꯣꯠ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯥꯊꯣꯛꯄ ꯂꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯍꯧꯒꯠꯂꯁꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯑꯆꯥꯄꯣꯠ ꯆꯥꯕ ꯑꯗꯨ ꯂꯦꯞꯄꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯨꯅ ꯃꯤꯁꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯁꯨꯝꯅ ꯅꯕꯔꯥꯇ꯭ꯔꯤꯒꯤ ꯀꯨꯝꯍꯩꯒꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯍꯣꯇꯦꯜꯁꯤꯡ ꯑꯁꯤꯗ ꯆꯥꯕ ꯊꯛꯄꯁꯤ ꯂꯣꯏꯅ ꯂꯥꯛꯅꯩ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯋꯦꯇꯔꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯑꯗꯨ ꯄꯨꯊꯣꯔꯛꯑꯝꯃꯤ꯫ ꯃꯤꯁꯦꯜꯗ ꯁꯨꯁꯨꯅ ꯃꯁꯤꯅꯤ ꯄꯞ ꯕꯖꯤꯒꯤ ꯗꯕꯜ ꯕꯇꯔ ꯍꯥꯏꯔꯤꯕ ꯑꯆꯥꯄꯣꯠ ꯑꯗꯨ, ꯃꯁꯤꯗꯤ ꯈꯨꯍꯥꯎ ꯑꯃꯅꯤ, ꯑꯃꯨꯛꯇ ꯆꯥꯔꯨꯁꯦ ꯍꯥꯏꯗꯨꯅ ꯃꯤꯁꯦꯜꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯦꯜꯗꯤ ꯆꯥꯗꯕꯤꯗ ꯁꯨꯁꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯁꯨꯅ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤꯕ ꯄ꯭ꯂꯦꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄ꯭ꯂꯦꯠ ꯑꯗꯨ ꯂꯧꯈꯠꯂꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯨꯁꯨꯅꯁꯨ ꯃꯅꯤꯁꯥ ꯀꯗꯥꯏꯗꯅꯣ ꯅꯍꯥꯛꯅ ꯄ꯭ꯂꯦꯠ ꯑꯗꯨ ꯄꯨꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯁꯨꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯗꯤ ꯅꯍꯥꯛ ꯑꯦꯛꯁꯇ꯭ꯔꯥ ꯕꯇꯔ ꯈꯔꯒ ꯂꯧꯔꯛꯑꯣ ꯍꯥꯏꯗꯨꯅ ꯃꯤꯁꯦꯜꯗ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯤꯁꯦꯜꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯆꯥꯕ ꯊꯛꯄ ꯐꯪꯗꯕ ꯃꯃꯥ ꯑꯃꯒ ꯃꯆꯥ ꯑꯅꯤꯒ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯑꯗꯨꯕꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯁꯦꯜꯒꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯁꯨꯁꯨꯒꯤ ꯋꯥꯈꯜꯗꯁꯨ ꯍꯔꯥꯎꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯤꯁꯦꯜꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯌꯦꯡꯉꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯁꯦꯜꯅ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯁꯨꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯁꯨꯁ꯭ꯔꯨꯠ ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩ ꯃꯈꯣꯏꯁꯦ ꯌꯦꯡꯕꯗ ꯏꯁꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯁꯨꯅꯁꯨ ꯑꯩ ꯀꯩꯝꯇ ꯁꯥꯎꯗꯤꯌꯦ, ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ꯫ ꯃꯤꯁꯦꯜꯅ ꯑꯃꯨꯛ ꯅꯪꯁꯨ ꯈꯪꯖꯜꯂꯣ, ꯑꯩꯈꯣꯏꯅ ꯂꯟꯗꯟꯗꯗꯤ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯆꯠꯇꯨꯅ ꯒꯨꯗꯃꯦꯟ ꯁꯦꯜꯇꯔ ꯍꯥꯏꯗꯨꯅ ꯀꯧꯕ ꯃꯐꯝ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯥꯅꯕ ꯆꯤꯟꯖꯥꯛ, ꯁꯦꯠꯅꯕ ꯐꯤ ꯑꯃꯗꯤ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯗꯔꯀꯥꯔ ꯇꯥꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯌꯦꯟꯊꯣꯛꯄꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯊꯤꯟꯗꯨꯅ ꯃꯤꯁꯦꯜꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯁꯨꯅꯁꯨ ꯃꯤꯁꯦꯜꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯤꯁꯦꯜꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯪꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯁꯦꯜꯁꯨ ꯁꯨꯁꯨꯅ ꯊꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯁꯦꯜꯅ ꯆꯪꯉꯛꯄꯒ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯍꯥꯛ ꯉꯁꯥꯏꯒꯩ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ ꯑꯁꯨꯛ ꯊꯦꯡꯉꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯁꯨꯁꯨ ꯃꯤꯁꯦꯜꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯨꯁꯕꯨ ꯂꯥꯛꯇꯨꯅ ꯅꯪꯗꯤ ꯃꯁꯤꯗ ꯀꯔꯤ ꯇꯧꯔꯤꯕ? ꯁꯨꯁꯨꯅ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯨ ꯀꯔꯤꯅꯣ? ꯈꯨꯁꯕꯨꯅ ꯃꯤꯁꯦꯜ ꯑꯁꯦ ꯌꯥꯝꯅ ꯑꯐꯕ ꯅꯨꯄꯤꯅꯦ, ꯃꯉꯣꯟꯗ ꯅꯍꯥꯛ ꯇꯥꯏꯝ ꯄꯥꯁ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯈꯟꯒꯅꯨ꯫ ꯁꯨꯁꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯑꯗꯨꯒ ꯑꯩ ꯑꯁꯦ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯅꯠꯇꯦ꯫ ꯈꯨꯁꯕꯨꯅ ꯅꯪꯅ ꯅꯪꯒꯤ ꯅꯃꯤꯠꯇ ꯑꯁꯣꯛꯄ ꯁꯥꯖꯅꯗꯨꯅ ꯃꯤꯁꯦꯜꯒ ꯅꯨꯡꯁꯤꯅꯅꯕ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯥ? ꯅꯍꯥꯛꯅ ꯁꯤꯟꯈꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯣ ꯑꯩꯍꯥꯛ ꯂꯣꯏꯅ ꯃꯤꯁꯦꯜꯗ ꯍꯥꯏꯗꯣꯛꯎꯔꯥ? ꯁꯨꯁꯨꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯅꯍꯥꯛꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ? ꯈꯨꯁꯕꯨꯅ ꯃꯁꯤ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ, ꯑꯩꯍꯥꯛꯅ ꯂꯣꯏꯅ ꯁꯣꯏꯕꯅꯤ, ꯑꯩꯅ ꯃꯉꯣꯟꯗ ꯅꯍꯥꯛꯀꯤ ꯅꯝꯕꯔ ꯑꯗꯣ ꯄꯤꯔꯝꯃꯣꯏꯗꯧꯕꯅꯤ꯫ ꯍꯣꯏ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯈ꯭ꯔꯕꯁꯨ ꯑꯩꯍꯥꯛ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯣ ꯃꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯁꯨꯁꯨꯁꯨ ꯈꯨꯁꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡꯗ ꯁꯨꯁꯨꯅ ꯃꯤꯁꯦꯜꯗ ꯃꯦꯁꯦꯖ 3-4 ꯊꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯦꯜꯅꯗꯤ ꯔꯤꯄ꯭ꯂꯥꯏ ꯑꯃꯠꯇ ꯄꯤꯔꯛꯑꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯁꯨꯁꯨꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯦꯛꯁ ꯃꯣꯔꯅꯤꯡꯗ ꯁꯨꯁꯨꯅ ꯃꯍꯥꯛꯅ ꯊꯥꯈ꯭ꯔꯤꯕ ꯃꯦꯁꯦꯖ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯤꯄ꯭ꯂꯥꯏꯗꯤ ꯂꯥꯛꯑꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯨꯁꯨ ꯑꯁꯤ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯉꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡꯗꯁꯨ ꯒꯔꯕꯥꯔ ꯇꯧꯐꯝꯒꯤ ꯃꯐꯝ ꯑꯗꯨꯗ ꯁꯨꯁꯨ ꯑꯁꯤ ꯃꯤꯁꯦꯜꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯠꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯁꯨ ꯃꯤꯁꯦꯜꯗꯤ ꯂꯥꯛꯄ ꯎꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯁꯨꯁꯨ ꯑꯗꯨ ꯃꯤꯁꯦꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯥꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯀꯥ ꯑꯃ ꯃꯩ ꯉꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀꯥ ꯑꯁꯤꯗ ꯁꯣꯏꯗꯅ ꯃꯤꯁꯦꯜ ꯑꯗꯨ ꯂꯩꯔꯝꯃꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯉꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯨꯁꯨꯅ ꯂꯣꯠꯅ ꯍꯧꯖꯤꯛꯀꯤ ꯃꯩ ꯉꯥꯜꯂꯤꯕ ꯀꯥ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨ ꯎꯗ꯭ꯔꯤꯀꯥꯟꯗ ꯆꯪꯉꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯥ ꯑꯁꯤꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯃꯤꯁꯦꯜꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯤꯁꯦꯜꯅ ꯁꯨꯁꯨꯗ ꯁꯨꯁꯨ ꯅꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯃꯤꯕ? ꯁꯨꯁꯨꯅ ꯑꯩ ꯒꯔꯕꯥꯔꯒꯤ ꯂꯝꯄꯥꯛꯇꯁꯨ ꯆꯠꯇꯨꯅ ꯊꯤꯔꯨꯔꯦ, ꯅꯍꯥꯛꯇꯤ ꯂꯩꯔꯝꯗꯦ꯫ ꯌꯦꯡꯉꯨ ꯉꯔꯥꯡꯗꯒꯤ ꯅꯍꯥꯛꯅ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯔꯁꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯦ, ꯀꯣꯜ ꯇꯧꯔꯁꯨ ꯑꯣꯛꯈꯠꯂꯛꯇꯦ, ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯖꯜꯂꯤ, ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯑꯁꯤ꯫ ꯃꯤꯁꯦꯜꯅ ꯁꯨꯁꯨ ꯑꯩ ꯑꯁꯦꯡꯕꯒꯤꯗꯤ ꯅꯉꯣꯟꯗ ꯑꯁꯨꯝꯅ ꯋꯥ ꯑꯁꯤ ꯍꯦꯛ ꯍꯥꯏꯒꯦ ꯇꯧꯕꯒ ꯁꯨꯁꯨꯅ ꯃꯤꯁꯦꯜ ꯁꯣꯔꯤ, ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ, ꯑꯩ ꯑꯁꯦꯡꯕ ꯄꯨꯝꯕꯗꯣ ꯅꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯅꯕꯒꯤ ꯃꯇꯝ ꯐꯪꯈꯤꯗꯕꯅꯤ꯫ ꯅꯉꯣꯟꯗ ꯈꯨꯁꯕꯨꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯔꯛꯑꯕ ꯅꯠꯇ꯭ꯔꯥ? ꯃꯤꯁꯦꯜꯅ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯁꯨꯁꯨꯅ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ, ꯅꯍꯥꯛꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤ ꯃꯤꯄꯥꯟꯗ ꯁꯣꯛꯈꯤꯕꯗꯣ ꯃꯗꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯧꯁꯤꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯃꯗꯨꯒꯤ ꯄ꯭ꯂꯥꯟꯗꯣ ꯃꯈꯣꯏꯅ ꯍꯦꯛ ꯁꯤꯜꯂꯛꯄꯒ ꯑꯩꯅꯗꯤ ꯌꯥꯖꯈꯤꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯌꯦꯡꯉꯣ ꯅꯍꯥꯛꯇꯤ ꯅꯁꯛꯁꯨ ꯐꯖꯩ, ꯒ꯭ꯌꯥꯟꯁꯨ ꯌꯥꯝꯅ ꯇꯥꯏ, ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯍꯥꯛꯇꯤ NRIꯒꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯩꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯄꯥ ꯑꯃꯅ ꯅꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯌꯥꯔꯛꯀꯗꯧꯔꯤꯕꯅꯣ? ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯖꯤꯛꯇꯪ ꯅꯨꯡꯁꯤꯕ ꯐꯥꯎꯅꯕ ꯍꯥꯏꯗꯨꯅ ꯃꯗꯨꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ, ꯑꯩꯅ ꯅꯍꯥꯛꯄꯨ ꯍꯦꯛ ꯎꯕꯒ ꯑꯩꯍꯥꯛꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯕꯁꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯗꯨꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯅꯤꯁꯥ, ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕ ꯑꯁꯤ ꯑꯩ ꯅꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯒꯦꯗꯤ ꯈꯟꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯍꯥꯏꯕꯒꯤ ꯃꯇꯝ ꯑꯁꯤ ꯐꯪꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯅ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯁꯦ ꯅꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯍꯥꯏꯕꯁꯨ ꯊꯥꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯁꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨ ꯃꯤꯁꯦꯜꯒꯤ ꯃꯅꯥꯛꯇ ꯊꯥꯡꯖꯤꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫
ꯃꯤꯁꯦꯜꯁꯨ ꯁꯨꯁꯨꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯅꯣꯛꯊꯣꯔꯛꯑꯝꯃꯤ꯫ ꯁꯨꯁꯨꯅ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯅꯣꯛꯂꯤꯕꯗꯣ? ꯃꯤꯁꯦꯜꯅ "You are so sweet." ꯈꯨꯁꯕꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯇꯝꯃꯛꯇꯤꯌꯦ꯫ ꯑꯩꯅ ꯍꯧꯕꯗꯒꯤ ꯍꯧꯅ ꯅꯪꯒꯤ ꯑꯁꯣꯛꯄꯗꯣ ꯁꯥꯖꯅꯕꯅꯦ ꯍꯥꯏꯕꯁꯦ ꯑꯩꯍꯥꯛꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯁꯨꯁꯨꯅ "ꯀꯝꯗꯧꯅ?" ꯃꯤꯁꯦꯜꯅ "ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯆꯩ ꯑꯗꯨꯅ ꯊꯣꯝꯈꯤꯕꯅꯤ, ꯑꯗꯨꯒ ꯕꯦꯟꯗꯦꯖꯅ ꯅꯪꯅ ꯑꯁꯣꯝꯒꯤ ꯅꯥꯀꯟ ꯑꯁꯤꯗ ꯅꯞꯇꯨꯅ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯃꯅꯤꯁꯥꯅ ꯁꯨꯁꯨꯒꯤ ꯄꯤꯁꯨꯝ ꯃꯅꯥ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯇꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯤꯁꯥꯅ ꯃꯈꯥ ꯇꯥꯅ "ꯑꯗꯨꯁꯨ ꯅꯍꯥꯛꯅ ꯕꯦꯟꯗꯦꯖ ꯅꯞꯄꯛꯏꯕ ꯑꯗꯣ ꯅꯣꯡꯃ ꯈꯛꯇꯪꯒꯤꯅꯤ, ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯍꯥꯛ ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯦ." ꯃꯗꯨꯗꯒꯤ ꯁꯨꯁꯨ ꯑꯗꯨ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯈ꯭ꯔꯒ "ꯔꯣꯀꯦꯠꯀ ꯅꯦꯒꯦꯇꯤꯚꯀꯁꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗꯦ, ꯑꯗꯨꯒ ꯔꯁꯤꯛ ꯃꯥꯃꯁꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗꯦ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯃ ꯄꯜꯂꯛꯄ ꯑꯁꯤꯗ ꯃꯤꯁꯦꯜꯅ "ꯔꯁꯤꯛ ꯃꯥꯃ ꯅꯠꯇꯤꯌꯦ ꯅꯍꯥꯛꯅ ꯍꯥꯏꯒꯗꯧꯔꯤꯕꯗꯣ, ꯗꯣꯛꯇꯔ ꯃꯥꯃꯅꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯨꯁꯨꯅ ꯁꯣꯏꯗꯅ ꯃꯤꯁꯦꯜꯗ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤꯅꯤ꯫ ꯃꯗꯨꯗꯒꯤ ꯁꯨꯁꯨꯁꯨ ꯅꯣꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯁꯦꯜꯗ "ꯅꯍꯥꯛ ꯉꯁꯤ ꯅꯨꯡꯗꯥꯡ ꯑꯁꯤ ꯀꯔꯤ ꯇꯧꯕꯒꯤ ꯒꯔꯕꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯅꯣ?" ꯃꯤꯁꯦꯜꯅ "ꯑꯩꯍꯥꯛ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯄꯨꯛ ꯑꯁꯤ ꯌꯥꯝꯅ ꯅꯥꯔꯤꯕꯅꯦ꯫ ꯀꯅꯥꯅꯣꯕ NRI ꯅꯨꯄꯤꯗ ꯑꯗꯨꯒꯨꯝꯕ ꯆꯤꯟꯖꯥꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯄꯤꯖꯔꯤꯕ ꯑꯗꯣ, ꯑꯄꯪꯕꯁꯤꯗꯤ" ꯍꯥꯏꯗꯨꯅ ꯃꯤꯁꯦꯜꯅꯁꯨ ꯁꯨꯁꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯨꯁꯨꯅ ꯑꯃꯨꯛ "ꯐꯔꯦ, ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯤ ꯍꯧꯕꯗꯒꯤꯁꯨ ꯈꯪꯉꯦ ꯍꯥꯏꯔꯦ, ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯗꯨ ꯍꯥꯟꯅꯅ ꯀꯔꯤ ꯇꯧꯕꯒꯤ ꯍꯥꯏꯗ꯭ꯔꯤꯕꯅꯣ?" ꯃꯗꯨꯗꯒꯤ ꯃꯤꯁꯦꯜ ꯑꯗꯨ ꯏꯀꯥꯏꯔꯞ ꯇꯧꯗꯨꯅ "ꯑꯩꯅꯁꯨ ꯄꯥꯝꯈꯤꯕꯒꯤꯅꯤ꯫ ꯑꯩꯅ ꯅꯪꯁꯦ ꯁꯥꯖꯅꯕ ꯕꯦꯟꯗꯦꯖ ꯑꯗꯨ ꯅꯞꯄꯒ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯁꯦ ꯑꯩꯅ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯀ꯭ꯌꯨꯠ ꯑꯣꯏꯈꯤ." ꯑꯁꯨꯝꯅ ꯃꯤꯁꯦꯜꯅ ꯁꯨꯁꯨꯗ ꯃꯍꯥꯛꯅ ꯁꯨꯁꯨꯕꯨ ꯄꯥꯝꯖꯩ ꯍꯥꯏꯕꯗꯨ ꯅꯥꯀꯣꯏꯅꯅ ꯐꯣꯡꯗꯣꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯨꯁꯨꯁꯨ ꯃꯤꯁꯦꯜꯅ ꯃꯍꯥꯛꯄꯨ ꯈꯔ ꯃꯈꯩꯗꯤ ꯄꯥꯝꯃꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯁꯨꯁꯨꯅꯁꯨ ꯃꯤꯁꯦꯜꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯃꯤꯁꯦꯜꯕꯨ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯁꯦꯜꯁꯨ ꯁꯨꯁꯨꯕꯨ ꯄꯥꯝꯕ ꯀꯧꯕꯅꯤꯅ ꯁꯨꯁꯨꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ, ꯃꯍꯥꯛꯁꯨ ꯅꯣꯛꯑꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯛꯁꯟꯅꯕꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯐꯖꯔꯕ ꯏꯁꯩ ꯑꯃ ꯁꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯦꯛꯇꯤꯚꯥꯗ ꯀꯣꯏꯕ ꯂꯥꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯂꯩꯔꯝꯃꯤ꯫ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯗꯨꯀꯥꯟ ꯑꯃ ꯇꯝꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯤꯁꯥꯁꯨ ꯁꯨꯁꯨꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯨꯁꯨꯅ ꯗꯨꯀꯥꯟꯗꯒꯤ ꯒꯨꯂꯤ ꯑꯃ ꯂꯩꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯒꯨꯂꯤ ꯑꯗꯨ ꯃꯍꯥꯛꯅ ꯃꯅꯤꯁꯥꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯒꯨꯂꯤ ꯑꯁꯤ ꯃꯅꯤꯁꯥꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯒꯤ ꯒꯨꯂꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯅꯤꯁꯥꯁꯨ ꯁꯨꯁꯨꯅ ꯃꯍꯥꯛꯀꯤ ꯈꯟꯕꯤꯕ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯤꯁꯥꯅ ꯕꯖꯥꯔꯗꯒꯤ ꯐꯨꯔꯤꯠ ꯂꯩꯔꯒ ꯄꯩꯁꯥ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗꯁꯨ ꯄꯩꯁꯥ ꯑꯗꯨ ꯁꯨꯁꯨꯅ ꯑꯣꯏꯅ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯏꯁꯩ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯕꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯁꯤꯗꯒꯤ ꯏꯁꯩ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯅꯤꯁꯥꯅ ꯁꯨꯁꯨꯕꯨ ꯃꯐꯝ ꯑꯃ ꯇꯝꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯑꯃꯟꯕ ꯌꯨꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯤꯁꯥ ꯑꯗꯨ ꯑꯦꯛꯇꯤꯚꯥ ꯑꯗꯨꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤ ꯀꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯟꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯨꯁꯨꯅꯁꯨ ꯃꯅꯤꯁꯥꯗ "ꯍꯦ ꯃꯅꯤꯁꯥ, ꯅꯍꯥꯛꯅ ꯆꯪꯉꯤꯕꯗꯨ ꯀꯗꯥꯏꯗꯅꯣ?" ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯤꯁꯥꯅ ꯑꯃꯟꯕ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯆꯪꯉꯛꯄꯒ "ꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗꯅꯤ ꯑꯩꯒꯤ ꯀꯥꯎꯕ ꯉꯝꯗ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ꯫ ꯃꯐꯝ ꯑꯁꯤ ꯑꯩꯅ ꯄꯤꯛꯏꯉꯩꯗ ꯂꯩꯔꯝꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯃꯥꯅ NGO ꯆꯂꯥꯏꯗꯨꯅ ꯂꯥꯏꯔꯕ ꯅꯨꯄꯤ ꯀꯌꯥ ꯑꯃꯕꯨ ꯃꯐꯝ ꯑꯁꯤꯗ ꯏꯃꯥꯅ ꯊꯕꯛ ꯁꯨꯍꯜꯂꯝꯃꯤ." ꯑꯁꯨꯝꯅ ꯃꯅꯤꯁꯥꯅ ꯋꯥꯔꯤ ꯑꯁꯤ ꯁꯨꯁꯨꯗ ꯑꯗꯨꯝ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯃꯅꯤꯁꯥꯒꯤ ꯃꯃꯥ ꯑꯗꯨꯕꯨ ꯃꯅꯤꯁꯥꯒꯤ ꯃꯃꯤꯠꯇ ꯎꯍꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯁꯥꯒꯤ ꯃꯃꯥꯅ ꯃꯅꯤꯁꯥꯗ "ꯃꯅꯤꯁꯥ" ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯤꯁꯥꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯒꯤ ꯃꯅꯤꯁꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯃꯥꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕ ꯃꯇꯝꯗ ꯃꯅꯤꯁꯥ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯁꯦꯜ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯨꯁꯨꯅ "ꯑꯗꯨꯗꯒꯤꯗꯤ ꯀꯩꯗꯧꯈ꯭ꯔꯕ? ꯄꯄꯥꯁꯨ ꯃꯃꯥꯅ ꯄꯥꯝꯖꯔꯤꯕ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯖꯩ꯫ ꯃꯇꯝꯗꯣ ꯑꯩ ꯆꯍꯤ 4 ꯁꯨꯕꯇ ꯉꯥꯏꯔꯤ꯫ ꯃꯃꯥꯒ ꯕꯕꯥꯒꯅ ꯈꯟꯅꯈꯤ ꯃꯗꯨꯗꯤ ꯕꯕꯥꯅ ꯂꯟꯗꯟꯗ ꯆꯠꯇꯨꯅ ꯃꯇꯝ ꯈꯔ ꯂꯩꯕ ꯇꯥꯔꯒꯗꯤ ꯂꯟꯗꯟꯗ ꯑꯐꯕ ꯊꯕꯛ ꯐꯪꯗꯨꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯐꯪꯗꯨꯅ ꯃꯈꯣꯏꯒꯤ ꯄꯩꯁꯥꯒꯤ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯃꯃꯥꯒꯤ ꯃꯪꯂꯥꯟ ꯍꯥꯏꯕꯗꯤ ꯃꯃꯥꯅ ꯇꯧꯖꯔꯤꯕ NGOꯒꯤ ꯄ꯭ꯂꯥꯟ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯊꯨꯅ ꯃꯥꯏ ꯄꯥꯛꯑꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯄꯄꯥꯗꯨ ꯂꯟꯗꯟꯗ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯉꯣꯟꯗ ꯕꯤꯖꯤꯅꯦꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ, ꯑꯗꯨꯒ ꯅꯧꯅ ꯂꯟꯗꯟꯗ ꯂꯥꯛꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ꯫ ꯃꯔꯝ ꯑꯗꯨꯅ ꯕꯕꯥꯅ ꯌꯨꯝꯗ "ꯃꯇꯝ ꯈꯔꯇ ꯉꯥꯏꯈꯣ, ꯃꯇꯝ ꯈꯔꯇ ꯉꯥꯏꯈꯣ" ꯍꯥꯏꯗꯨꯅ ꯕꯕꯥ ꯑꯗꯨ ꯂꯟꯗꯟꯗ ꯆꯍꯤ ꯀꯌꯥꯃꯔꯨꯝ ꯑꯃ ꯂꯩꯊꯈꯤ꯫ ꯑꯗꯨꯒ ꯃꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯕ ꯃꯇꯝꯗꯁꯨ ꯕꯕꯥ ꯑꯗꯨ ꯂꯟꯗꯟꯗꯒꯤ ꯌꯨꯝꯗꯗꯤ ꯍꯜꯂꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯃꯥꯒꯤꯁꯨ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯈꯤ꯫ ꯃꯇꯝꯗꯣ ꯑꯩ ꯆꯍꯤ 10 ꯈꯛꯇꯪ ꯁꯨꯗ ꯉꯥꯏꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ 2 ꯑꯃꯗꯤ ꯃꯥꯃ ꯅꯇꯨꯅ ꯑꯩꯒꯤ ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯁꯛꯅ ꯂꯣꯏꯅꯕꯤꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯕꯕꯥ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯐꯥꯎ ꯈꯪꯗꯦ꯫ ꯑꯪꯀꯜ ꯅꯥꯇꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ꯫ ꯃꯍꯥꯛ ꯑꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯁꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯁꯪꯁꯥꯔꯅꯤ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯁꯨꯁꯨ, ꯑꯩꯁꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯅꯉꯣꯟꯗ ꯂꯣꯏꯅ ꯂꯤꯔꯤꯕꯁꯦ꯫ ꯁꯨꯁꯨꯅꯁꯨ "ꯑꯩꯁꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ, ꯑꯗꯨꯕꯨ ꯅꯪꯅ ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ ꯃꯤ ꯑꯃꯗꯗꯤ ꯂꯤꯕ ꯌꯥꯏ꯫ ꯍꯥꯏꯔꯤꯕ ꯃꯤ ꯑꯗꯣ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯀꯣꯛꯄꯤꯕ ꯉꯝꯕ ꯃꯤꯑꯣꯏꯗꯨꯗ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯁꯨꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯁꯦꯜꯅ "ꯁꯨꯁꯨ, ꯅꯍꯥꯛ ꯃꯇꯝ ꯑꯗꯨ ꯉꯥꯏꯌꯨ, ꯑꯗꯨꯒ ꯌꯦꯡꯉꯨ, ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯀꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯒꯤ ꯄꯥꯝꯖꯔꯝꯕ ꯃꯪꯂꯥꯟꯁꯤꯡ ꯑꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ." ꯃꯗꯨꯗꯒꯤ ꯁꯨꯁꯨꯅꯁꯨ ꯃꯤꯁꯦꯜꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯕꯨ ꯃꯍꯥꯛꯁꯨ ꯁꯄꯣꯔꯠ ꯇꯧꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯈꯨꯠ ꯆꯦꯠꯆꯦꯠꯅ ꯄꯥꯏꯁꯤꯟꯅꯗꯨꯅ ꯐꯝꯃꯤꯟꯅꯔꯒ ꯂꯩꯔꯝꯃꯤ꯫
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯥꯇꯨ ꯑꯪꯀꯜꯒ ꯁꯃꯤꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯅꯕꯔꯇꯤꯒꯤ ꯀꯨꯝꯍꯩꯒꯤ ꯃꯐꯝ ꯑꯁꯤꯗ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯃꯤꯔꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯌꯦꯡ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯎꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯥꯙꯕꯤꯗ ꯃꯤꯁꯦꯜ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯥꯙꯕꯤꯅꯁꯨ ꯃꯤꯁꯦꯜꯗꯤ ꯌꯨꯝꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯃꯤꯔꯅ ꯃꯤꯁꯦꯜꯗꯤ ꯃꯌꯨꯝꯗ ꯎꯔꯛꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯙꯕꯤꯅ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯈꯨꯁꯕꯨꯗ ꯍꯪꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯈꯨꯁꯕꯨ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯁꯃꯤꯔ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯂꯣꯠꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯁꯃꯤꯔꯅ ꯁꯨꯁꯨꯗ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯁꯨꯁꯨꯕꯨ ꯎꯅꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯃꯤꯔꯒ ꯁꯨꯁꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯦꯃ꯭ꯌꯨꯁꯃꯦꯟꯠ ꯄꯥꯔꯛ ꯑꯃꯗ ꯎꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯦꯔꯤꯒꯣꯟ ꯔꯥꯎꯟ ꯑꯃꯗ ꯇꯣꯡꯗꯨꯅ ꯃꯦꯔꯤꯒꯣꯟ ꯔꯥꯎꯟ ꯑꯗꯨ ꯃꯊꯛꯇ ꯑꯗꯨꯝ ꯄꯨꯈꯠꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯃꯤꯔꯅ ꯁꯨꯁꯨꯗ ꯃꯃꯤꯠ ꯀꯨꯞꯇꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯦꯔꯤꯒꯣꯟ ꯔꯥꯎꯟ ꯑꯁꯤ ꯃꯊꯛ ꯌꯧꯔꯀꯥꯟꯗ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯃꯤꯔꯅ ꯁꯨꯁꯨꯗ ꯑꯩꯈꯣꯏ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯡꯅ ꯃꯊꯛꯇ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯃꯈꯥꯗ ꯌꯦꯡꯊꯔꯒ ꯕꯔꯣꯗꯥ ꯁꯍꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯃꯄꯥꯟꯂꯣꯝꯗ ꯂꯩꯕ ꯑꯁꯤꯅꯤ, ꯍꯥꯏꯕꯗꯤ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯂꯩꯕ ꯑꯁꯤꯅꯤ, ꯆꯨꯝꯕ꯭ꯔꯥ? ꯑꯗꯨꯒ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯂꯝꯕꯤꯗꯤ NRI ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯅꯨꯄꯤ ꯑꯗꯨ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯅꯨꯄꯤꯗꯨꯒ ꯄꯨꯟꯅ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯥ? ꯁꯨꯁꯨꯅ ꯑꯗꯨꯕꯨ ꯁꯥꯔ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯃꯪꯂꯥꯟ ꯑꯗꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁꯃꯤꯔꯅ ꯑꯣ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯁꯤꯅ ꯀꯔꯤꯅꯣ? ꯁꯨꯁꯨꯅ ꯁꯥꯔ ꯑꯩ ꯑꯉꯥꯡ ꯃꯆꯥꯁꯤꯡꯗ ꯒꯔꯚꯥ ꯇꯥꯛꯄꯤꯌꯦ꯫ ꯁꯃꯤꯔꯅ ꯅꯪꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯤ ꯀꯔꯤ ꯇꯧꯒꯗꯣꯏꯕ? ꯁꯨꯁꯨꯅ ꯁꯥꯔ ꯑꯩ ꯏꯁꯥꯃꯛꯀꯤ ꯒꯔꯚꯥ ꯑꯦꯀꯥꯗꯃꯤ ꯑꯃ ꯍꯥꯡꯉꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯒꯔꯚꯥ ꯇꯥꯛꯄꯤꯒꯅꯤ꯫ ꯁꯃꯤꯔꯅ ꯀꯔꯤ ꯍꯥꯏꯕ? ꯁꯨꯁꯨꯅ ꯁꯥꯔ ꯑꯩ ꯏꯁꯥꯃꯛꯀꯤ ꯒꯔꯚꯥ ꯑꯦꯀꯥꯗꯃꯤ ꯍꯥꯡꯒꯅꯤ ꯍꯥꯏꯕ꯫ ꯁꯃꯤꯔꯅ ꯒꯔꯚꯥ ꯑꯦꯀꯥꯗꯃꯤ ꯍꯥꯏꯕ? ꯁꯨꯁꯨꯅ ꯍꯣꯏ꯫ ꯁꯃꯤꯔꯅ ꯋꯥꯎ ꯐꯔꯦ ꯅꯪꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯃꯤꯁꯦꯜꯁꯤ ꯂꯟꯗꯟꯒꯤ ꯕꯤꯖꯤꯅꯦꯁ ꯑꯦꯀꯥꯗꯃꯤꯗ ꯇꯝꯃꯤ ꯍꯥꯏꯕ ꯑꯁꯤ? ꯁꯨꯁꯨꯅ ꯈꯪꯉꯦ, ꯃꯤꯁꯦꯜꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ꯫ ꯃꯥꯅ ꯇꯝꯃꯤꯕ ꯁ꯭ꯀꯨꯜꯗꯨꯅ ꯂꯟꯗꯟꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯤꯖꯤꯅꯦꯁ ꯁ꯭ꯀꯨꯜꯒꯤ ꯇꯣꯞꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛ ꯏꯟꯇꯔꯟꯁꯤꯞ ꯍꯧꯔꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯟꯇꯔꯟꯁꯤꯞ ꯄꯨꯕꯗꯒꯤ ꯆꯥꯒꯗꯧꯔꯤꯕ ꯇꯣꯂꯣꯞ ꯑꯁꯤ 85,000 ꯄꯥꯎꯟ꯫ ꯑꯗꯨꯒ ꯆꯍꯤ ꯑꯃ ꯑꯅꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯗꯨꯒꯤ ꯗꯕꯜꯗꯅꯤ ꯃꯍꯥꯛꯅ ꯐꯪꯒꯗꯧꯔꯤꯕ ꯑꯁꯤ꯫ ꯆꯠꯅꯕꯤ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯦ꯫ ꯌꯦꯡꯉꯣ ꯃꯤꯁꯦꯜꯅ ꯋꯦꯁꯇꯔꯟ ꯀꯜꯆꯔꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯋꯦꯁꯇꯔꯟ ꯀꯜꯆꯔ ꯑꯁꯤꯕꯨꯁꯨ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯨꯅ ꯅꯠꯇꯦ ꯁꯥꯔ ꯃꯍꯥꯛꯇꯤ ꯏꯟꯗꯤꯌꯥꯒꯤ ꯀꯜꯆꯔꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯃꯪꯂꯥꯟ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯁꯃꯤꯔꯅ ꯅꯍꯥꯛꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯪ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯂꯣꯏꯅ ꯈꯪꯉꯕ꯭ꯔꯅꯦ? ꯌꯦꯡꯉꯨ ꯑꯩꯅ ꯅꯉꯣꯟꯗ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯏꯕꯁꯦ ꯅꯍꯥꯛꯀꯤ ꯊꯃꯣꯏꯕꯨ ꯀꯥꯏꯗꯅꯕꯅꯤ, ꯃꯔꯝꯗꯤ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯄꯥꯟꯗꯝꯒ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯌꯦꯡꯉꯨ ꯃꯤꯁꯦꯜꯅ ꯂꯩꯔꯤꯕ ꯂꯦꯚꯦꯜ ꯑꯁꯤꯅ ꯈ꯭ꯋꯥꯏ ꯃꯊꯛꯇ, ꯑꯗꯨꯒ ꯅꯪꯅ ꯃꯈꯥꯗ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨ ꯃꯈꯥꯗ ꯊꯤꯟꯗꯔꯝꯃꯤ꯫ ꯌꯦꯡꯉꯨ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯈꯦꯠꯅꯗ꯭ꯔꯥ? ꯃꯤꯁꯦꯜꯅ ꯅꯉꯣꯟꯗ ꯈ꯭ꯔꯤꯁꯀꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯋꯥꯔꯤ ꯁꯥꯔꯛꯇꯕ꯭ꯔꯥ? ꯁꯨꯁꯨꯅ ꯈ꯭ꯔꯤꯁ ꯍꯥꯏꯕ? ꯁꯃꯤꯔꯅ ꯍꯣꯏ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯈ꯭ꯔꯤꯁ ꯑꯗꯣ ꯃꯈꯣꯏ ꯑꯅꯤ ꯂꯟꯗꯟꯗ ꯄꯨꯂꯞ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯗꯕ꯭ꯔꯅꯦ? ꯑꯁ ꯀꯌꯥꯗ ꯉꯛꯈ꯭ꯔꯕ, ꯍꯣꯏꯁꯦ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯃꯤꯔꯅ ꯑꯃꯨꯛ ꯃꯦꯔꯤꯒꯣꯟ ꯔꯥꯎꯟ ꯑꯁꯤꯕꯨ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯈꯥꯗ ꯄꯨꯊꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯁꯨꯗꯤ ꯃꯤꯁꯦꯜꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯂꯩ ꯍꯥꯏꯕ ꯑꯗꯨꯗ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛ ꯃꯪꯗꯨꯅ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯁꯦꯜ ꯑꯗꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯑꯗꯨ ꯕꯤꯖꯤꯅꯦꯁ ꯁ꯭ꯀꯨꯜꯗ ꯇꯝꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯎꯠꯂꯝꯃꯤ꯫ ꯃꯄꯥꯅꯁꯨ ꯑꯩꯅꯁꯨ ꯈꯪꯉꯤ ꯅꯍꯥꯛꯇꯤ ꯍꯣꯠꯅꯕꯤ ꯀꯟꯕꯤ ꯏꯆꯥꯅꯤ, ꯁꯣꯏꯗꯅꯁꯨ ꯅꯍꯥꯛꯀꯤ ꯄꯥꯟꯗꯝ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯇꯨ ꯂꯩꯕ ꯅꯠꯇ꯭ꯔꯥ? ꯃꯤꯁꯦꯜꯅꯁꯨ ꯌꯦꯁ ꯄꯥꯄꯥ꯫ ꯁꯃꯤꯔꯅ ꯆꯠꯂꯣ ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯐ꯭ꯔꯦꯟꯁꯤꯡꯒ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯨꯔꯣ, ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯃꯤꯔꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯀꯦꯠ, ꯅꯦꯒꯦꯇꯤꯚ ꯑꯃꯗꯤ ꯁꯨꯁꯨꯕꯨ ꯃꯤꯁꯦꯜꯅ ꯃꯍꯥꯛꯀꯤ ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛꯇ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯄꯥꯔꯇꯤꯒꯤꯗꯃꯛꯇ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯁꯦꯜꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯊꯥꯖꯗꯦ, ꯉꯁꯤꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯔꯣꯀꯦꯠꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯕ ꯑꯅꯥꯟꯕ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯆꯪꯕ ꯐꯪꯖꯔꯗꯤ ꯍꯥꯏꯕ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯪꯂꯥꯟꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯪꯂꯥꯟꯗꯣ ꯃꯤꯁꯦꯜ ꯅꯍꯥꯛꯅ ꯊꯨꯡꯍꯟꯕꯤꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯤꯁꯦꯜꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯀꯦꯖꯟꯒꯤꯗꯤ ꯁ꯭ꯄꯦꯁꯦꯜ ꯄꯥꯔꯇꯤ ꯁꯤꯟꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ? ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯁꯨ ꯁꯨꯁꯨ ꯑꯗꯨꯗꯤ ꯌꯥꯎꯗꯕꯤ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯤꯁꯦꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯂꯟꯗꯟ ꯕꯤꯖꯤꯅꯦꯁ ꯑꯦꯀꯥꯗꯃꯤ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯅꯝꯕꯔ 1 ꯇꯥꯕ ꯕꯤꯖꯤꯅꯦꯁꯀꯤ ꯁ꯭ꯀꯨꯜꯅꯤ꯫ ꯅꯦꯒꯦꯇꯤꯚꯅꯁꯨ ꯑꯁꯦꯡꯕꯒꯤꯔꯣ? ꯃꯤꯁꯦꯜꯅ ꯃꯥꯅꯦ, ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯐꯪꯖꯕ ꯍꯥꯏꯕ ꯑꯁꯦ ꯑꯩꯒꯤ ꯃꯪꯂꯥꯟꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯗꯣ ꯃꯪꯐꯥꯎꯅꯔꯦ꯫ ꯑꯩ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯦꯗꯃꯤꯁꯟ ꯐꯪꯂꯦ꯫ ꯅꯣꯏ ꯈꯪꯉꯕ꯭ꯔꯥ ꯃꯗꯨꯒꯤ ꯁ꯭ꯀꯨꯜꯗꯨꯒꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯑꯗꯨꯝ ꯃꯈꯣꯏꯅ ꯐꯪꯅꯔꯤꯕ ꯄꯩꯁꯥꯁꯦ 85,000 ꯄꯥꯎꯟꯅꯤ꯫ ꯔꯣꯀꯦꯠꯅꯁꯨ ꯃꯥꯏꯟ ꯕ꯭ꯂꯣꯋꯤꯡ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯁꯨꯁꯨꯅ ꯀꯔꯤꯒꯤ ꯃꯥꯏꯟ ꯕ꯭ꯂꯣꯋꯤꯡꯅꯣ? ꯅꯈꯣꯏ 85,000 ꯄꯥꯎꯟ ꯑꯁꯤ ꯂꯨꯄꯥ ꯀꯌꯥꯅꯣ ꯈꯪꯉꯕ꯭ꯔꯥ? ꯔꯣꯀꯦꯠꯅ ꯑꯩꯁꯨ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯤꯁꯦꯜꯅ ꯍꯥꯏꯔꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤꯅꯗꯤ ꯌꯥꯝꯅ ꯌꯥꯝꯃꯝꯗꯧꯕ ꯄꯩꯁꯥ ꯃꯥꯜꯂꯤ꯫ ꯃꯤꯁꯦꯜꯅ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯄꯩꯁꯥꯗ ꯍꯥꯏꯔꯒꯗꯤ 7.5 ꯃꯤꯂꯤꯌꯟ ꯃꯨꯛꯇꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯁꯨ ꯍꯧꯔꯛꯄꯒꯤ ꯈꯛꯇꯪꯅꯤꯀꯣ ꯑꯩꯍꯥꯛꯅ ꯐꯪꯒꯗꯧꯔꯤꯕꯁꯦ꯫ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯗꯕꯜꯗ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯄꯩꯁꯥ ꯑꯗꯨ ꯐꯪꯉꯕ ꯃꯇꯨꯡꯗ ꯑꯩꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯂꯣꯏꯅ ꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯩꯅ ꯃꯗꯨꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯕꯦꯡꯛꯒꯤ ꯃꯐꯝ ꯆꯥꯕ ꯄꯩꯁꯥ ꯏꯟꯚꯦꯁꯠ ꯇꯧꯐꯝ ꯑꯃꯗ ꯑꯩꯍꯥꯛꯅ ꯏꯟꯚꯦꯁꯠ ꯇꯧꯒꯅꯤ꯫
ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯍꯥꯛꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯍꯥꯛ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯇꯤꯌꯥꯅ ꯄꯟꯈꯩ ꯂꯩꯇꯕꯒꯨꯝꯕꯅꯤ ꯑꯩꯍꯥꯛꯅ ꯇꯧꯔꯛꯀꯗꯣꯏꯁꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯨꯗꯤ ꯃꯤꯁꯦꯜꯅ ꯉꯥꯡꯉꯤꯕ ꯑꯗꯨ ꯊꯑꯣꯏꯅ ꯇꯥꯗꯕꯤꯗ ꯄꯤꯖꯥ ꯑꯗꯨꯗ ꯇꯣꯃꯦꯇꯣ ꯁꯣꯁ ꯑꯗꯨ ꯃꯌꯥꯝ ꯃꯦꯠꯁꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯤꯁꯦꯜꯅ ꯁꯨꯁꯨꯗ ꯁꯨꯁꯨ ꯇꯣꯛꯑꯣ ꯌꯥꯔꯦ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯥꯎꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯇꯣꯃꯦꯇꯣ ꯁꯣꯁ ꯑꯗꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯁꯨꯁꯨꯅ ꯃꯗꯨꯗꯒꯤ ꯃꯤꯁꯦꯜꯗ ꯀꯩꯒꯤꯅꯣ ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯍꯥꯛꯅ ꯇꯣꯃꯦꯇꯣ ꯁꯣꯁ ꯑꯁꯤ ꯍꯥꯞꯄ ꯃꯇꯝꯗ ꯅꯉꯣꯟꯗ ꯀꯔꯤ ꯀꯥꯏꯔꯕꯒꯦ ꯅꯠꯇ꯭ꯔ ꯍꯥꯏꯔꯒ ꯔꯣꯀꯦꯠ ꯑꯃꯗꯤ ꯅꯦꯒꯦꯇꯤꯚ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯄꯤꯖꯥꯗ ꯇꯣꯃꯦꯇꯣ ꯁꯣꯁ ꯍꯥꯞꯄꯁꯤꯕꯨ ꯀꯔꯤꯗ ꯀꯥꯏꯔꯒꯦꯅꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗ ꯍꯪꯖꯜꯂꯝꯃꯤ ꯑꯗꯨꯒ ꯁꯨꯁꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯤꯁꯦꯜꯗ ꯑꯣꯟꯁꯤꯜꯂꯒ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯍꯥꯏꯔꯤꯕ ꯑꯁꯦ ꯄꯤꯖꯥꯗꯒꯤꯗꯤ ꯑꯩꯈꯣꯏ ꯇꯣꯃꯦꯇꯣ ꯁꯣꯁꯅ ꯍꯦꯟꯅ ꯆꯥꯏ ꯃꯤꯁꯦꯜꯅ ꯁꯨꯁꯨ ꯅꯍꯥꯛ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯔꯣꯀꯦꯠꯅ ꯁꯨꯁꯨꯗ ꯑꯃꯨꯛ ꯁꯨꯁꯨ ꯅꯍꯥꯛ ꯑꯃꯨꯛꯇ ꯇꯞꯊꯧ ꯁꯨꯁꯨꯅ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕꯅꯤ ꯃꯤꯁꯦꯜꯅ ꯑꯩꯅ ꯍꯥꯏꯕ ꯑꯁꯤꯗ ꯍꯦꯟꯃꯜꯂꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯕꯅꯣ ꯅꯍꯥꯛꯀꯤꯁꯦ ꯁꯨꯁꯨꯅ ꯌꯦꯡꯉꯣ ꯅꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯁ꯭ꯀꯨꯜꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯨꯅ ꯅꯍꯥꯛꯅ ꯕꯣꯁ ꯇꯧꯔꯤꯕꯗꯣ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯏꯟꯚꯦꯁꯠ ꯇꯧꯒꯅꯤ 7.5 ꯃꯤꯂꯤꯌꯟ ꯏꯟꯗꯤꯌꯥꯟ ꯔꯨꯄꯤꯁ ꯌꯦꯡꯉꯣ ꯅꯍꯥꯛꯀꯤ ꯄꯩꯁꯥꯗꯣ 7.5 ꯃꯤꯂꯤꯌꯟ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯐꯪꯅꯤꯡꯕ ꯐꯪꯁꯅꯨ ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩꯗꯤꯅꯦ ꯑꯉꯥꯡꯁꯤꯡꯗ ꯒꯔꯕꯥ ꯇꯥꯛꯄꯤꯒꯅꯤ ꯃꯔꯝꯗꯤ ꯑꯩ ꯒꯔꯕꯥ ꯇꯥꯛꯄ ꯄꯥꯝꯃꯤ ꯑꯗꯨꯒ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯑꯗꯨꯒꯤ ꯋꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯒ ꯅꯪꯅ ꯑꯩꯈꯣꯏꯗ ꯎꯠꯄ ꯄꯥꯝꯃꯤꯕ ꯑꯁꯤ ꯅꯪꯅ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯊꯥꯛ ꯌꯥꯝꯅ ꯋꯥꯡꯉꯦ ꯁꯤꯅꯤꯅꯦ ꯃꯗꯨꯗꯒꯤ ꯅꯦꯒꯦꯇꯤꯚꯅ ꯁꯨꯁꯨ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯁꯨꯁꯨꯅ ꯅꯦꯒꯦꯇꯤꯚ ꯑꯩꯒꯤ ꯋꯥ ꯃꯔꯛ ꯊꯠꯆꯜꯂꯛꯀꯅꯨ ꯃꯤꯁꯦꯜꯅ ꯑꯩ ꯅꯉꯣꯟꯗ ꯃꯁꯤ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯍꯥꯏꯔꯒ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯥꯛ ꯋꯥꯡꯉꯦ ꯍꯥꯏꯗꯨꯅ ꯎꯠꯅꯤꯡꯕꯒꯤ ꯅꯠꯇꯦ ꯑꯩꯅ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯅꯉꯣꯟꯗ ꯁꯤꯌꯔ ꯇꯧꯔꯤꯕꯁꯦ ꯅꯪꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯨꯞꯅꯤ ꯈꯟꯕꯒꯤꯅꯤ ꯁꯨꯁꯨꯅ ꯌꯥꯔꯦ ꯑꯗꯨꯝꯅ ꯑꯣꯏꯗꯕ ꯉꯥꯡꯉꯅꯨ ꯅꯍꯥꯛꯅ ꯑꯗꯨꯒꯨꯝꯕ ꯑꯣꯏꯇ ꯄꯥꯇꯕ ꯋꯥꯔꯤ ꯃꯆꯥ ꯃꯌꯥꯝ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯤꯔꯒ ꯑꯩꯅ ꯊꯥꯖꯔꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯆꯧꯕ ꯑꯔꯣꯠꯄ ꯑꯃ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯍꯥꯏꯗꯦꯅꯦ ꯃꯤꯁꯦꯜꯅ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯑꯔꯣꯠꯄ ꯍꯥꯏꯗꯕ ꯌꯥꯎꯔꯕꯒꯦ ꯁꯨꯁꯨꯅ ꯀꯌꯥꯗ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕ ꯅꯨꯄꯤꯅꯣ ꯃꯁꯤꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯤꯁꯦꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯔꯒ ꯍꯧꯒꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯤꯁꯦꯜ ꯑꯗꯨ ꯆꯠꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯨꯁꯨꯅ ꯁꯥꯎꯅ ꯍꯧꯒꯠꯂꯛꯑꯒ ꯃꯤꯁꯦꯜꯒꯤ ꯃꯃꯥꯡꯗ ꯊꯠꯇꯨꯅ ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥ ꯂꯣꯏꯗ꯭ꯔꯤ ꯅꯪ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯦ ꯅꯪ ꯃꯔꯨꯑꯣꯏꯕ ꯋꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯍꯣꯏ ꯈꯜꯂꯝꯒꯅꯤ ꯃꯔꯝꯗꯤ ꯅꯪꯅ ꯑꯩꯁꯦ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯣꯏ ꯃꯗꯨꯗꯒꯤ ꯃꯤꯁꯦꯜ ꯑꯗꯨ ꯁꯥꯎꯒꯠꯂꯛꯑꯝꯃꯤ ꯁꯨꯁꯨꯅ ꯌꯥꯔꯦ ꯅꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯗꯨ ꯑꯩꯉꯣꯟꯗ ꯎꯠꯂꯛꯀꯅꯨ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯏꯟꯗꯤꯌꯥ ꯅꯨꯡꯁꯤꯕ ꯁꯥꯕꯒꯤ ꯃꯑꯣꯡ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯎꯠꯂꯛꯀꯅꯨ ꯑꯗꯨꯒ ꯅꯪꯒꯤ ꯅꯀꯣꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨ ꯂꯩꯔꯦ ꯅꯪꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯥ ꯅꯍꯥꯛꯇꯤ ꯐꯣꯔꯦꯟ ꯂꯩꯕꯥꯛꯇ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗꯒꯤ ꯅꯈꯣꯏꯅ ꯊꯥꯛ ꯌꯥꯝꯅ ꯋꯥꯡꯉꯦ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯈꯣꯡꯌꯥꯒꯤ ꯏꯐꯨꯜ ꯑꯣꯏꯅ ꯎꯕ ꯅꯠꯇ꯭ꯔꯥ ꯃꯤꯁꯦꯜꯅ ꯌꯥꯔꯦ ꯇꯣꯛꯑꯣ ꯌꯥꯔꯦ ꯁꯨꯁꯨꯅ ꯁꯥꯎꯅ ꯅꯪ ꯑꯣꯏꯅ ꯂꯦꯞꯄꯨ ꯈꯪꯉꯦꯗꯅ ꯑꯔꯣꯏꯕꯗꯗꯤ ꯑꯩꯅꯁꯨ ꯈꯪꯉꯦ ꯃꯗꯨꯗꯤ ꯅꯍꯥꯛꯁꯨ ꯅꯪꯒꯤ ꯅꯄꯥꯗꯧꯅ ꯄꯩꯁꯥꯗꯅ ꯍꯦꯟꯅ ꯃꯤꯍꯧꯕ ꯃꯤꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯁꯦꯡꯕꯒꯤꯗꯤ ꯅꯪ ꯀꯔꯤꯁꯨ ꯅꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯪꯂꯥꯟ ꯑꯗꯣ ꯃꯪꯐꯥꯎꯅꯍꯟꯕ ꯄꯥꯝꯃꯝꯃꯣꯏ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯣꯏꯗꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯁꯨꯁꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯤꯁꯦꯜꯗ ꯐꯣꯡꯗꯣꯛꯑꯝꯃꯤ ꯃꯗꯨꯒꯤ ꯃꯤꯁꯦꯜꯁꯨ ꯋꯥ ꯑꯃꯇ ꯈꯨꯝꯃꯝꯗꯕꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯨꯁꯨꯁꯨ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯗꯕꯤ ꯃꯐꯝ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯁꯤꯛ ꯃꯥꯃꯅ ꯔꯣꯀꯦꯠ ꯑꯃꯗꯤ ꯅꯦꯒꯦꯇꯤꯚꯇ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯔꯤ ꯌꯦꯡꯉꯒ ꯂꯩꯍꯧꯒꯦ ꯁꯨꯁꯨꯅ ꯃꯅꯤꯁꯥꯒ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏ ꯑꯅꯤꯅ ꯀꯔꯤꯝꯇ ꯇꯧꯍꯧꯗ꯭ꯔꯤꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯔꯣꯀꯦꯠꯅꯁꯨ ꯃꯥꯃ ꯑꯩꯈꯣꯏꯅꯕꯨ ꯀꯔꯤ ꯇꯧꯕ ꯉꯝꯒꯗ꯭ꯔꯤꯕꯅꯣ ꯅꯦꯒꯦꯇꯤꯚꯅ ꯑꯃꯨꯛ ꯃꯥꯃ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯈꯦꯠꯅꯕ ꯑꯗꯨ ꯈꯪꯅꯔꯛꯄꯗꯒꯤ ꯁꯥꯎꯅꯔꯛꯄ ꯑꯗꯨꯗꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯗ꯭ꯔꯤꯕꯅꯣ ꯃꯥꯃ ꯔꯁꯤꯛ ꯃꯥꯃꯅ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯃꯨꯛꯇ ꯅꯦꯒꯦꯇꯤꯚ ꯑꯗꯨꯒ ꯁꯨꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯁꯨꯁꯨ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯨꯟꯅ ꯇꯥꯎ ꯃꯤꯁꯦꯜꯗꯣ ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯗꯨꯒꯨꯝꯕꯗꯤ ꯑꯣꯏꯔꯝꯃꯣꯏ ꯑꯩꯅ ꯈꯟꯕꯗ ꯅꯍꯥꯛꯅ ꯃꯉꯣꯟꯗ ꯇꯧꯈ꯭ꯔꯤꯕ ꯑꯗꯣ ꯌꯥꯝꯅ ꯁꯣꯏꯔꯦ ꯁꯨꯁꯨꯅ ꯃꯥꯃ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗ꯭ꯔꯤꯕꯅꯣ ꯔꯁꯤꯛ ꯃꯥꯃꯅ ꯐꯣꯟ ꯇꯧꯁꯜꯂꯨ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯧ ꯑꯗꯨꯒ ꯂꯥꯜꯂꯦ ꯍꯥꯏꯖꯧ ꯁꯨꯁꯨꯅ ꯃꯥꯃ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯝꯕꯔꯁꯨ ꯕ꯭ꯂꯣꯛ ꯇꯧꯁꯜꯂꯛꯂꯦ ꯑꯁꯦꯡꯕꯒꯤꯗꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯐꯦꯁꯕꯨꯛꯇꯁꯨ ꯕ꯭ꯂꯣꯛ ꯇꯧꯁꯜꯂꯛꯂꯦ ꯃꯗꯨꯗꯒꯤ ꯔꯁꯤꯛ ꯃꯥꯃ ꯑꯗꯨ ꯁꯥꯎꯒꯠꯂꯛꯑꯝꯃꯤ ꯑꯁ ꯌꯥꯔꯦ ꯅꯈꯣꯏꯅ ꯐꯦꯁꯕꯨꯛꯇ ꯇꯧꯗꯨꯅ ꯂꯩ ꯌꯥꯔꯦ ꯐꯦꯁꯕꯨꯛꯀꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯑꯗꯨꯒ ꯅꯁꯥ ꯊꯦꯡꯅꯔꯒ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯆꯣ ꯆꯠꯂꯣ ꯁꯨꯁꯨ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯤꯁꯦꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯗ ꯍꯪꯕ ꯃꯇꯝꯗꯗꯤ ꯃꯤꯁꯦꯜꯗꯨ ꯂꯟꯗꯟꯗ ꯍꯟꯅꯕ ꯑꯦꯌꯔꯄꯣꯔꯠꯇ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯁꯨꯁꯨꯗꯨ ꯍꯧꯖꯤꯛ ꯃꯊꯥ ꯁꯥꯗꯨꯅ ꯃꯪꯉꯒ ꯊꯣꯛꯂꯛꯑꯝꯃꯤ ꯑꯗꯨꯒ ꯁꯨꯁꯨꯅ ꯃꯍꯥꯛ ꯂꯟꯗꯟꯒꯤꯗꯃꯛꯇ ꯍꯟꯈ꯭ꯔꯦ ꯆꯠꯂꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯍꯃꯗꯕꯥꯗꯀꯤ ꯑꯦꯌꯔꯄꯣꯔꯠꯇ ꯆꯠꯂꯁꯤ ꯔꯣꯀꯦꯠꯅ ꯀꯔꯤꯒꯤꯅꯣ ꯁꯨꯁꯨꯅ ꯃꯥꯒꯤ ꯐ꯭ꯂꯥꯏꯠꯇꯣ ꯄꯥꯏꯗ꯭ꯔꯤꯀꯥꯟꯗ ꯑꯩꯈꯣꯏ ꯑꯦꯌꯔꯄꯣꯔꯠꯇ ꯊꯦꯡꯅꯍꯧꯁꯤ ꯃꯍꯥꯛꯀ ꯅꯦꯒꯦꯇꯤꯚꯅ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯗ ꯐꯥꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯁꯨꯁꯨꯅ ꯑꯔꯦ ꯌꯥꯔ ꯅꯣꯏ ꯐꯤꯂꯝꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯔꯤꯝꯇ ꯎꯗꯕ꯭ꯔꯥ ꯂꯚ ꯁ꯭ꯇꯣꯔꯤꯒꯤ ꯀ꯭ꯂꯥꯏꯃꯦꯛꯁ ꯈꯨꯗꯤꯡꯃꯛꯁꯦ ꯑꯦꯌꯔꯄꯣꯔꯠꯇ ꯑꯣꯏꯕꯅꯤ ꯅꯦꯒꯦꯇꯤꯚꯅ ꯍꯣꯏ ꯅꯍꯥꯛꯀꯤ ꯀ꯭ꯂꯥꯏꯃꯦꯛꯁꯀꯤ ꯃꯇꯥꯡ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯐꯤꯂꯝ ꯅꯠꯇꯦ ꯑꯁꯦꯡꯕ ꯇꯥꯏꯕꯪꯅꯤ ꯁꯨꯁꯨ ꯔꯣꯀꯦꯠꯅ ꯅꯦꯒꯦꯇꯤꯚꯇ ꯌꯥꯔꯦ ꯅꯦꯒꯦꯇꯤꯚ ꯅꯍꯥꯛ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯁꯨꯁꯨꯕꯨ ꯒꯥꯔꯤ ꯊꯧꯅꯕ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯦꯒꯦꯇꯤꯚꯅ ꯀꯩꯅꯣ ꯅꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯑꯁꯤ ꯑꯁꯦꯡꯕꯒꯤꯔꯣ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯦ ꯀꯤꯂꯣꯃꯤꯇꯔ 120ꯅꯤ ꯃꯁꯤꯒꯤ ꯒꯥꯔꯤꯁꯤꯗ ꯆꯠꯂꯗꯤ ꯐꯖꯔꯅꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯕꯨ ꯅꯦꯒꯦꯇꯤꯚꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯝꯇ ꯇꯥꯗꯕꯤ ꯔꯣꯀꯦꯠ ꯑꯃꯗꯤ ꯁꯨꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯉꯝꯗꯨꯅ ꯃꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯥ ꯑꯗꯨ ꯑꯍꯃꯗꯕꯥꯗ ꯑꯦꯌꯔꯄꯣꯔꯠ ꯇꯝꯅ ꯊꯧꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯗꯤ ꯃꯤꯁꯦꯜ ꯑꯗꯨ ꯁꯨꯁꯨ ꯍꯣꯏꯅ ꯑꯍꯃꯗꯕꯥꯗ ꯑꯦꯌꯔꯄꯣꯔꯠꯀꯤ ꯂꯝꯕꯤ ꯇꯝꯅ ꯊꯧꯔꯛꯏꯀꯥꯟꯗ ꯃꯈꯣꯏꯗꯤ ꯑꯦꯌꯔꯄꯣꯔꯠ ꯃꯅꯨꯡ ꯌꯧꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯁꯨꯁꯨ ꯅꯦꯒꯦꯇꯤꯚ ꯑꯃꯗꯤ ꯔꯣꯀꯦꯠ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯧꯔꯛꯏꯕ ꯑꯦꯛꯇꯤꯚꯥ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯝꯕꯤ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ
ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯃꯤꯁꯦꯜꯒꯤ ꯐ꯭ꯂꯥꯏꯠꯁꯨ ꯂꯟꯗꯟꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯁꯨꯝꯅ ꯁꯨꯁꯨ ꯍꯣꯏꯁꯨ ꯑꯦꯌꯔꯄꯣꯔꯠ ꯌꯧꯕ ꯉꯝꯗꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯂꯝꯕꯤꯗꯨꯗ ꯐꯝꯃꯒ ꯂꯩꯖꯍꯧꯔꯝꯃꯤ ꯃꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯁꯨꯁꯨꯗꯨ ꯑꯗꯨꯝ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯔꯁꯤꯛ ꯃꯥꯃꯗ ꯅꯦꯒꯦꯇꯤꯞꯅ ꯁꯥꯎꯔꯝꯃꯤ ꯃꯥꯃꯅꯗꯤ ꯈꯪꯉꯝꯃꯣꯏꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯑꯦꯛꯇꯤꯚꯥ ꯑꯗꯨꯗ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥꯅꯣ ꯊꯧꯔꯨꯔꯤꯕ ꯑꯗꯣ ꯑꯗꯨꯒ ꯑꯦꯛꯇꯤꯚꯥ ꯑꯗꯨꯁꯨ ꯂꯣꯡꯁꯤꯜꯂꯒ ꯑꯩꯈꯣꯏ ꯑꯦꯛꯇꯤꯚꯥꯗꯨꯅ ꯅꯜꯂꯒ ꯀꯌꯥꯝ ꯁꯥꯡꯅꯅꯣ ꯁꯤꯠꯂꯒ ꯆꯠꯂꯤꯕꯁꯦ ꯈꯪꯕ꯭ꯔꯥ ꯃꯥꯃ ꯔꯣꯀꯦꯠꯅ ꯑꯃꯨꯛ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯒꯥꯔꯤ ꯁꯦꯝꯅꯕ ꯇꯧꯕꯗ ꯂꯨꯄꯥ 2,000 ꯑꯃꯁꯨ ꯇꯤꯡꯅꯕꯅꯤ ꯌꯦꯡꯉꯨ ꯃꯥꯃ ꯔꯁꯤꯛ ꯃꯥꯃꯅ ꯌꯥꯔꯦ ꯃꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯃꯗꯨꯗꯒꯤ ꯁꯨꯁꯨꯅ ꯑꯃꯨꯛ ꯔꯁꯤꯛ ꯃꯥꯃꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯃꯥꯃ ꯃꯤꯁꯦꯜꯗꯣ ꯂꯟꯗꯟꯗꯅꯤ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯣ ꯃꯍꯥꯛ ꯃꯥꯔꯁꯇ ꯆꯠꯈꯤꯕꯗꯤ ꯅꯠꯇꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯁꯤꯛ ꯃꯥꯃ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯁꯨꯁꯨꯒꯤ ꯋꯥ ꯑꯁꯤꯗ ꯅꯦꯒꯦꯇꯤꯞ ꯑꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯅꯦꯒꯦꯇꯤꯞꯅ ꯌꯦꯡꯉꯣ ꯁꯨꯁꯨ ꯅꯍꯥꯛ ꯑꯗꯨꯒꯤ ꯋꯥꯈꯟꯗꯤ ꯈꯟꯅꯨꯀꯣ ꯁꯨꯁꯨꯅ ꯑꯃꯨꯛ ꯃꯥꯃ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯋꯥꯈꯜ ꯑꯃ ꯈꯜꯂꯦ ꯃꯁꯤ ꯄꯨꯡ 10 ꯃꯇꯝ ꯈꯛꯇꯪꯒꯤ ꯐ꯭ꯂꯥꯏꯠꯅꯤ ꯃꯁꯤꯗ ꯀꯔꯤ ꯃꯊꯥ ꯁꯥꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯁꯨꯁꯨ ꯅꯍꯥꯛ ꯉꯥꯎꯔꯕ꯭ꯔꯥ ꯁꯨꯁꯨꯅ ꯃꯥꯃ ꯀꯔꯤ ꯄꯥꯝꯕꯅꯣ ꯍꯥꯏꯔꯣꯗꯅ ꯔꯁꯤꯛ ꯃꯥꯃꯅ ꯅꯪꯒꯤ ꯋꯥꯈꯟꯗꯨꯅ ꯑꯗꯨꯝꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯕꯅꯤꯅ ꯃꯥꯃꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯝ ꯌꯥꯔꯦ ꯃꯥꯃꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗꯒꯤ ꯁꯨꯁꯨꯁꯨ ꯍꯔꯥꯎꯗꯨꯅ ꯃꯥꯃꯗꯨꯗ ꯀꯣꯟꯁꯤꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯅꯦꯒꯦꯇꯤꯞꯅ ꯔꯣꯀꯦꯠꯇ ꯔꯣꯀꯦꯠ ꯅꯪ ꯑꯝꯇ ꯃꯈꯣꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯣꯀꯦꯠꯇꯤ ꯅꯦꯒꯦꯇꯤꯞꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯕꯤꯗ ꯃꯍꯥꯛꯁꯨ ꯍꯔꯥꯎꯗꯨꯅ ꯃꯥꯃꯗ ꯑꯣꯏꯅ ꯆꯦꯟꯁꯤꯜꯂꯒ ꯀꯣꯟꯈꯤꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯅꯦꯒꯦꯇꯤꯞꯇꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯉꯥꯎꯔꯕ ꯃꯥꯜꯂꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯁꯤꯛ ꯃꯥꯃꯅ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯐꯖꯅ ꯇꯧꯗꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯅꯦꯒꯦꯇꯤꯞꯇꯤ ꯃꯥꯃ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯒꯅꯨꯀꯣ ꯃꯍꯥꯛꯁꯨ ꯄꯨꯟꯅ ꯀꯣꯛ ꯆꯥꯛꯄ ꯑꯁꯤ ꯌꯧꯃꯤꯟꯅꯔꯦ ꯂꯟꯗꯟꯒꯤ ꯄꯥꯎꯟ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ 90 ꯔꯨꯄꯤꯁꯀꯅꯤ ꯃꯥꯟꯅꯔꯤꯕꯁꯦ ꯁꯨꯁꯨ ꯑꯗꯨ ꯂꯟꯗꯟ ꯆꯠꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯍꯥꯛ ꯄꯩꯁꯥ ꯂꯣꯏꯅ ꯃꯥꯡꯗꯨꯅ ꯃꯍꯥꯛ ꯚꯤꯈ꯭ꯌꯥꯔꯤ ꯑꯣꯏꯗꯣꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯦꯒꯦꯇꯤꯞ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯎꯔꯒ ꯂꯩꯍꯧꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯁꯤꯛ ꯃꯥꯃ ꯑꯃꯗꯤ ꯁꯨꯁꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯚꯤꯖꯥ ꯇꯥꯟꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯡ ꯑꯗꯨ ꯑꯣꯏꯇ ꯄꯥꯇꯕ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯚꯤꯖꯥ ꯄꯤꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯈꯣꯏꯗ ꯂꯟꯗꯟ ꯌꯧꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯥꯏꯕ ꯂꯝꯕꯤ ꯑꯃꯗꯤ ꯂꯩ ꯑꯗꯨꯕꯨ ꯌꯥꯝꯅꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯗꯤ ꯑꯣꯏ ꯍꯥꯏꯔꯝꯃꯤ ꯁꯨꯁꯨꯅꯁꯨ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯚꯤꯖꯥ ꯄꯤꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯈꯣꯏ ꯏꯟꯗꯤꯌꯥꯗꯒꯤ ꯍꯥꯟꯅ ꯃꯣꯔꯣꯀꯣ ꯇꯥꯟꯅ ꯆꯠꯂꯁꯤ ꯃꯣꯔꯣꯀꯣꯗꯒꯤ ꯅꯍꯥꯛ ꯑꯁꯤ ꯖꯍꯥꯖꯀꯤ ꯀꯟꯇꯦꯅꯔ ꯑꯃꯗ ꯑꯃꯨꯛ ꯇꯣꯡꯉꯒ ꯆꯠꯂꯅꯤ ꯑꯗꯨꯗꯒꯤ ꯅꯍꯥꯛ ꯀꯩꯂꯥꯁ ꯌꯧꯔꯅꯤ ꯀꯩꯂꯥꯁ ꯍꯥꯏꯔꯤꯕ ꯑꯁꯤ ꯐ꯭ꯔꯥꯟꯁꯇ ꯂꯩꯕ ꯁꯤꯇꯤ ꯑꯃꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯩꯂꯥꯁ ꯌꯧꯕ ꯇꯥꯔꯒꯗꯤ ꯀꯩꯂꯥꯁꯇꯒꯤꯗꯤ ꯂꯟꯗꯟ ꯌꯧꯅꯕ ꯇꯅꯦꯟ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯇꯅꯦꯟꯗꯨ ꯐꯥꯎꯔꯒ ꯆꯠꯄ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯂꯟꯗꯟ ꯌꯧꯔꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯂꯟꯗꯟ ꯍꯦꯛ ꯌꯧꯕꯒ ꯅꯍꯥꯛꯇꯤ ꯌꯨꯀꯦꯒꯤ ꯄꯨꯂꯤꯁꯁꯤꯡꯅ ꯐꯥꯔꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯍꯥꯛ ꯖꯦꯜꯗ ꯌꯧꯔꯅꯤ ꯑꯗꯨꯁꯨ ꯌꯨꯀꯦꯒꯤ ꯍꯥꯏꯕꯗꯤ ꯂꯟꯗꯟꯒꯤ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯅꯍꯥꯛ ꯂꯟꯗꯟꯗ ꯂꯥꯏꯅ ꯌꯧꯔꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯁꯨꯁꯨ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯁꯥ ꯄꯨꯝꯕꯗ ꯍꯧꯖꯤꯛ ꯂꯣꯏꯅ ꯀꯥꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯚꯤꯖꯥ ꯐꯪꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯗꯨꯗꯒꯤ ꯔꯁꯤꯛ ꯃꯥꯃꯅꯁꯨ ꯁꯨꯁꯨ ꯅꯍꯥꯛ ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ ꯑꯇꯣꯞꯄꯁꯤꯡꯗ ꯍꯪꯅꯈꯤꯁꯤ ꯑꯩꯍꯥꯛ ꯗꯨꯀꯥꯟ ꯑꯝꯇ ꯂꯣꯟꯖꯟꯈꯤꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯨꯁꯨꯒꯤ ꯋꯥꯈꯜꯗ ꯉꯁꯥꯏ ꯚꯤꯖꯥ ꯄꯤꯒꯅꯤ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯑꯗꯨꯝ ꯅꯤꯟꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯅꯍꯥꯛ ꯀꯩꯂꯥꯁꯇꯒꯤꯗꯤ ꯂꯟꯗꯟ ꯌꯧꯅꯕ ꯇꯅꯦꯜꯗ ꯆꯠꯂꯅꯤ ꯑꯗꯨꯒ ꯌꯨꯀꯦ ꯌꯧꯕ ꯃꯇꯝꯗꯗꯤ ꯅꯍꯥꯛ ꯌꯨꯀꯦꯒꯤ ꯄꯨꯂꯤꯁꯁꯤꯡꯅ ꯐꯥꯔꯅꯤ ꯑꯗꯨꯒ ꯅꯍꯥꯛ ꯖꯦꯜꯗ ꯌꯧꯔꯅꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯈꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯇꯝ ꯑꯁꯤ ꯑꯗꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯗꯤꯋꯥꯂꯤꯒꯤ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯁꯨꯁꯨ ꯃꯤꯁꯦꯜꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯍꯥꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯝ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯗꯤꯋꯥꯂꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯁꯤꯁꯨ ꯃꯍꯥꯛꯇꯤ ꯀꯔꯤꯝꯇ ꯌꯥꯎꯔꯝꯗꯦ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯒꯔꯕꯥꯒꯤ ꯖꯒꯣꯏ ꯑꯉꯥꯡ ꯃꯌꯥꯝꯗ ꯇꯥꯛꯄꯤꯕ ꯑꯗꯨꯁꯨ ꯃꯍꯥꯛ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯗ ꯇꯥꯛꯄꯤꯔꯝꯗꯦ ꯃꯍꯥꯛ ꯑꯗꯨꯝ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗꯨꯅ ꯑꯣꯏꯅ ꯃꯣꯏꯅ ꯊꯣꯛꯄ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯍꯣꯂꯤꯒꯤ ꯃꯇꯝꯁꯨ ꯌꯧꯔꯝꯃꯤ ꯑꯗꯨꯒ ꯍꯣꯂꯤ ꯇꯧꯔꯕꯁꯨ ꯃꯍꯥꯛꯇꯤ ꯍꯣꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯋꯥꯏ ꯇꯥꯅ ꯌꯥꯎꯔꯝꯗꯦ ꯃꯍꯥꯛ ꯃꯤꯁꯦꯜꯒꯤ ꯋꯥꯈꯟꯗ ꯑꯗꯨꯝ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯔꯣꯀꯦꯠ ꯅꯦꯒꯦꯇꯤꯞ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯥ ꯊꯛꯃꯤꯟꯅꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯦꯒꯦꯇꯤꯞꯅ ꯁꯨꯁꯨꯗ ꯂꯟꯗꯟꯗ ꯆꯠꯄꯒꯤ ꯌꯥꯝꯅ ꯐꯖꯕ ꯄ꯭ꯂꯥꯟ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯁꯨꯁꯨꯗ ꯍꯥꯏꯔꯝꯃꯤ ꯁꯨꯁꯨꯅ ꯀꯔꯤ ꯄ꯭ꯂꯥꯟꯅꯣ ꯍꯪꯉꯝꯃꯤ ꯅꯦꯒꯦꯇꯤꯞꯅ ꯃꯁꯤꯗꯒꯤ ꯈꯣꯡꯅ ꯆꯠꯂꯣ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤ ꯇꯥꯕ ꯃꯇꯝꯗ ꯔꯣꯀꯦꯠ ꯑꯗꯨ ꯅꯣꯛꯊꯣꯔꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯅꯦꯒꯦꯇꯤꯞꯅ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧꯅꯦ ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯍꯤ ꯃꯌꯥꯝ ꯑꯃ ꯆꯪꯉꯒ ꯌꯧꯖꯕ ꯇꯥꯔꯒꯁꯨ ꯅꯍꯥꯛ ꯏꯟꯗꯤꯌꯥꯗꯒꯤ ꯂꯟꯗꯟ ꯇꯥꯟꯅ ꯈꯣꯡꯅ ꯆꯠꯄ ꯍꯥꯏꯔꯤꯁꯦ ꯅꯍꯥꯛꯀꯤ ꯃꯤꯡꯆꯠꯁꯨ ꯍꯦꯟꯒꯠꯀꯗꯧꯔꯤꯕꯅꯤ ꯁꯨꯁꯨꯅ ꯅꯦꯒꯦꯇꯤꯞ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯖꯣꯛ ꯇꯧꯔꯤꯕꯗꯣ ꯑꯩꯍꯥꯛ ꯃꯨꯠ ꯀꯔꯤꯝꯇ ꯂꯩꯇꯦ ꯅꯦꯒꯦꯇꯤꯞꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥ ꯑꯃ ꯍꯥꯏꯔꯒꯦ ꯔꯣꯀꯦꯠꯅ ꯌꯥꯔꯦ ꯍꯥꯏꯔꯅꯨ ꯅꯍꯥꯛꯀꯤ ꯑꯥꯏꯗꯤꯌꯥꯗꯣ ꯅꯦꯒꯦꯇꯤꯞꯅ ꯃꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯥꯏꯗꯤꯌꯥꯅꯤ ꯁꯨꯁꯨꯅ ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯣ ꯅꯦꯒꯦꯇꯤꯞꯅ ꯑꯁꯤꯗ ꯂꯥꯎ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯀꯧꯁꯤꯜꯂꯒ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯀꯤꯠꯅꯤ ꯑꯃꯃꯝ ꯌꯣꯜꯂꯁꯤ ꯑꯩꯈꯣꯏꯗ ꯀꯤꯠꯅꯤ ꯑꯅꯤꯗꯤ ꯄꯥꯜꯂꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯁꯤ ꯑꯃꯨꯛ ꯇꯥꯕ ꯃꯇꯝꯗ ꯔꯣꯀꯦꯠ ꯑꯗꯨ ꯅꯣꯛꯊꯣꯔꯛꯑꯝꯃꯤ ꯅꯦꯒꯦꯇꯤꯞꯅ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯅꯣꯛꯂꯤꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯤꯠꯅꯤ ꯅꯥꯝꯃ ꯑꯃꯃꯝ ꯌꯣꯟꯕ ꯇꯥꯔꯒꯗꯤ ꯂꯨꯄꯥ ꯂꯥꯛ 5 ꯐꯪꯒꯗꯧꯔꯤꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯦꯒꯦꯇꯤꯞꯁꯨ ꯅꯣꯛꯇꯨꯅ ꯁꯨꯁꯨꯗ ꯐꯥꯒꯤ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯨꯁꯨꯅ ꯑꯩꯅ ꯁꯨꯌꯧꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯔꯤꯀꯥꯟꯗ ꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯖꯣꯛ ꯇꯧꯔꯤꯕꯅꯤꯅꯦ ꯅꯦꯒꯦꯇꯤꯞꯅꯁꯨ ꯑꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯕꯨ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯧꯖꯤꯛ ꯑꯁꯦ ꯊꯥ 10 ꯄꯨꯔꯥ ꯍꯧꯈ꯭ꯔꯕꯅꯤ ꯂꯣꯛ ꯈꯨꯕꯒꯤ ꯍꯤꯗꯥꯛ ꯐꯥꯎꯕ ꯊꯥ 10 ꯌꯧꯔꯕꯗꯤ ꯑꯦꯛꯁꯄꯤꯌꯔꯤ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯃꯤꯁꯦꯜꯗ ꯀ꯭ꯔꯁ ꯆꯥꯗꯨꯅ ꯂꯩꯔꯤ ꯅꯪꯅ ꯃꯤꯁꯦꯜꯗ ꯀ꯭ꯔꯁ ꯆꯥꯕ ꯑꯁꯤꯗꯤ ꯑꯦꯛꯁꯄꯤꯌꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯏꯗ꯭ꯔꯤꯅꯦ ꯃꯗꯨꯗꯒꯤ ꯁꯨꯁꯨꯅ ꯅꯦꯒꯦꯇꯤꯞ ꯅꯍꯥꯛꯅ ꯉꯥꯡꯉꯤꯕꯗꯨ ꯀꯔꯤꯅꯣ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯔꯁꯤꯛ ꯃꯥꯃ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯁꯨꯁꯨꯗ ꯂꯟꯗꯟ ꯆꯠꯅꯕꯒꯤ ꯑꯩꯈꯣꯏꯗ ꯂꯝꯕꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯝꯃꯤ
Susuna matau karamnano mama adakki nabrati kumai asidi orchestra group na aikhoibu London da tharni haye aikhoina chatpa kanduda nahaksu yauba yarani modagi susu amadi rocket su harauduna rasik mamada konsilami adubu negative di makoi mamna harauriba asi akoina toriba do amukta to khoaiduna akoi humna harauna leriba dubu khamami rasik mamana negative ta negative na bu kari dorobage negative namu hari mamada di kanana London da chatpagi wasi haigadriba haiduna harami masigi matungda rasik mama amadi susu makoi ni edu susugi mapa hari gi manakta laktuna London da chatnaba haiduna hainaba lami adubu hauji rasik mama sisu susugi mapa hari ga wari sanani haibada mahak kiduna lerami matam aduda harigi nupiduna nahaka wari sanarnu mahak oina sanage haiduna susuda nahakna London da chatpa pamiba asi karigino machana khumge hek tawuga arina mahaki nupida karigino nahakna madugi wahang ado nacha nupa doina hangiba ado nangi nopwa nupa si doina hangu harami rasik mamana aina kari tawkhrabage harigi nupina su nupa nahak amukta ngaikho ai makhoiga mukta wari sanage hairo nakhoini gi maraktagi London da nakhoina chatpa pamiba asi karigino haiba adu susuna uncle da hello rasik mamanasu susu na adum hai kroyare harina yare adumna nakhoini matamang duna lernu haigado wapot ado sajat hairo rasik mamana aikoi London da chatkani harina karigino susuna garba tawwa ari du saugula meduga garba da haile icha nupa nahak India da garba tawba sida pelaktraduna nahak foreign country da bukchatlaga garba tarorge haribra rasik mamana ibai mase aiga chamninaga dawani harina uredana nahaki nopwa nupa asina aigi icha nupa gi punsi se manghalabani susuna baba amukta ngaiko aikoina haribo wasi amukta di tako harina hojibu kari ta dabo walibage mahaki nupiduna nahakpo amukta tapthau doge aduga macha nupa da mu onsalaga icha nupa nahaki pandam asibu garba natrabadi atopa amata leitrabra susuna ima hoji phauda aigi ko asida garba natana atopa aigi punchigi pandam amata khanba leite aduga mapa da mu onsalaga aina garba ase hairubagi ni hoji London da chatpagi khudong chaba sibau phangiba ase madusu free da aikoigi lam koiboina chatkadribani rasik mamana mu aikoini mak free da chatkadribani aduga mafam adu da chalubagi paisa jo phangdribani aduga rasik mamana makhatana adubu aikoi mafam adu da chatkani haibada hoji phawa finance budi oidri mafam adu da chatpa haije aikoina visa phangaba kanda khaktang chatpa yagadribani arina visa gi interview karam kandano susu madi rasik mama makoini pulapna hayeng odagi hari du saugalaga hayeng haiba maidagi rasik mama amadi susu amasung rasik mama gi makoigi team myam sing adu ijagi damakta interview lami adubu susuna mafam asida leiba mi myam sing asi purit angang bulit pa loina urami maramaduna mahaki rasik mama da mama karigino ngasi numit asida mi myam sing asina angang ba purit loina litlaga mafam asida laiba se haidun hangami rasik mamana ngasi je Tuesday numita visa wachat ke haiba taragadi aikoi red tree salit ka dawne harmi susu o adugi ore rasik mamana ngaiko minute amata ngaiko sum naharga bag tagi supari maru mu lokthroga se masige supari maru se nahaki pocket hapchalu se aduga cheng khara sidu lawro aduga masi singa se nahaki oi thangba pocket aduda loina hapchalu adu oi taragadi na visa adu phangadabuni susuna mama aikoi visa bu phangnaba atopa kari di tawdobo walige haiduna magi mama aduda noga harami rasik mamana su aisu karimta khangdeda mi myamna maki apama phangnaba honaba matamda lai khuramisidi adu aisu andabiswas asidi thajade adu isu adum hapsalu haiduna maki mama dusu nomi aduga mata aduda maki mama aduna chalo naki turn jawre haiduna susu dubu maki interview gi thajan khirami counter da phami nupa aduna certificate adu yenga susut ki maming asi susut harakami susuna susut haibnate susut ne harami counter gi interviewer aduna nahakna UK da chatnaba visa lawa pami ba si kari maram gi no harami susuna matam aduda aigi mama ga chapnina gadabane garba tawugi interviewer aduna su garba karino garba adi susuna na garba khangdabro aina hainingbadi garba haibasi aikoina isorgi jagoi makhalamani odigi interviewer duna adudi aingonda utlu harami susuna garba ra haije interviewer duna hoi mani aingonda utlu harami susuna masida utlu haribra aina habadi asigi mafom asida garba adu utlu haribra haidun harami interviewer duna garba utlu masida haraklami odigi susu tuminna kiyada mathong chagidra nupano haiduna murum solami adugo mamai du leithoraga mama makoina mafom asida garba utlu hairine rasik mamanasu hoi kaidabugi utpa yaroi uchi harga mahaki lariba mi myam sing aduda mafam asida lariba pochai sing ase maningda lone inthu haiduna inthu alami aduga rasik mamana mafam aduda leramba jar ama paiduna jar bottle aduda thinduna susuna jagoi saduna lerami aduga interviewer aduna su yengami modagi interviewer du su penduna susugi visa gi passport adu approve torlami maidagi susu adu London da chatnabagi damakta pochai losenduna mahak mapanda mamana lai khurambirami matam aduda harina mahaki nupi duda yare nana toriba du lepo yare mahana chatkaduriba si numit 15 khaktang ne harami susuna su aisu yamna kuina leroi dobunina bag ama khaktang ne ahna pot puriba si imana karigino atoba bag mayam ama pack toriba si harami mahaki mamana aina pack toriba do thelpa khakra pickle ladus loina suna yarobane nang madu chaba kawwa yaroi ko haiduna mamana kappaga machanu padu dharami rasik mamana su susuda ima baba da khoirama mo chalasi harami
Susuna mama pada khoirmami maudagi rasik mamana aikoi flight miss oiba tare chatlage harami mamana machanupa susuda phajana chatluko yamna seksana chatlu harami aduga susu amasung rasik makhoini na oktoda tongamdaida harina rasikta rasik haiduna korami aduga seksana chatlu haraklami aduga sumna okto asi hek thaukibaga negative na makhoina chatliba asi karimtagi natte harina negative to onsalakpa matamdadi negative da aina haibadi khoina chatliba asida karimta fatanungda thu oi haibani haiduna onthomi masigi matungda susu amadi rasik mama makhoini su London yoroklami aduga makhoigi room aduda changaga rasik mamadi phamungda hiptuna lemi susuna karigino mama tumduna leribase aikhoida hojik matam leite chalasi harami rasik mamana su aigi khonga se jet plane natene ayak ngakta pothau ge harami modagi susu du mathanda laaga London Business Academy gi school aduda changami aduga mahakna school aduda Michelle amasung Manisagi mafam asida leriba friend ma'am sing asi dodaragi faroba orchestra party na siliba arbagi program asida yawa lakpiru law haiduna poster kya ama school asigi mafam khudingda thesalami aduga susudi khangdabani na ladies toilet ki thongda su thesalami matam aduda nupi duna thong torpa matamda susu du ikai duna chenkirami aduga numit asigi nungdangda London asida garbagi program tawba du waikhoina uwa phangni aduga mafam asida foreigner kya ama su garbagi program asibu yawduna lemi aduga susudi Michelle lakpra haiduna koyeng yengduna lemi adubu mahakna Michelle lakpadi uramde maudagi program asi lorba matungda susu adu thawai nungaitana pochai sing adu loisenduna lemi matam aduda rasik mamana mahakna sumna isai seksanduna laknarami aina nangbu kyam kuina ngarakpa adubu hojik phawba nahaki anauba paw amatadi tade aigi nungsibi susuna mu makatana aina di thajai madudi nahakti mit yambi nupi natte haiduna sik mamana mu makha taraklami masigi maramnani aina ngasi phawba nahapu ngaiduna leriba asi sumna haraga makhoini du mafam asida isai saktuna awaba ngaktan kawrami aduga rasik mamana makatana yare nahak loina kawthokro ngasi si Sunday ni aduna Sunday gi numit asidadi London dadi makhoigi pub gi mafam sing asi yamna nungaibani pubs ta chalu jarami pub sariba si club kumba mafam amani sumna Sunday palakpa asida susu adu Sunday soup kitchen shelter home rasik mamana kaino nakna haribadu aduga susuna mama nakse yamna loksing lai haraga rasik mamada konsalamaga ma adu mafam adudagi chenkirami rasik mamana su kadaidano nakna chalibado haiduna laurga lehorami maudagi susu asi Michelle na lairaba singda chana thaknaba yeliba mafam aduda changami aduga Michelle da mahakpu ningsingibra haiduna ngami asumna susu asi London yorokpa asida Michelle di angakpa haibdu oirami maram aduna mahaksu pojelamba adu toga mapanda tholami aduga makhoini si karimta hainadabi ngatang tumina chatuna lemi Michelle na hana nahakti nungairibra susuna su nungairi harami aduga susuna su nahakti nungairibra Michelle na nungairi harami Michelle na amu nahak London da kari tawba laklibano susuna aigi mamagi garbagi group ka lakminabani mafam sidai koi show tawba laklibani Michelle na su ai su khange ai school da poster urame susuna nang poster du uraga kari dawbagi program adu yawba laktribano asengbagi di aido project amagi matangda aigi friend singa wari chanabada chillaba adugi su matakta ngasi si Sunday oibanina shelter home sida su thabak yamna leiba maram aduna ai lakpa ngamkhidabani aduga Michelle na makatana nangdi ai mataw karamna thirakliba susuna masidi yamna laida nangna nongma numida ama ratri bazada nahakna haikibado Michelle na madubu nang ningsingi bro susuna aidi nangi maramdadi hojik pawa karimata kaudri loina ningsingi tha draga nang aingonda test tawgera adubu Michelle gi mong asi susuda khara hainadabu mongda ulami odagi susuna Manisha ai soi khra harami Manisha na su ai karimta khandreda aidi hanana loina kaukre harami susuna adubu haraga asumna wa maka hek tage haidona tawu matamda Michelle gi phone lami aduga Michelle na call adu khalaga hoi mahak laage harami call aduda aduga susuna hak sawarnuko ayak hojiki di chataba yadre sumna haraga mahak adu mafam adudagi chatkirami maram aduna susu karimta haiba ngamdabi mafam aduda leijahurami modagi Michelle adu amu susugi manakta hanna changaga nangi phone adu piro harami susuna kari haiba Michelle na phone haibane susuna su madudagi phone adu pirami aduga Michelle na mahaki phone number du namaga ayeng thengnarasiko ai hayeng call toroke haraga Michelle adu mafam adudagi chatkirami maram aduna susu ngasage thawai nungaramdaba adu Michelle na mahaki phone number piramba sida mahak thawai duki matik nungarami mahak yamna harauna noktuna lehorami aduga susu du yamna harauna mahaki room aduda halaga mama haidunu kauraga mahaki mamana tumiba dugi mathakta mahaksu tumsalami mahaki mamana susu nahakna toriba du karino ayamukta tumge se hantu haiduna susu da harami aduga susuna mama ayak na ngasi kari pure khangbra nahak yengra haiduna harami rasik mamana su ayak hojik karimta yeningde alo ayak amukta gyan tana tumge harami susuna mama amuktang di yenguda rasik mamana aina yeningde hairedana susuna mama please nahak amutang di yenguda rasik mamana karino nahakna poraibabu susuna ai mahaki number du phange adubu rasik mamana onatenana yare kadroge ai su khange nahakna school college tamikanda nahak number amata phangdaba ngangni aduga nahakna London asidagina kari number phangiba susuna mama ayakna Manisha gi number do porabani harami modagi rasik mama su phone adu yengduna noglami duga susuna yengo mama mahaki number do aina poroklabne aikhoini haing unaduribane modagi rasik mama na su
ꯅꯍꯥꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯄꯣꯔꯛꯑꯦꯅ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕꯅ ꯍꯦꯟꯃꯟꯗꯨꯅ ꯃꯈꯣꯏꯅꯤ ꯑꯗꯨ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯄꯨꯂꯞ ꯑꯣꯟꯊꯃꯤꯟꯅꯔꯛꯑꯝꯃꯤ ꯃꯩꯗꯒꯤ ꯁꯨꯁꯨ ꯑꯗꯨ ꯃꯤꯁꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯃꯤꯁꯦꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯁꯨ ꯑꯗꯨ ꯍꯦꯛ ꯂꯥꯛꯄꯒ ꯃꯤꯁꯦꯜꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ ꯃꯃꯤꯡ ꯁꯨꯁꯨ ꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯟꯇ꯭ꯔꯣ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯤꯁꯦꯜꯅꯁꯨ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯁꯨꯁꯨꯗ ꯃꯃꯤꯡ ꯂꯣꯏꯅ ꯇꯥꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯃꯤꯁꯦꯜꯒꯤ ꯃꯃꯥꯟꯅꯕ ꯅꯥꯊꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯁꯨꯁꯨ ꯑꯩ ꯏꯟꯗꯤꯌꯥꯒꯤ ꯃꯇꯥꯡꯗ ꯃꯤꯁꯦꯜꯅ ꯇꯝꯕꯗꯒꯤ ꯃꯌꯥꯝ ꯑꯃ ꯈꯪꯉꯦ I was dying to go there ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯏꯟꯗꯤꯌꯥꯗ ꯌꯥꯝꯅ ꯆꯠꯅꯤꯡꯉꯦ ꯍꯥꯏꯕꯅꯤ ꯁꯨꯁꯨꯅ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯔꯝꯃꯤ ꯅꯥꯊꯟꯅ ꯀꯔꯤꯒꯤ ꯅꯣꯛꯅꯤꯡꯉꯤꯕ ꯍꯥꯏꯔꯝꯃꯤ ꯁꯨꯁꯨꯅ ꯃꯔꯝꯗꯤ ꯅꯪꯅ ꯏꯟꯗꯤꯌꯥꯗ ꯆꯠꯅꯤꯡꯕꯒꯤ ꯈꯧꯔꯥꯡꯕ ꯑꯩꯅ ꯃꯁꯤꯗ ꯂꯟꯗꯟꯗ ꯂꯥꯛꯅꯤꯡꯕꯒꯤ ꯈꯧꯔꯥꯡꯕ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯆꯠꯅꯤꯡꯕꯒꯤ ꯈꯧꯔꯥꯡꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯁꯨꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯅꯣꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ ꯁꯨꯁꯨ ꯅꯪꯒꯤ ꯃꯤꯡ ꯑꯁꯤ ꯑꯩꯍꯥꯛ ꯑꯃꯨꯛ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯃꯤꯡꯒꯤ ꯑꯥꯔꯊ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯒ ꯁꯨꯁꯨꯅ ꯃꯁꯤꯒꯤ ꯃꯤꯡ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯕꯕꯥꯅ ꯊꯣꯟꯕꯤꯕꯅꯤ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯤꯁꯦꯜꯅ ꯃꯍꯥꯛꯀꯤ ꯃꯤꯡꯒꯤ ꯑꯥꯔꯊ ꯑꯁꯤ ꯂꯥꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯃꯤꯡꯅꯤ ꯍꯥꯏꯕꯗꯤ ꯑꯐꯥꯎꯕ ꯂꯥꯏꯅꯤꯡꯕ ꯑꯃꯒꯤ ꯃꯃꯤꯡꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯒꯤ ꯑꯥꯔꯊ ꯑꯁꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯆꯦꯔ ꯑꯁꯤꯗ ꯅꯥꯊꯟꯅ ꯈ꯭ꯔꯤꯁ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯈ꯭ꯔꯤꯁꯀꯤ ꯃꯃꯤꯡꯕꯨ ꯄꯟꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯈ꯭ꯔꯤꯁꯇ ꯌꯦꯡꯉꯝꯃꯤ ꯑꯁꯨꯝꯅ ꯈ꯭ꯔꯤꯁ ꯄꯜꯂꯛꯄ ꯑꯁꯤꯗ ꯁꯨꯁꯨꯒꯤ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯧꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗꯁꯨ ꯃꯤꯁꯦꯜꯒꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯈ꯭ꯔꯤꯁ ꯑꯁꯤ ꯃꯤꯁꯦꯜꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤꯕꯅꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯂꯥꯛꯄꯒ ꯃꯤꯁꯦꯜꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯛꯁꯤꯟꯅꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯈ꯭ꯔꯤꯁꯇ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯍꯥꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯒ ꯈ꯭ꯔꯤꯁꯅꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯐꯪꯕꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯏ ꯃꯍꯥꯛ 50 ꯄꯥꯎꯟꯗꯒꯤ ꯍꯧꯒꯗꯧꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯟꯗꯦꯗꯒꯤꯁꯨ ꯊꯕꯛ ꯑꯗꯨ ꯖꯣꯏꯟ ꯇꯧꯕ ꯍꯧꯔꯅꯤ ꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯤꯁꯦꯜ ꯑꯁꯤ ꯁꯨꯁꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯀꯔꯤꯝꯇ ꯊꯋꯥ ꯁꯥꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯨꯟꯗꯨꯅ ꯂꯩꯊꯣꯛꯑꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯁꯨꯁꯨꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯑꯁꯤ ꯃꯤꯁꯦꯜꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯤꯁꯦꯜꯅ ꯃꯉꯣꯟꯗ ꯐꯖꯅ ꯑꯣꯟꯖꯟꯕꯤꯔꯝꯗꯦ ꯑꯗꯨꯗꯒꯤ ꯈ꯭ꯔꯤꯁꯅ ꯃꯤꯁꯦꯜꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ ꯃꯤꯁꯦꯜꯅ ꯃꯗꯨꯗꯒꯤ ꯁꯨꯁꯨꯗ ꯁꯨꯁꯨ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩꯍꯥꯛ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤ ꯍꯥꯏꯔꯒ ꯈ꯭ꯔꯤꯁ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯁꯨꯗꯤ ꯃꯤꯁꯦꯜꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯥꯛꯆꯕ ꯑꯗꯨ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯕ ꯇꯥꯔꯝꯃꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯣꯏꯅ ꯀꯥꯏꯔꯒ ꯍꯜꯂꯛꯑꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯁꯨ ꯑꯗꯨ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀ꯭ꯂꯕ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯔꯥꯁꯤꯛ ꯃꯥꯃꯁꯨ ꯖꯨ ꯊꯛꯇꯨꯅ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯁꯨꯁꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯥꯃ ꯅꯦꯒꯦꯇꯤꯚꯅ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯆꯨꯝꯃꯤ ꯃꯤꯁꯦꯜ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯃꯥꯟꯅꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯨ ꯔꯥꯁꯤꯛ ꯃꯥꯃꯅ ꯁꯨꯁꯨ ꯑꯩ ꯉꯁꯥꯏꯗꯒꯤ ꯌꯨ ꯃꯌꯥꯝ ꯑꯃ ꯊꯛꯂꯛꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯀꯣꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯗꯣ ꯑꯩꯉꯣꯟꯗ ꯎꯠꯂꯛꯀꯅꯨ ꯑꯩ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯨ ꯑꯁꯤ ꯊꯛꯈꯤꯒꯦꯀꯣ ꯁꯨꯁꯨꯅ ꯀꯔꯤꯅꯣ ꯃꯥꯃ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯔꯣꯀꯦꯠꯀ ꯅꯣꯏꯕꯥꯅꯤꯅ ꯑꯩꯉꯣꯟꯗ ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯅꯕ ꯍꯟꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯊꯥꯖꯗꯨꯅ ꯂꯟꯗꯟ ꯑꯁꯤ ꯇꯝꯅ ꯃꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯑꯁꯦ ꯀꯔꯤꯝꯇ ꯀꯥꯟꯅꯔꯝꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯉꯣꯟꯗꯒꯤ ꯂꯣꯏꯈ꯭ꯔꯕꯅꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯔꯝꯃꯤ ꯁꯤꯛ ꯃꯥꯃꯅ ꯍꯧꯒꯠꯂꯛꯑꯒ ꯀꯔꯤ ꯂꯣꯏꯈ꯭ꯔꯒꯦ ꯅꯪ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯂꯣꯏꯔꯤꯁꯤ ꯍꯥꯏꯗꯨꯅ ꯁꯨꯁꯨꯗ ꯂꯥꯎꯈꯠꯂꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯔꯥꯁꯤꯛ ꯃꯥꯃꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯅꯍꯥꯛ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗꯒꯤ ꯔꯥꯁꯤꯛ ꯃꯥꯃꯅ ꯃꯍꯥꯛ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛ ꯑꯁꯦ ꯃꯥꯒꯤ ꯃꯁꯦꯟ ꯅꯨꯄꯥꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯅꯨꯡꯁꯤꯔꯨꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯀꯥꯏꯅꯕ ꯃꯆꯥ ꯑꯗꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗꯤ ꯏꯟꯗꯤꯌꯥ ꯃꯆꯥꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯁꯨꯁꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯤꯂꯝꯗ ꯍꯦꯔꯣꯅ ꯍꯦꯔꯣꯅꯤꯗ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯁꯤꯈꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯇꯝꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯗꯥꯏꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃꯗꯤ ꯍꯦꯔꯣꯒꯤ ꯃꯃꯤꯡ ꯑꯍꯨꯝꯕꯨ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯗꯥꯏꯔꯦꯛꯇꯔ ꯌꯥꯁ ꯆꯣꯄ꯭ꯔꯥ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯁꯨꯔꯖ ꯕꯔꯖꯇꯤꯌꯥ ꯑꯃꯗꯤ ꯍꯦꯔꯣ ꯔꯥꯖ ꯀꯥꯄꯨꯔ ꯃꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯃꯇꯧ ꯀꯔꯝꯅ ꯅꯨꯡꯁꯤꯅꯒꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯑꯃꯤꯔ ꯈꯥꯟ ꯍꯥꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗ ꯑꯃꯤꯔ ꯈꯥꯟ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅꯁꯨ ꯑꯃꯤꯔ ꯈꯥꯟ ꯈꯪꯉꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯔꯥꯁꯤꯛ ꯃꯥꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛꯇ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯜꯂꯤꯕꯅꯤ ꯑꯗꯨꯒ ꯁꯨꯁꯨꯗ ꯑꯣꯟꯁꯤꯜꯂꯒ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯕꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯃꯠ ꯁꯦ ꯀꯌꯥꯃꯠ ꯇꯛ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯥꯔꯨꯛ ꯈꯥꯟ ꯑꯃꯨꯛ ꯍꯥꯏꯔꯒ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯁꯥꯔꯨꯛ ꯈꯥꯟ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯉꯝꯃꯤ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅꯁꯨ ꯈꯪꯉꯤ ꯍꯥꯏꯔꯛꯂꯝꯃꯤ ꯔꯥꯁꯤꯛ ꯃꯥꯃꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯅꯨꯃꯤꯠ 2ꯅꯤ ꯈꯛꯇꯪꯒꯤ ꯆꯍꯤ ꯀꯨꯜ ꯖꯦꯜꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯁꯨꯁꯨꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯅꯨꯃꯤꯠ 2ꯅꯤ ꯈꯛꯇꯪ ꯅꯨꯡꯁꯤꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯕꯤꯔ ꯖꯥꯔꯥ ꯐꯤꯂꯝꯗꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯔꯥꯁꯤꯛ ꯃꯥꯃꯅꯁꯨ ꯆꯨꯝꯃꯦ ꯕꯤꯔ ꯖꯥꯔꯥ ꯐꯤꯂꯝꯗꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯜꯃꯥꯟ ꯈꯥꯟ ꯑꯃꯨꯛ ꯄꯜꯂꯒ ꯁꯜꯃꯥꯟ ꯈꯥꯟ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯪꯉꯝꯃꯤ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅꯁꯨ ꯈꯪꯉꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯔꯥꯁꯤꯛ ꯃꯥꯃꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨꯕꯨ ꯂꯣꯏꯅ ꯃꯔꯨ ꯀꯣꯛꯊꯣꯛꯏꯕꯅꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯁꯨꯗ ꯑꯣꯟꯁꯤꯜꯂꯒ ꯇꯦꯔꯦꯅꯥꯝ ꯐꯤꯂꯝꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯕ ꯑꯁꯦ ꯑꯗꯨꯒ ꯁꯨꯁꯨꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯂꯣꯏꯔꯦ ꯍꯥꯏꯔꯤꯕ ꯑꯁꯦ ꯁꯨꯁꯨ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯗꯨ ꯌꯥꯝꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏꯁꯜꯂꯛꯏꯕ ꯑꯁꯤꯕꯨ ꯃꯗꯨꯒꯤ ꯈ꯭ꯔꯤꯁ ꯑꯗꯣ ꯑꯣꯏꯅꯤꯡꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯖꯁꯅꯨ
ꯅꯪꯒꯤ ꯅꯃꯥꯡꯗꯗꯤ ꯈ꯭ꯔꯤꯁ ꯑꯗꯣ ꯀꯔꯤꯝꯇ ꯂꯩꯕ ꯃꯤ ꯅꯠꯇꯦ ꯍꯦ ꯃꯃꯥꯡꯒꯤ ꯆꯍꯤꯒꯤ ꯅꯕꯔꯇꯤꯗ ꯅꯍꯥꯛꯅ ꯇꯧꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯉꯨ ꯍꯧꯖꯤꯛ ꯑꯁꯦ ꯅꯕꯔꯇꯤꯒꯤ ꯃꯇꯝꯅꯤ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯇꯧꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯅꯨꯃꯤꯠ 4ꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯅꯪ ꯅꯦꯒꯦꯇꯤꯚ ꯌꯥꯝꯅ ꯑꯣꯏꯁꯜꯂꯛꯈꯤꯅꯨ ꯆꯠꯂꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯥꯁꯤꯛ ꯃꯥꯝꯃ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒ ꯎꯅꯔꯨꯆꯣ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯃꯌꯥꯝꯅ ꯍꯥꯏꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅꯁꯨ ꯆꯠꯂꯣ ꯅꯨꯄꯤ ꯑꯗꯨꯒ ꯎꯅꯔꯨꯆꯣ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯂꯥꯎꯈꯠꯂꯛꯑꯝꯃꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯐꯖꯅ ꯁꯣꯟꯊꯔꯨꯔꯕ ꯁꯨꯁꯨ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯥꯝꯃꯅ ꯑꯃꯨꯛ ꯑꯅꯧꯕ ꯊꯧꯅꯥ ꯍꯥꯞꯄꯤꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯛꯁꯜꯂꯨꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯂꯛꯑꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯔꯥꯁꯤꯛ ꯃꯥꯝꯃ ꯑꯁꯤꯅ ꯁꯨꯁꯨ ꯑꯁꯤꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯊꯧꯅꯥ ꯂꯩꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯁꯣꯟꯊꯔꯕ ꯄꯨꯛꯅꯤꯡ ꯑꯁꯤꯕꯨ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯦꯝꯖꯤꯟꯕꯤ ꯃꯁꯤꯗꯒꯤꯗꯤ ꯁꯨꯁꯨ ꯑꯁꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯒ ꯃꯤꯁꯦꯜꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯃꯤꯁꯦꯜꯁꯨ ꯀꯣꯜ ꯑꯗꯨ ꯍꯦꯛ ꯑꯣꯛꯈꯠꯂꯛꯄꯒ ꯍꯜꯂꯣ ꯍꯥꯏꯔꯝꯃꯤ ꯁꯨꯁꯨꯅꯁꯨ ꯍꯜꯂꯣ ꯅꯪ ꯀꯔꯤꯒꯤꯅꯣ ꯅꯁꯥꯒꯤ ꯑꯣꯏꯖꯕ ꯈꯛꯇꯪ ꯈꯜꯂꯤꯕꯗꯤ ꯃꯤꯁꯦꯜꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯩꯅꯗꯤ ꯅꯉꯣꯟꯗ ꯏꯟꯗꯤꯌꯥꯗ ꯂꯥꯛꯄ ꯃꯇꯝꯗ ꯕꯔꯣꯗꯥꯗ ꯀꯣꯏꯕ ꯄꯨꯕꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯅ ꯂꯟꯗꯟꯗ ꯂꯥꯛꯑꯕꯅꯤꯅ ꯅꯍꯥꯛ ꯑꯩꯕꯨ ꯂꯟꯗꯟꯒꯤ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯀꯣꯏꯕ ꯄꯨꯕꯤꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯃꯗꯨꯗꯒꯤ ꯃꯤꯁꯦꯜꯅ ꯅꯣꯛꯑꯒ ꯐꯔꯦ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯁꯤ ꯑꯩ ꯅꯪꯕꯨ ꯑꯌꯨꯛ ꯉꯟꯇꯥ ꯂꯧꯕ ꯂꯥꯛꯑꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅꯔꯒ ꯊꯝꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯃꯤꯁꯦꯜꯅ ꯁꯨꯁꯨꯕꯨ ꯂꯧꯕ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯤꯁꯦꯜꯅ ꯁꯨꯁꯨꯕꯨ ꯂꯟꯗꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯀꯣꯏꯕ ꯄꯨꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯤꯁꯦꯜꯅ ꯁꯨꯁꯨ ꯑꯁꯤꯕꯨ ꯃꯤꯅ ꯁꯥꯕ ꯃꯨꯇ꯭ꯔꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯅ ꯁꯥꯕ ꯃꯨꯇ꯭ꯔꯤ ꯑꯗꯨꯅ ꯁꯨꯁꯨꯗ ꯁꯣꯛꯂꯛꯄ ꯃꯇꯝꯗ ꯁꯨꯁꯨ ꯑꯗꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯒꯤ ꯁꯨꯁꯨꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯃꯨꯇ꯭ꯔꯤꯒꯤ ꯃꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯒꯔꯕꯥꯒꯤ ꯖꯒꯣꯏ ꯑꯗꯨ ꯑꯃꯨꯛ ꯁꯥꯖꯤꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅꯁꯨ ꯃꯍꯥꯛꯀꯤ ꯖꯒꯣꯏ ꯑꯗꯨꯗ ꯈꯨꯕꯥꯛ ꯄꯨꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯤꯁꯦꯜꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯁꯨꯁꯨ ꯑꯁꯤꯕꯨ ꯄꯨꯔꯛꯑꯒ ꯄꯤꯖꯥ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯃꯇꯝ ꯑꯁꯤꯗ ꯁꯨꯁꯨ ꯑꯗꯨ ꯃꯍꯥꯛꯀꯤ ꯄꯤꯖꯥ ꯑꯗꯨꯗ ꯇꯣꯃꯦꯇꯣ ꯁꯣꯁ ꯑꯗꯨ ꯍꯩꯕ ꯉꯝꯃꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯁꯨꯝꯅ ꯇꯣꯃꯦꯇꯣ ꯁꯣꯁ ꯃꯌꯥꯝ ꯑꯃ ꯍꯩꯖꯤꯜꯂꯒ ꯃꯤꯁꯦꯜꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯈ꯭ꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯁꯨꯁꯨꯒꯤ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯤꯁꯦꯜꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯁꯨꯁꯨꯒꯤ ꯄꯤꯖꯥ ꯑꯗꯨꯗ ꯇꯣꯃꯦꯇꯣ ꯁꯣꯁ ꯑꯗꯨ ꯃꯍꯥꯛꯅ ꯍꯩꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯁꯨꯒꯤ ꯋꯥꯈꯜꯗꯁꯨ ꯍꯧꯖꯤꯛꯇꯤ ꯃꯤꯁꯦꯜꯅ ꯃꯍꯥꯛꯄꯨ ꯁꯥꯎꯗ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯁꯣꯄꯤꯡ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯨꯅ ꯐꯨꯔꯤꯠ ꯑꯃ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯄꯩꯁꯥ ꯑꯗꯨ ꯃꯃꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯡꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯐꯨꯔꯤꯠ ꯑꯗꯨ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯈ꯭ꯔꯤꯁ ꯑꯗꯨꯁꯨ ꯁꯣꯄꯤꯡ ꯇꯧꯕ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤ ꯈ꯭ꯔꯤꯁꯅ ꯀꯣꯠ ꯑꯃ ꯂꯤꯠꯂꯒ ꯊꯣꯛꯂꯛꯑꯒ ꯃꯉꯣꯟꯗ ꯄꯛꯆꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯁꯦꯜꯗ ꯍꯪꯉꯝꯃꯤ ꯃꯤꯁꯦꯜꯅꯁꯨ ꯆꯪꯖꯟꯗꯨꯅ ꯈ꯭ꯔꯤꯁꯀꯤ ꯀꯣꯠ ꯑꯗꯨꯕꯨ ꯁꯦꯝꯕꯤꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯃꯤꯁꯦꯜ ꯑꯃꯗꯤ ꯈ꯭ꯔꯤꯁ ꯃꯈꯣꯏꯅꯤꯅ ꯌꯥꯝꯅ ꯅꯛꯅ ꯂꯣꯏꯅꯕ ꯃꯇꯧ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯁꯨꯁꯨꯗꯤ ꯊꯋꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯍꯥꯛ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯩꯗꯒꯤ ꯁꯨꯁꯨꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗ ꯁꯦꯀꯦꯂꯦꯟ ꯌꯣꯟꯐꯝꯗꯒꯤ ꯂꯦꯗꯔ ꯖꯦꯀꯦꯠ ꯑꯃ ꯂꯩꯔꯝꯃꯤ ꯁꯨꯁꯨꯅ ꯖꯦꯀꯦꯠ ꯑꯗꯨ ꯂꯤꯠꯁꯜꯂꯤꯀꯥꯟꯗ ꯃꯤꯁꯦꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯖꯦꯀꯦꯠ ꯑꯗꯨ ꯅꯉꯣꯟꯗ ꯌꯥꯝꯅ ꯄꯛꯆꯔꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯏꯁꯄꯦꯛ ꯑꯃ ꯂꯧꯈꯠꯇꯨꯅ ꯁꯨꯁꯨꯗ ꯎꯞꯁꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯕ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯃꯤꯁꯦꯜꯅ ꯁꯨꯁꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯨꯁꯨꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨꯒꯤ ꯄꯩꯁꯥ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯃꯤꯁꯦꯜꯅ ꯁꯨꯁꯨꯕꯨ ꯐꯥꯗꯨꯅ ꯄꯩꯁꯥꯗꯨ ꯅꯪꯅ ꯄꯤꯕ ꯌꯥꯔꯣꯏ ꯃꯍꯥꯛꯅ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯄꯩꯁꯥꯗꯨ ꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯤꯁꯦꯜꯅ ꯕꯖꯥꯔꯗꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯁꯨꯁꯨꯅ ꯄꯩꯁꯥ ꯄꯤꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯗꯅ ꯃꯤꯁꯦꯜꯅꯁꯨ ꯑꯃꯨꯛ ꯍꯧꯖꯤꯛ ꯁꯨꯁꯨꯒꯤ ꯐꯨꯔꯤꯠ ꯂꯩꯕꯒꯤ ꯄꯩꯁꯥꯗꯨ ꯃꯍꯥꯛꯅ ꯄꯤꯕꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯔꯒꯕꯤꯕꯨ ꯁꯥꯟꯅꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯁꯨꯁꯨ ꯑꯃꯗꯤ ꯃꯤꯁꯦꯜ ꯃꯈꯣꯏꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯨꯜꯂꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯤꯁꯦꯜꯅ ꯔꯒꯕꯤꯒꯤ ꯕꯣꯜ ꯑꯗꯨ ꯃꯍꯥꯛ ꯀꯅꯥꯗ ꯄꯤꯗꯨꯅꯣ ꯍꯥꯏꯗꯨꯅ ꯈꯪꯗꯕꯤ ꯂꯩꯔꯤꯀꯥꯟꯗꯨꯗ ꯁꯨꯁꯨꯅ ꯃꯉꯣꯟꯗ ꯄꯤꯔꯛꯑꯣ ꯍꯥꯏꯔꯝꯕꯗꯒꯤꯗꯤ ꯃꯉꯣꯟꯗ ꯕꯣꯜ ꯑꯗꯨ ꯂꯪꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯤꯁꯦꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯠꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯈ꯭ꯔꯤꯁꯅ ꯐꯥꯔꯝꯃꯤ ꯑꯁꯨꯝꯅ ꯈ꯭ꯔꯤꯁꯅ ꯃꯤꯁꯦꯜꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯗꯨꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯅꯛꯅꯕꯒꯤ ꯃꯇꯧ ꯑꯁꯤ ꯁꯨꯁꯨꯅ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯎꯕ ꯑꯁꯤꯗ ꯁꯨꯁꯨꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯄꯥꯔꯇꯤ ꯇꯧꯕ ꯃꯇꯝꯗꯁꯨ ꯈ꯭ꯔꯤꯁꯅ ꯉꯥꯡꯕ ꯋꯥꯗ ꯃꯤꯁꯦꯜ ꯑꯗꯨ ꯅꯣꯛꯑꯒ ꯑꯗꯨꯝ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯁꯨꯁꯨꯗꯤ ꯃꯍꯥꯛꯅ ꯈꯟꯖꯔꯨꯕ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯎꯔꯤꯕ ꯃꯤꯁꯦꯜꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯍꯦꯟꯅ ꯑꯗꯨꯝ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯥꯔꯇꯤ ꯇꯧꯔꯤꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ ꯑꯁꯨꯝꯅ ꯃꯤꯁꯦꯜꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯄꯥꯔꯇꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯁꯨꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕ ꯑꯁꯤ ꯃꯤꯁꯦꯜꯒꯤ ꯃꯄꯥ ꯁꯃꯤꯔꯅꯁꯨ ꯎꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯨꯁꯨ ꯑꯁꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯍꯦꯟꯃꯟꯕꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯁꯃꯤꯔꯗꯤ ꯍꯧꯖꯤꯛ ꯁꯨꯁꯨ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯟꯗꯟ ꯐꯥꯎꯕ ꯌꯧꯁꯜꯂꯛꯄ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯁꯥꯎꯅ ꯁꯨꯁꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯄꯥꯔꯇꯤ ꯇꯧꯕ ꯃꯇꯝꯗꯁꯨ ꯁꯨꯁꯨ ꯑꯗꯨ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯝꯃꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯃꯤꯁꯦꯜ ꯑꯁꯤ ꯈ꯭ꯔꯤꯁꯀ ꯍꯦꯛ ꯊꯪꯅꯗꯨꯅ ꯃꯍꯥꯛ ꯁꯨꯁꯨ ꯂꯥꯛꯏ ꯍꯥꯏꯕꯕꯨ ꯀꯥꯎꯗꯨꯅ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨꯒ ꯄꯨꯜꯂꯒ ꯂꯥꯡꯗꯨꯅ ꯂꯩꯊꯣꯛꯄ ꯑꯗꯨꯗ ꯁꯨꯁꯨꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯗꯨꯗꯒꯤ ꯃꯤꯁꯦꯜꯅꯁꯨ ꯁꯨꯁꯨꯒꯤ ꯃꯑꯣꯡꯗꯨ ꯎꯕ ꯃꯇꯝꯗ ꯁꯨꯁꯨꯁꯨ ꯄꯥꯔꯇꯤ ꯑꯁꯤꯕꯨ ꯌꯥꯎꯔꯨ ꯂꯥꯎ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯨꯁꯨꯅꯗꯤ ꯃꯍꯥꯛ ꯌꯥꯎꯅꯤꯡꯗꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯤꯁꯦꯜꯗꯤ ꯑꯃꯨꯛ ꯃꯍꯥꯛꯅ ꯄꯥꯏꯔꯝꯃꯤꯕ ꯗ꯭ꯔꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯥꯡꯒꯠꯇꯨꯅ ꯊꯛꯑꯒ ꯂꯩꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯃꯤꯁꯦꯜꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯁꯨꯁꯨꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀ꯭ꯂꯕꯇ ꯄꯥꯔꯇꯤ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯈ꯭ꯔꯤꯁꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯗ꯭ꯔꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯩꯔꯝꯃꯤ ꯃꯤꯁꯦꯜꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅꯁꯨ ꯁꯨꯁꯨꯗ ꯄꯥꯔꯇꯤ ꯑꯁꯤꯕꯨ ꯌꯥꯎꯔꯨ ꯂꯥꯎ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯁꯨꯁꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯐꯝꯖꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯄꯥꯔꯇꯤ ꯑꯗꯨ ꯌꯥꯎ ꯍꯥꯏꯕ ꯌꯥꯔꯝꯗꯦ
mahak adum mangduna famaga lerami modagi Krishna su party sibu yaw haiduna susuda harami adu susunadi yarni harami asumna makoi myam sing adu susu yaw dabida makoina drink sing adu thaami aduga Krishna Michelle do onsalaga drink si yamna hawi harami Michelle na chu Krista drink asi yamna hawi harami mahaksu asigumba Chris amadi Michelle makoini gi mo si uraga susudi hene na maki tamoi kaiba habdu oirami mahak objekti Michelle gi manakta gi thoga atopa nakana mada tumina famduna laikirami adubo sumna ngasai gai susugi mo moto sibu loina Michelle na su khangibani adubu mahak khangjanadaba saribani modagi Michelle na susu thokiba aduda mahak su hogalaga mafam aduda jagoi saduna lerami asumna Michelle na susugi mamangda jagoi sajalami modagi susu Michelle gi manakta changtuna jagoi saba du yaurami asumna makoi ni si yamna nungaina ngaktang close oina jagoi si saminaba lorba matungda Michelle asi amu Chris ta onjanduna Chris ka amu yamna close oina jagoi saminaduna laikirami antaki matang asidadi susu si khangduna leba ngamamde mahak club adudagi Michelle da karimta haidabi mahak mapanda tholami Michelle na susugi matungda tanaratuna susubu khamami adubu susudi Michelle na khamabusu mahak lepa koboleramde mahak adu makata na salami modagi Michelle na susubu pharaga nahak aingonda haramdabi tumina karidawagi chakribano nahak kari nungai taba leibage susuna pumnamak aingonda hojik nungai ba haibada amata leite pumnamak amata nungai te harami Michelle na susu nahana karino pumnamak karimta nungai tre haribado nahakna hiningiba du karino susuna aina habadi pumnamak amata nungai tre habane mafom asida lakpada asumna thokani habadi ayangna thajadabani nang nabrati gi kumhai gi matamda baroda da lakhi natra matamduda nang gai ga thengnaki numidang phawba aikoini mafam khudingi koisa chatuna koiba chaminaki garbagi lampaktasu aikoini punna jagoi saminaki nangi mamana NGO tawjaramba yum madudasu aikoini punna chaminaki adubo aina mu London da thoina laklibase nangbu naba lakpani adubo aina khalaga laiba aduga mafam asida tawriba sigadi puon onare ai asumna thokani habadi thajadabani Michelle na susu nahakna hariba dubu karino karigi matangdano nahakna sariba wari dubu modigi susu du thamoi nungaitana Michelle nahak khangdrabra aina nangbu kyamauna nungsikhe haiba ase apikpa shahar amada masak matau fajagraba nupi amana aigi activagi maningda fammaga koiba chaminaduna nuksiba wari kyama sanaki adubu madugi matamada hojikti loikre maduni aina nongoda hainingiba ase mafam asidadi pura tayonare masi aigi asoibani aina aigi sagi lifestyle asibu khangjadana thak wangkhraba nahakku nungsirubagini ayakna fangiba chaina ase hojikti aichu chapchana khange nanga aiga punsi maing asi yamna khenai haiba ase aduga nanga aiga gi hainabisu loina khenai haiba ase ayak hojikti khange nangi babana haibado yamna chumme adubo aigi ko ase santhianba ko ase masinadi nangi babana haibado ayakna gyan taba ngamkhidabani aina su khangkhibane London da nangi boyfriend ama lei haiba ase adu khangna aina nangbu nuksibagi damakta London asida ayak lakhibani adubo ayakna sagacharga lakpa asa pumbado hojikti loina kaire adubo ai nangonda soikre London da leremeba Michelle asiga aiga thengnaba matamdadi hojikti aisu gyan tare aibudi nangna nahaki ngahatangi oina nungainaba nungsinaramba lamlanba amane haiba asi asumna hojikti susudu mahaki pendaba mayamsing adu Michelle da phongto amaga mahak adu mafam adudagi satkirami Michelle chu susugi mathakta karimta haiba ngamdabi mahaksu mapi rasjenduna lepaga leijahorami masigi next day da susu adu rocket amadi negative ka wari sanaduna lerami susuna negative ta anobo paw karimta leite harami negative na kari dawre nahak yamna hiningdana wangangi bado susuna karimta tawde aigidi mafam asida karimta leramdare rocket na nangi wangangsina takpadadi nahak asi hojik yamna thawai nungaitre habani susuna kauthokro yare rocket aido hataki nabrati lakpa asida maram sunglei leitana ayakna yamna haraurure adubu aina haraurubado madugi ona tenabada ayak hojikti yamna ware aina nungairubagi asapumbado loina mange mafam asida negative na mu karigino susu nahakna diyomna hojik negative ki mongda tawsilaiba se nangna chatkriba thaba adubu nang irai laina hekta tokthok toriba adu karigino nang India dagi London dana sakhiba natra madusu mahakpu unanabagi damakta susuna negative yare wadu makhataranu rocket na mu susu negative se hojik hanagi negative adu oidrabane mahak hojikti positive oirabane susuna matau karamna negative ki asoiba setting mayam singado khusbuna loina semdokhrabane susuna rocket karimta warunu khusbuna negative ka nungsingna khiba taragasu nahaki su nupi ma soidana lakani negative na susu nahak yare nungai tabi mongdo utlanu nangisu setting kairiba do semnaba nupi ma soidana lakani susuna yare adumna negative engonda mu hairnu hojikti aigi nungsibagi mapunsi do loina loikre mahak ado ayamba matamda Chris ka dum loina duna leire ai imit makna urabani makhoi ni na matau kramna loine haiba ado adubu Michelle ase hojikti aigidi oidre negative na Chris adubu maki boyfriend ne haiduna nangonda machin makna haraprane susuna adubu de harakte negative na adu waraga karigino nahakna nasana tonda adumna aranba wakhan sagalibado susuna aina khoida kamaina torga takadona habadu khangdre
Negative na amu susu karigino nahangna Michelle na haktaba targasu nahakna Chris ki matangda Michelle da fazana hangribado. Rocket na amu susu nahak amutang Michelle da fazana hangu Chris adu mahaki boyfriend la haiduna. Negative na amu susu Chris ki wari do loina kaukthokro yare. Nahak hojik Michelle ki manakta direct chatlo aduga mawngonda wari pumba do loina hangu. Hojik mahaki wakanda kari fauri mahaki apamana kari no haibana chingba loina hangto. Susu nahak aina hariba sida amutang fazana khanthau. Aduga nahak aina hariba se tawunadi fagani. Adubu hariba matam asida Mercedes ki black ki car ama Suzuki mamangda khama ami. Maramaduna asomda negative na hariba wa mayam singadu susuna karimata khumamde. Aduga car sida lamiba asi Michelle mapa oiduna lemi. Odagi susuna kona phone asi tawrage haraga thamkhirami. Asigi matungda Samirna susu sibu London gi mafamda leiba yamna chauba Marigon round gi leifam amada mu purga lami. Aduga mahangna makhuna thilaga nahak ningsingibra Baroda da lehoba asigumba achauba Marigon gi round ado. Susuna su hoi ningsingi maduga masiga kharamane harami. Samirna aduiba taragadi Baroda gi mafam aduda aina nangonda haramba wasing ado nahak karimta kaudriba natra. Aina nangonda mafam aduda nanga Michelle gi marakta achauba gap ama lei haiba asi aina nangonda haramba natra. Aduga nangna mafam asida mu karida walak lebano. Susuna sar ai aranba karimta ngangoi. Ai mafam asida manisabu unaba lakpani. Samirna nahak mafam asida mata manganba laibanine. Mahak hojik mahaki boyfriend Chris ka dum laiminariba adu nahak udabra. Chalo nahak India da hankro. Sumna haiba asida susu du nola ami. Aduga susuna mu sar Chris adu mahaki boyfriend oiba taragadi mahak masana masagi boyfriend ne hayalune. Nang aingonda mahaka wari sanhanba ngamgadra. Samirna nahak na hainingiba asi karino. Susuna sar nahak India dagi lakpa miyoy amani. Adubu nangonda India da leiba mapasing asida chengadauba magun amata da yaude. Mahaki punsi mahaki waref mahak masa matondana loina logjaba ngami. Samirna nahak India gi mapa amana machanupi gi damakta tauba ngamdaba thabak leite haiba si nahak kawar malene. Nang khangabra nang aise kanano khangdraba malene. Susuna ai khangjaye sar nahak mafam asida fi subagi yamna chauba business tauba nupa amani. Nahakti fi subada expert oiba mini. Khudam oina hairabada nahakna aibu mamangi sahida aigi brain fawa nahakna fi subadauna loina chamthokpiramabani. Haibadi Samirna susubu mamangi sahida brainwash tawirame haribani. Madugi maramna aiga manisage gi marakta saunakhibani. Nangna hojik khalibasi hojiksu aibu amuhanna mu brainwash tawa ngamni sinine. Samirna anadabada swaida wathi ngangduna leida nupa macha apangun pamacha na India da yamna thuna halawro. Susuna ai adu hakna apangba misu nate sar. Nangna kari maramgino aingonda matam pumbada asigumba yamna chawraba marigold gi ring asi boingonda dum uliba ase. Hakna khangdraba male sar asigi chawkraba marigold gi ring asi adum ungakpa taragadi mathakta leramba khudingmaksu makhada loina lerakani. Aduga makhada leramba duna amu amatonda kakhini. Lanbra aina hariba si sar. Amirna su hoi yare nahak hojikti amathakta amuk leiro. Ado nahak matau karamna matha asi yaunaba honagadribano. Nang angangsingda garbagi jagoi takpiraga mathak yaunaba honage haribra. Oh, ai gyan tare nang nasana asagi garba academy hangaga yamna kanna honani haikibani ko. Chumbra aina hariba se. Susuna sar nahakna aigi tungi punsigidamakta wabiduna lere. Madugi wabiba do tokpiro. Nangna aigi wabiriba adubu nangi nachanupina kari pame haiba adudi nahakpu khangjarabro. Nang khangde natra mahakna India da halaba matungda mahaki mambana toromba NGO gi thabak mayamsing adubu amuhanna amu mahakna hauba pame haiba ase. Adubu madu nate nahakna tawriba asidi mahaki apambagi ona tainaba ngaktani. Nahakna mahakpu MBA tamhanbire aduga mahakpu nahakna pamliba asi nanggumna paisa saba mechin ama oiba aduni. Chumbraina hariba ase. Modagi Samirdu ngatang wakan munna khalaga susuda nahakna hariba do loina summi. Chalo aiga chalasi law haiduna Samirna susudubu mafam adudagi pukhirami. Aduga Samirna mahaki car adugi manakta yoroba matungda car gi thong adubu hangtoktuna car gi maning adudagi cricket gi bat ama lokthorami. Asumna bat puthorokpa asida sususu karino torokliba se haiduna maksu munnegduna lerami. Modagi Samirna bat aduna mahaki car adugi mingsen adubu thomduna thugairami. Asumna torokpa asida sususu yamna pakalami. Aduga nahakna tawriba asibu karino sar haiduna Samirda hangami. Sumna car gi mingsen asi thugaiba matamda car asisu masagi elam adu khongami. Matam asidadi Samirna mahakna pairmeba bed adubu susuda langselami. Asumna car si kaibi gi elam asida mafam asida police ki gari su thaujalami. Police ki gari si ek thaujalakbaga Samirna susugi makhut adubu paikhatlaga mahaki mangakta melalami. Asumna yamna chalak haina Samirna susu asibu mafam asida police na phalami. Modagi Samiradu mana ngasaidagi toksanaramba adu sune yangakpa aduda yamna usitana tokhirami. Aduga som yumdana Michelna susugi number duda hanjin hanjina call tawba matamda not reachable laikhirami. Maramdi hauji police na susubu phakibana mahaki phone pumbasu police na loina loksan khrabani. Adubu Micheldi karimta khangjadribani.
ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯁꯨꯁꯨꯕꯨ ꯐꯥꯔꯒ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯨꯁꯨꯅ ꯃꯍꯥꯛꯅ ꯇꯧꯕ ꯅꯠꯇꯦ, ꯁꯃꯤꯔꯅ ꯂꯣꯏꯅ ꯄ꯭ꯂꯥꯟ ꯑꯗꯨ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯀꯟꯅ ꯍꯥꯏꯖꯩ, ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯁꯃꯤꯔ ꯑꯁꯤ ꯄꯨꯂꯤꯁꯀꯤ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯔꯨꯝ ꯑꯗꯨꯗ ꯃꯊꯟꯇ ꯐꯝꯃꯒ ꯂꯩꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯁꯤꯛ ꯃꯥꯃꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯍꯧꯖꯤꯛ ꯁꯨꯁꯨ ꯊꯤꯕꯝ ꯈꯪꯗꯅ ꯃꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ, ꯑꯗꯨꯒ ꯅꯈꯣꯏꯅ ꯗ꯭ꯔꯝ ꯊꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ, ꯉꯥꯛꯇ ꯂꯦꯞꯄꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯂꯦꯞꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯃꯤꯁꯦꯜ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯔꯁꯤꯛ ꯃꯥꯃꯗ ꯁꯨꯁ꯭ꯔꯨꯠ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯔꯁꯤꯛ ꯃꯥꯃꯅ ꯀꯔꯤꯅꯣ ꯃꯤꯁꯦꯜ ꯅꯍꯥꯛꯅ ꯍꯪꯉꯤꯕ ꯑꯗꯨꯕꯨ, ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤ ꯅꯍꯥꯛꯀ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗꯨꯗ ꯂꯣꯏꯅꯔꯒ ꯂꯩꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯒꯤ ꯃꯤꯁꯦꯜꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯒ꯭ꯌꯥꯟ ꯇꯥꯅꯗꯕ ꯑꯃ ꯂꯩꯕꯗꯒꯤ ꯁꯨꯁꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯁꯥꯎꯈ꯭ꯔꯦ, ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯁꯨꯁꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩꯍꯥꯛ ꯈꯪꯗ꯭ꯔꯦ, ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯁꯨ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯧꯖꯤꯛꯐꯥꯎ꯫ ꯔꯁꯤꯛ ꯃꯥꯃꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯗꯨꯝ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯅꯗꯕꯤ ꯂꯩꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯃꯅꯤꯁꯥ, ꯅꯍꯥꯛ ꯑꯃꯨꯛꯇ ꯅꯍꯥꯛꯀꯤ ꯋꯥꯈꯜꯗ ꯐꯥꯎꯔꯤꯕꯁꯤꯡ ꯑꯗꯣ ꯁꯨꯁꯨꯗ ꯂꯣꯏꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯗꯨ ꯍꯥꯏꯌꯨ꯫ ꯅꯍꯥꯛꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨ, ꯃꯍꯥꯛꯅ ꯈ꯭ꯔꯤꯁ ꯑꯁꯤ ꯅꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯅꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯀꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯤꯁꯦꯜꯅ ꯈ꯭ꯔꯤꯁ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅꯦꯕ? ꯀꯅꯥꯅ ꯃꯗꯨꯕꯨ ꯍꯥꯏꯕꯒꯦ? ꯔꯁꯤꯛ ꯃꯥꯃꯅ ꯅꯪꯒꯤ ꯕꯕꯥꯅ ꯕꯔꯣꯗꯥꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯨꯁꯨꯗ ꯈ꯭ꯔꯤꯁ ꯑꯁꯤ ꯅꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯠꯇꯦ, ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯝꯗꯨꯅ ꯅꯪꯒꯤ ꯕꯕꯥꯅ ꯁꯨꯁꯨꯕꯨ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯈ꯭ꯔꯕꯅꯤ꯫ ꯃꯤꯁꯦꯜꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯨꯔꯁꯨꯠꯇꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ? ꯔꯁꯤꯛ ꯃꯥꯃꯅ ꯑꯩꯅ ꯎꯍꯧꯕꯗ ꯕ꯭ꯂꯦꯛ ꯃꯔꯁꯤꯗꯦꯁꯀꯤ ꯀꯥꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯒꯦꯁ ꯍꯥꯎꯁꯀꯤ ꯃꯄꯥꯟꯗ ꯈꯥꯝꯈꯤꯕꯗꯤ ꯎꯏ, ꯑꯗꯨꯒ ꯁꯨꯔꯁꯨꯠ ꯑꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ, ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯍꯥꯛ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯤꯁꯦꯜꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯁꯨꯔꯁꯨꯠ ꯑꯗꯨꯕꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯃꯥꯅ ꯈꯪꯉꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯁꯤꯛ ꯃꯥꯃꯅꯁꯨ ꯃꯅꯤꯁꯥ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯨꯁꯨꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯔꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯅꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯉꯁꯥꯏꯒꯤ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯁꯃꯤꯔꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯍꯟꯕ ꯄꯥꯝꯗꯦ, ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯁꯃꯤꯔꯅ ꯂꯣꯏꯅ ꯁꯤꯟꯕ ꯄ꯭ꯂꯥꯟ ꯉꯥꯛꯇꯅꯤ, ꯃꯍꯥꯛꯅ ꯀꯥꯔꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯁꯨ ꯃꯁꯥ ꯃꯇꯣꯟꯗꯅ ꯊꯨꯒꯥꯏꯕꯅꯤ, ꯑꯗꯨꯒ ꯀꯥꯔꯒꯤ ꯒ꯭ꯂꯥꯁ ꯑꯗꯨꯕꯨ ꯑꯩꯅ ꯊꯨꯒꯥꯏꯕ ꯃꯥꯟꯅ ꯑꯣꯏꯅ ꯎꯍꯟꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯉꯛꯁꯝꯗ ꯊꯝꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯂꯥꯛꯄ ꯑꯗꯨꯗ ꯑꯩꯍꯥꯛꯄꯨ ꯂꯥꯟꯅ ꯂꯣꯏꯅ ꯎꯍꯟꯕꯅꯤ꯫ ꯁꯥꯔ, ꯑꯩꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯊꯥꯖꯕꯤꯌꯨ, ꯑꯩ ꯂꯟꯗꯟ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯄꯥꯝꯗꯦ, ꯑꯩꯍꯥꯛ ꯏꯟꯗꯤꯌꯥꯗ ꯍꯟꯈꯤꯕ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯅ ꯂꯟꯗꯟꯗ ꯂꯥꯛꯏꯕ ꯑꯁꯦ ꯃꯅꯤꯁꯥꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ꯫ ꯑꯩꯅ ꯂꯥꯛꯏꯕ ꯑꯁꯤ ꯁꯥꯔ, ꯃꯁꯤ ꯑꯩꯅ ꯀ꯭ꯔꯤꯃꯤꯅꯦꯜꯒꯤ ꯊꯕꯛꯀ ꯃꯔꯤ ꯂꯩꯅꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ, ꯃꯁꯤꯗꯤ ꯅꯨꯡꯁꯤꯕꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯅꯤ ꯁꯥꯔ, ꯑꯩꯕꯨ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁꯥꯔ꯫ ꯃꯗꯨꯗꯒꯤ ꯄꯨꯂꯤꯁ ꯑꯅꯤ ꯑꯗꯨ ꯖꯤꯒꯅꯦꯁ, ꯄꯨꯂꯤꯁ ꯑꯃ ꯑꯗꯨꯅ ꯚꯥꯕꯦꯁꯅ ꯅꯍꯥꯛ ꯀꯔꯤ ꯈꯜꯂꯤꯕꯒꯦ? ꯁꯨꯁꯨꯅ ꯁꯥꯔ, ꯅꯈꯣꯏ ꯑꯅꯤꯁꯨ ꯒꯨꯖꯔꯥꯇꯤ ꯉꯥꯛꯇꯔꯣ? ꯁꯥꯔ, ꯅꯈꯣꯏ ꯑꯅꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ? ꯄꯨꯂꯤꯁ ꯑꯃꯅ ꯀꯔꯝꯆꯥꯠ, ꯑꯃꯅ ꯕꯣꯔꯁꯥꯠꯇꯩꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯁꯨꯅꯁꯨ ꯃꯥꯒꯤ ꯃꯤꯡ ꯑꯁꯤ ꯁꯨꯔꯁꯨꯠ ꯀꯧꯏ, ꯑꯩ ꯕꯔꯣꯗꯥꯗꯒꯤꯅꯤ, ꯑꯗꯨꯒ ꯑꯩꯍꯥꯛ ꯑꯁꯤ ꯒꯔꯕꯥꯒꯤ ꯑꯣꯖꯥ ꯑꯃꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯖꯤꯒꯗꯦꯁ, ꯚꯥꯕꯦꯁ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡ ꯑꯗꯨ ꯑꯃꯨꯛ ꯀꯧꯅꯔꯝꯃꯤ, ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯒꯨꯖꯔꯥꯇꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ, ꯑꯗꯨꯁꯨ ꯕꯔꯣꯗꯥꯗꯒꯤ꯫ ꯁꯨꯁꯨꯅ ꯁꯥꯔ, ꯑꯩꯅ ꯋꯥꯔꯤꯕ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯍꯥꯏꯔꯝꯃꯤ, ꯃꯅꯤꯁꯥꯒꯤ ꯃꯄꯥꯗꯨꯅ ꯑꯩꯕꯨ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯍꯟꯕ ꯄꯥꯝꯃꯤ꯫ ꯖꯤꯒꯗꯦꯁꯅ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯀꯔꯤꯝꯇ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯍꯟꯕ ꯉꯝꯃꯣꯏ꯫ ꯚꯥꯕꯦꯁꯅ ꯑꯃꯨꯛ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯣꯏꯅꯅꯤ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯒꯗꯧꯔꯤꯕ ꯑꯁꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯅꯤ ꯑꯁꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯒꯤꯁꯨ ꯁꯨꯁꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯅꯤ ꯍꯥꯏꯕꯗꯨ ꯈꯪꯉꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯁꯦꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯁꯥꯎꯅ ꯂꯥꯛꯇꯨꯅ ꯕꯕꯥ, ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯁꯃꯤꯔꯅꯁꯨ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ? ꯃꯤꯁꯦꯜꯅ ꯕꯕꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯀꯔꯤꯅꯣ? ꯀꯔꯤꯒꯤꯅꯣ ꯕꯕꯥ ꯅꯍꯥꯛꯅ ꯑꯩꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯗꯨꯅ ꯈꯟꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯑꯁꯨꯝ ꯂꯧꯊꯣꯛꯄꯤꯔꯤꯕ ꯑꯁꯦ? ꯏꯃꯥ, ꯅꯥꯇꯨ ꯑꯪꯀꯜ, ꯁꯨꯔꯁꯨꯠ, ꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯁꯃꯤꯔ ꯑꯗꯨ ꯄꯥꯎꯈꯨꯝ ꯑꯃꯇ ꯈꯨꯝꯗꯕꯤ ꯅꯥꯀꯟꯗ ꯂꯩꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯤꯁꯦꯜꯅ ꯕꯕꯥ, ꯑꯩꯅ ꯍꯪꯉꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ, ꯀꯔꯤꯒꯤꯅꯣ ꯕꯕꯥ ꯅꯍꯥꯛꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯍꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯄꯥꯝꯂꯤꯕ ꯑꯁꯦ? ꯕꯕꯥꯅ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯅ ꯆꯍꯤ 4ꯗ ꯉꯥꯏꯔꯤꯉꯩ ꯃꯇꯝꯗ ꯅꯍꯥꯛꯅ ꯂꯟꯗꯟ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯏꯃꯥꯒ ꯕꯔꯣꯗꯥꯗ ꯂꯩꯍꯧꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯆꯍꯤ 10 ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯩꯍꯥꯛꯀꯤ ꯏꯃꯥꯁꯨ ꯅꯍꯥꯛꯄꯨ ꯉꯥꯏꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛ ꯏꯟꯗꯤꯌꯥꯗ ꯂꯥꯛꯑꯦ, ꯑꯗꯨꯒ ꯑꯩꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯄꯨꯕꯤꯔꯛꯑꯦ, ꯑꯗꯨꯒ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯕ ꯃꯇꯨꯡꯗꯗꯤ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯆꯤꯟꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯉꯨ, ꯆꯍꯤ 12ꯗ ꯉꯥꯏꯔꯤꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯂꯟꯗꯟ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯁꯨ ꯑꯃꯠꯇ ꯂꯩꯇꯅ, ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯨ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯟꯊꯦꯡꯅꯔꯝꯒꯅꯤ ꯍꯥꯏꯕ ꯑꯗꯣ? ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯁꯨ ꯑꯗꯨꯝ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯍꯥꯛ ꯑꯗꯨꯝ ꯑꯩꯒꯤ ꯁ꯭ꯇꯗꯤ ꯃꯈꯥꯁꯨ ꯇꯧꯔꯤ, ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯁꯨꯔꯁꯨꯠꯇꯒꯤ ꯐꯪꯖꯔꯦ, ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯧꯖꯤꯛꯇꯤ ꯃꯨꯟꯕꯤꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯦ꯫ ꯄꯄꯥ, ꯀꯔꯤꯒꯤꯅꯣ ꯄꯄꯥ ꯅꯪꯅ ꯑꯩꯅ ꯍꯔꯥꯎꯅ ꯂꯩꯕ ꯑꯁꯤ ꯌꯦꯡꯕ ꯄꯥꯝꯗ꯭ꯔꯤꯕ ꯑꯁꯦ? ꯍꯥꯏꯌꯨ ꯄꯄꯥ, ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯑꯗꯨꯕꯨ ꯃꯄꯥ ꯑꯗꯨ ꯀꯔꯤꯝꯇ ꯈꯨꯝꯃꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯤꯁꯦꯜꯅ ꯑꯗꯨꯕꯨ ꯑꯩꯗꯤ ꯈꯪꯏ, ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯄꯥꯝꯕꯁꯨ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯍꯜꯂꯤ ꯅꯠꯇ꯭ꯔꯥ? ꯑꯗꯨꯕꯨ ꯄꯄꯥ, ꯑꯩꯍꯥꯛ ꯃꯈꯥ ꯇꯥꯅ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗꯗꯤ ꯍꯤꯡꯕꯗꯤ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩ ꯃꯁꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯦ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩ ꯏꯁꯥ ꯏꯇꯣꯟꯗ ꯍꯤꯡꯖꯕ ꯄꯥꯝꯃꯤ꯫ ꯑꯩ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯍꯟꯕ ꯄꯥꯝꯃꯤ꯫
ꯑꯗꯨꯕꯨ ꯄꯄꯥ ꯅꯍꯥꯛꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯁꯤ ꯀꯔꯤꯝꯇ ꯈꯪꯕꯤꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩ ꯏꯟꯗꯤꯌꯥꯗ ꯍꯜꯂꯒ ꯏꯃꯥꯅ ꯃꯪꯖꯔꯝꯕ NGOꯒꯤ ꯃꯪꯂꯥꯟ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯃꯪꯐꯥꯎꯅꯍꯟꯕ ꯄꯥꯝꯃꯤ꯫ ꯃꯗꯨꯒꯤ ꯉꯁꯥꯏꯒꯤ ꯋꯥ ꯉꯥꯡꯉꯝꯗꯕ ꯁꯃꯤꯔ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯃꯁꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯆꯥꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯌꯦꯡꯉꯣ, ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯅꯠꯇꯦ, ꯅꯪꯅ ꯈꯟꯖꯔꯤꯕꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯈꯥꯗ ꯁꯨꯔꯁꯨꯠ ꯑꯗꯨ ꯖꯤꯞ ꯑꯃꯗ ꯃꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯃꯈꯥꯗ ꯊꯧꯖꯤꯜꯂꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯔꯁꯨꯠ ꯑꯁꯤ ꯂꯥꯛꯄ ꯎꯕ ꯃꯇꯝꯗ ꯃꯤꯁꯦꯜꯁꯨ ꯃꯈꯥꯗ ꯀꯨꯝꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯁꯨꯅ ꯃꯍꯥꯛꯀꯤ ꯔꯁꯤꯛ ꯃꯥꯃꯒꯤ ꯏꯁꯩꯒꯤ ꯕꯦꯟꯒꯤ ꯇꯤꯝ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯒꯔꯕꯥꯒꯤ ꯖꯒꯣꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯁꯦꯜ ꯑꯗꯨ ꯁꯨꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ, ꯍꯦ ꯑꯩꯒꯤ ꯒꯔꯕꯥꯒꯤ ꯅꯨꯄꯥ, ꯅꯍꯥꯛꯅ ꯂꯟꯗꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯑꯁꯤꯕꯨ ꯒꯔꯕꯥꯒꯤ ꯖꯒꯣꯏ ꯇꯥꯛꯄꯤꯕ ꯂꯥꯛꯑꯦꯅꯦ? ꯁꯨꯁꯨꯅ, ꯃꯥꯅꯦ, ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯅꯪꯒꯤ ꯈ꯭ꯔꯤꯁ ꯑꯗꯨꯗꯗꯤ ꯖꯒꯣꯏ ꯑꯁꯤ ꯇꯥꯛꯄꯤꯕ ꯉꯝꯃꯣꯏ꯫ ꯃꯗꯨꯗꯒꯤ ꯃꯤꯁꯦꯜꯅ ꯁꯨꯁꯨꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯒ, ꯈ꯭ꯔꯤꯁ ꯑꯗꯣ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯅꯠꯇꯦ, ꯃꯍꯥꯛ ꯑꯗꯣ ꯅꯤꯊꯟꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅꯤ꯫ ꯅꯤꯊꯟ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯦꯒ꯭ꯔꯣ ꯅꯨꯄꯥ ꯑꯃ ꯌꯥꯎꯈꯤꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯈ꯭ꯔꯤꯁ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯈ꯭ꯔꯤꯁ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯅꯨꯄꯥ ꯑꯃꯒ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯒꯤꯁꯨ ꯁꯨꯁꯨꯅ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯟꯒꯩ ꯃꯤꯁꯦꯜꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤꯕ ꯈ꯭ꯔꯤꯁ ꯑꯁꯤꯗꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯤꯁꯦꯜ ꯑꯃꯗꯤ ꯁꯨꯁꯨ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯝꯃꯤꯕ ꯒ꯭ꯌꯥꯟ ꯇꯥꯅꯗꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯃꯤꯔ ꯑꯗꯨ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯒꯨꯖꯔꯥꯇꯤꯒꯤ ꯄꯨꯂꯤꯁ ꯑꯅꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯁꯃꯤꯔꯕꯨ ꯈꯥꯝꯃꯝꯃꯤ꯫ ꯁꯃꯤꯔꯅ ꯄꯨꯂꯤꯁ ꯑꯅꯤ ꯑꯗꯨꯗ, ꯌꯦꯡꯉꯨ, ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯁꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯨꯂꯤꯁ ꯑꯅꯤ ꯑꯗꯨꯅꯁꯨ, ꯅꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯗ꯭ꯔꯃꯥ ꯑꯗꯨ ꯂꯦꯞꯄꯣ, ꯑꯩꯈꯣꯏꯅ ꯅꯍꯥꯛꯅ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ CCTV ꯀꯦꯃꯦꯔꯥꯗꯒꯤ ꯂꯣꯏꯅ ꯈꯪꯉꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯉꯥꯡ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯀ ꯍꯟꯅ ꯌꯦꯠꯀꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯑꯣꯏꯅ ꯖꯦꯜꯗ ꯌꯧꯒꯅꯤ ꯈꯪꯉꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯅꯁꯨ ꯁꯨꯔꯁꯨꯠ, ꯃꯤꯁꯦꯜ ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯥꯔꯤꯕ ꯖꯒꯣꯏ ꯑꯗꯨꯕꯨ ꯂꯥꯏꯚꯇ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯦꯒꯦꯇꯤꯚꯅ ꯃꯤ ꯑꯇꯩꯒꯤ ꯀ꯭ꯂꯥꯏꯃꯦꯛꯁ ꯁꯤꯟꯗꯤ ꯏꯌꯥꯔꯄꯣꯔꯠꯇ ꯑꯣꯏꯅꯕꯅꯤ, ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯏꯃꯦꯛꯁꯇꯤ ꯂꯟꯗꯟ ꯕ꯭ꯔꯤꯖ ꯃꯅꯥꯛꯇ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯃꯈꯣꯏ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯣꯟꯕꯗꯗꯤ ꯁꯃꯤꯔ ꯑꯗꯨ ꯖꯒꯣꯏ ꯁꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯑꯒ ꯁꯨꯁꯨꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯁꯤꯛ ꯃꯥꯃꯅ ꯄꯥꯏꯔꯤꯕ ꯗꯣꯟꯒꯤ ꯆꯩ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯔꯁꯤꯛ ꯃꯥꯃ, ꯁꯨꯔꯁꯨꯠ ꯑꯃꯗꯤ ꯃꯤꯁꯦꯜ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯗꯣꯟꯒꯤ ꯆꯩꯗꯨꯅ ꯑꯣꯏꯅ ꯔꯁꯤꯛ ꯃꯥꯃꯒꯤ ꯗꯣꯟ ꯑꯗꯨꯗ ꯌꯩꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯤꯁꯦꯜꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯁꯨꯔꯁꯨꯠꯄꯨ ꯌꯥꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯈꯪꯉꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯃꯤꯔꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯁꯤꯗ ꯁꯨꯁꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯧꯖꯤꯛꯇꯤ ꯁꯃꯤꯔꯁꯨ ꯌꯥꯎꯗꯨꯅ ꯒꯔꯕꯥꯒꯤ ꯖꯒꯣꯏ ꯑꯗꯨꯕꯨ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯀꯣꯟꯕꯗꯗꯤ ꯁꯃꯤꯔꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯈꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯁꯨꯔꯁꯨꯠꯇ ꯈꯨꯠꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯨꯔꯁꯨꯠꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯥꯟꯊꯦꯡꯅꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯂꯝꯕꯤꯒꯤ ꯈꯣꯡꯖꯦꯜ ꯑꯁꯤꯗ ꯑꯀꯣꯟꯕꯗ ꯃꯉꯣꯟꯗ ꯊꯦꯡꯅꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯗꯨꯅ ꯃꯍꯥꯛꯅ ꯑꯀꯣꯟꯕꯗ ꯃꯤꯁꯦꯜꯕꯨ ꯐꯪꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯃꯅꯤꯁꯥꯁꯨ ꯕꯔꯣꯗꯥꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯄꯥꯝꯖꯔꯝꯕ, ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯍꯧꯗ꯭ꯔꯕ NGOꯒꯤ ꯃꯪꯂꯥꯟ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯪꯐꯥꯎꯅꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯁꯨꯔꯁꯨꯠꯀꯤ ꯂꯥꯏꯐꯁꯨ ꯄꯨꯔꯥ ꯆꯦꯟꯖ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯍꯥꯏꯕꯗꯤ ꯒꯔꯕꯥ ꯑꯦꯀꯥꯗꯃꯤ ꯑꯃ ꯍꯥꯡꯗꯨꯅ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯒꯔꯕꯥ ꯇꯝꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨꯁꯨ ꯃꯪꯐꯥꯎꯅꯕ ꯉꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯨꯔꯁꯨꯠ ꯑꯃꯗꯤ ꯃꯤꯁꯦꯜ ꯃꯈꯣꯏꯅꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯑꯃ ꯐꯪꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯦꯊ꯭ꯁꯇ ꯌꯥꯎꯕ, ꯑꯜꯖꯦꯕ꯭ꯔꯥꯗ ꯌꯥꯎꯕ ꯅꯦꯒꯦꯇꯤꯚ ꯑꯅꯤ ꯄꯨꯟꯁꯤꯟꯕꯗꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯟꯕ ꯑꯗꯨꯒꯨꯝꯗꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯕ ꯃꯤꯑꯣꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯈꯨꯁꯕꯨ ꯑꯃꯗꯤ ꯅꯦꯒꯦꯇꯤꯚ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯁꯕꯨ ꯑꯃꯗꯤ ꯅꯦꯒꯦꯇꯤꯚ ꯃꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯔꯣꯀꯦꯠꯅ ꯌꯥꯝꯅ ꯆꯥꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯣꯀꯦꯠ ꯑꯗꯨ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯂꯟꯗꯟꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯣꯀꯦꯠꯁꯨ ꯂꯟꯗꯟꯗ ꯀꯦꯠ ꯀꯧꯕ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯗꯨꯅ ꯃꯍꯥꯛꯁꯨ ꯑꯔꯣꯏꯕꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯃꯤꯔꯁꯨ ꯐꯣꯔꯦꯟ ꯂꯝꯗ ꯐꯤ ꯁꯨꯔꯝꯕꯒꯤ ꯊꯕꯛ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯏꯟꯗꯤꯌꯥꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯁꯤꯡꯕꯨ ꯁꯨꯅꯕꯒꯤ ꯂꯣꯟꯗ꯭ꯔꯤꯒꯤ ꯑꯆꯧꯕ ꯕꯤꯖꯤꯅꯦꯁ ꯆꯂꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯐꯤꯂꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯀꯦꯔꯦꯛꯇꯔ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯗꯨ ꯂꯣꯏꯅ ꯊꯨꯡꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯣꯏꯗꯨꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ, ꯉꯁꯤ ꯑꯩꯒꯤ ꯐꯤꯂꯝ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯑꯩꯅ ꯐꯤꯂꯝ ꯑꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ꯫ ꯃꯈꯥ ꯇꯥꯕꯗꯁꯨ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯀꯌꯥ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯇꯝꯗꯨ ꯐꯥꯎꯕꯗꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒ ꯀꯥꯏꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫